ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯅꯨꯔꯥꯊꯦꯜ ꯀꯧꯕ ꯈꯨꯜ ꯑꯃꯗ ꯏꯅꯥꯛ ꯌꯥꯝꯅ ꯈꯨꯟꯕ ꯇꯣꯟꯖꯥꯎ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯇꯣꯟꯖꯥꯎꯒꯤꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯕ ꯍꯣꯡꯕꯗꯣ ꯑꯁꯨꯝ ꯇꯨꯝꯂꯝꯕꯗꯒꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯜ ꯑꯃ ꯇꯥꯕꯗꯒꯤ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯂꯝꯃꯤ. ꯇꯨꯝꯂꯨꯕꯒꯤ ꯃꯃꯥꯏ ꯃꯃꯤꯠꯁꯨ ꯅꯣꯏ ꯅꯣꯏꯗꯨꯅ ꯍꯣꯡꯕꯅ ꯀꯔꯤꯅꯣ ꯑꯩꯅ ꯇꯥꯔꯤꯕ ꯃꯈꯣꯜꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯈꯣꯜ ꯑꯁꯤ ꯃꯅꯤꯡ ꯌꯦꯡꯒꯣꯟ ꯑꯗꯣꯝꯗꯒꯤ ꯑꯣꯏꯕ ꯇꯥꯏ. ꯌꯦꯟꯁꯤꯡꯁꯤꯅ ꯀꯟꯅ ꯀꯟꯅ ꯈꯣꯡꯂꯤꯁꯤꯕꯨ ꯍꯨꯔꯥ ꯑꯃ ꯆꯪꯂꯛꯇꯅꯅꯦ. ꯑꯝꯇ ꯆꯪꯂꯒ ꯌꯦꯡꯉꯨꯗꯕ ꯌꯥꯗ꯭ꯔꯦ. ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯍꯣꯡꯕ ꯌꯦꯡꯒꯣꯟ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯂꯣꯝꯗ ꯃꯁꯝ ꯃꯅꯥ ꯏꯁꯥꯡ ꯁꯥꯡꯕ ꯃꯤꯔ ꯂꯥꯏꯔ ꯈꯪꯗꯕ ꯑꯃꯅ ꯌꯦꯟ ꯑꯍꯤꯡꯕ ꯑꯃ ꯁꯦꯠꯇꯨꯅ ꯏꯅꯥꯏ ꯇꯥꯕ ꯃꯈꯩ ꯆꯥꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯍꯣꯡꯕ ꯈꯣꯟꯖꯦꯜ ꯍꯧꯅ ꯍꯤꯡꯆꯥꯕ ꯑꯣ ꯂꯩꯀꯥꯏ ꯍꯤꯡꯆꯥꯕꯅ ꯏꯊꯦ. ꯍꯣꯡꯕꯅ ꯂꯥꯎꯕꯗꯨ ꯇꯥꯕꯗ ꯃꯤꯔ ꯆꯥꯔ ꯈꯪꯗꯕ ꯑꯗꯨ ꯃꯃꯥꯏ ꯑꯗꯨ ꯁꯥꯎꯅ ꯂꯩꯊꯣꯔꯛꯂꯝꯃꯤ. ꯃꯁꯛ ꯑꯗꯨ ꯎꯕꯗ ꯍꯣꯡꯕ ꯀꯤꯃꯟꯗꯨꯅ ꯍꯣꯏ ꯃꯥ ꯂꯣꯏꯔꯦꯗꯅ ꯑꯁꯤ ꯍꯥꯏꯔꯤꯗꯨꯅ ꯋꯥꯈꯜ ꯑꯗꯨ ꯃꯥꯡꯗꯨꯅ ꯇꯥꯈꯤꯔꯝꯃꯤ. ꯃꯍꯥꯛꯅ ꯂꯥꯎꯔꯤꯕ ꯑꯗꯨꯕꯨ ꯇꯥꯕꯗ ꯏꯃꯨꯡ ꯑꯗꯨꯗ ꯇꯨꯝꯂꯝꯕ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯧꯒꯠꯅꯔꯛꯂꯝꯃꯤ. ꯃꯤ ꯍꯧꯒꯠꯄꯒꯤ ꯃꯈꯣꯜ ꯑꯗꯨꯕꯨ ꯇꯥꯕꯗ ꯃꯤꯔ ꯆꯥꯔ ꯈꯪꯗꯕ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯊꯨꯅ ꯆꯦꯟꯈꯤꯔꯝꯃꯤ. ꯇꯣꯟꯖꯥꯎꯅ ꯊꯣꯡ ꯍꯥꯡꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯅꯤꯡꯗ ꯍꯣꯡꯕꯅ ꯇꯥꯔꯒ ꯂꯩꯔꯤꯕ ꯑꯗꯨ ꯎꯕꯗ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯦ ꯍꯣꯡꯕ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ? ꯍꯣꯡꯕ ꯁꯦ ꯑꯩꯅꯤꯅꯦ, ꯅꯪ ꯗꯥ ꯇꯣꯟꯖꯥꯎꯅꯤꯅꯦ. ꯁꯦ ꯅꯪꯕꯨ ꯋꯥꯈꯜ ꯈꯔ ꯇꯥꯔꯕꯣ? ꯍꯣꯡꯕ ꯇꯣꯟꯖꯥꯎꯅ ꯃꯆꯥꯗꯨꯕꯨ ꯈꯔ ꯅꯣꯝꯂꯛꯄ ꯑꯗꯨꯗ ꯇꯞꯅ ꯋꯥꯈꯜ ꯂꯥꯛꯇꯨꯅ ꯗꯥ ꯇꯣꯟꯖꯥꯎ, ꯅꯠꯇꯦ, ꯅꯪꯅ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯂꯤꯕ ꯑꯗꯨꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯕ? ꯍꯥ? ꯇꯨ ꯑꯥꯗꯩꯁꯤ ꯌꯦꯡꯉꯨ ꯗꯥ ꯇꯣꯟꯖꯥꯎ, ꯑꯥꯗꯩꯁꯤ ꯑꯝꯇ ꯌꯦꯡꯉꯨ. ꯍꯣꯡꯕ, ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯑꯥꯗ ꯌꯦꯡꯉꯨꯕ ꯍꯥꯏꯔꯤꯕꯁꯤꯕꯨ? ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯟꯖꯥꯎ ꯍꯣꯡꯕꯅ ꯃꯈꯨꯠ ꯊꯤꯜꯂꯤꯕ ꯑꯗꯣꯝꯂꯣꯝꯗ ꯌꯦꯡꯂꯝꯃꯤ. ꯌꯦꯟ ꯑꯁꯤꯕ ꯑꯃ ꯐꯤꯕꯝ ꯀꯥꯏꯅ ꯐꯔꯛ ꯇꯥꯔꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯎꯕꯗ ꯌꯦꯟ ꯑꯁꯤꯕ ꯑꯁꯤꯗꯤ ꯃꯁꯤꯗꯤ ꯀꯩꯗꯧꯔꯦ? ꯅꯠꯇꯦ ꯗꯥ ꯇꯣꯟꯖꯥꯎ, ꯃꯤꯔ ꯆꯥꯔ ꯈꯪꯗꯕ ꯑꯃ ꯍꯧꯖꯤꯛꯇ ꯁ꯭ꯋꯥꯏꯗ ꯌꯦꯟꯒꯤ ꯏ ꯊꯛꯍꯧꯕꯅꯤ. ꯀꯗꯥꯏꯗꯒꯤ ꯏ ꯊꯛꯄꯅꯣꯅꯦ ꯍꯣꯡꯕ? ꯅꯪ ꯁꯤꯗꯤꯕꯀꯣ ꯆꯨꯝꯅ ꯌꯦꯟ ꯑꯁꯤꯕꯨ ꯍꯨꯏꯅ ꯀꯩꯅ ꯍꯥꯏꯗꯠꯂꯒ ꯍꯥꯠꯄ ꯑꯣꯏꯔꯝꯒꯅꯤꯅꯦ ꯅꯪꯕꯣ. ꯆꯠꯂꯣ, ꯌꯥꯔꯦ ꯇꯨꯝꯃꯨꯔꯣ ꯆꯠꯂꯣ. ꯅꯪ ꯑꯃ ꯅꯪꯅ ꯀꯣꯏꯂꯥꯎꯒ ꯂꯥꯎꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯦ ꯂꯣꯏꯅ ꯇꯨꯝꯕ ꯀꯥꯏꯅꯔꯕꯅꯤ. ꯑꯩꯅ ꯎꯈꯤꯕ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯤꯠꯁꯤꯅꯔ ꯈꯪꯗ꯭ꯔꯦꯅꯦ. ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯑꯣꯏꯅ ꯎꯔꯕ ꯖꯥꯠꯂꯅꯤ. ꯍꯥꯏ ꯍꯣꯡꯕ, ꯑꯣꯏꯅꯤ, ꯃꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤꯅꯦ. ꯌꯥꯔꯦ ꯆꯪꯉꯣ, ꯇꯨꯝꯂꯨꯔꯣ ꯆꯠꯂꯣ. ꯃꯁꯤꯃꯅꯤꯀꯣ ꯅꯨꯡꯇꯤꯒꯤ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯂꯥꯎꯕꯒ ꯈꯣꯡꯕꯒ ꯇꯨꯝꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯗꯦꯕ. ꯑꯁ, ꯑꯩꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯐꯖꯅꯗꯤ ꯎꯈꯤꯕꯅꯤꯗ, ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯕꯁꯦ ꯀꯅꯥꯃꯠꯇ ꯊꯥꯖꯕꯤꯗꯦꯕ. ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯣꯡꯕ ꯃꯀꯣꯛ ꯑꯗꯨꯕꯨ ꯍꯣꯠꯂꯒ ꯁꯪꯒꯣꯏ ꯅꯥꯀꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯇꯨꯝꯕꯅꯤ ꯍꯥꯏꯅ ꯆꯪꯈꯤꯔꯝꯃꯤ. ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯌꯦꯟ ꯑꯍꯤꯡꯕ ꯆꯦꯠꯇꯨꯅ ꯆꯥꯔꯨꯔꯒ ꯀꯣꯛꯐꯥꯗꯨ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯕ ꯃꯈꯩ ꯃꯈꯨꯠꯅ ꯍꯥꯏꯐꯦꯠ ꯍꯥꯏꯗꯣꯛꯇꯨꯅ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ. ꯂꯝꯕꯤꯗ ꯆꯠꯅ ꯅꯣꯛꯃꯤ ꯃꯔꯣꯜ ꯃꯔꯤ ꯏꯁꯦꯡ ꯁꯦꯡꯗꯨꯅ ꯌꯦꯟ ꯆꯥꯕ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦꯗ. ꯍꯥꯎꯏ. ꯃꯊꯪꯒꯤ ꯑꯌꯨꯛꯇꯅꯤ. ꯀꯣꯛꯐꯥꯒꯤ ꯃꯄꯥ ꯆꯟꯗ꯭ꯔꯥꯁꯇꯨ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯀꯥꯖꯥꯎ ꯑꯗꯨꯒꯤ ꯊꯣꯡꯗꯨ ꯁꯕꯛ ꯐꯥꯛꯇꯨꯅ ꯍꯥꯡꯂꯒ ꯂꯩꯔꯝꯕ ꯑꯗꯨꯕꯨ ꯎꯕꯗ ꯍꯨꯃꯥꯡ ꯀꯥꯡꯅ ꯂꯣꯏꯔꯦꯗꯅ ꯃꯁꯤꯒꯤ ꯀꯣꯛꯆꯥꯛꯄ ꯑꯁꯤ ꯌꯣꯜꯂꯤꯡ ꯄꯨꯂꯤꯁꯁꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔ ꯃꯥꯜꯂꯦꯕ. ꯑꯁ, ꯀꯝꯗꯧꯅꯤ ꯑꯩꯗꯤ? ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯟꯗ꯭ꯔꯥꯁ ꯁꯥꯎꯔꯤ ꯊꯣꯛꯂꯛꯄꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯀꯣꯟꯊꯣꯡꯗ ꯇꯥꯁꯤꯜꯂꯒ ꯍꯤꯞꯂꯝꯕ ꯑꯗꯨ ꯎꯕꯗ ꯃꯤꯅꯨꯡꯁꯤ ꯄꯣꯛꯄꯗꯤ ꯂꯥꯏꯔꯗꯅ ꯆꯟꯗ꯭ꯔꯥꯁꯇꯨ ꯁꯥꯎꯅ ꯍꯩ ꯀꯣꯛꯆꯥꯛꯄ, ꯍꯧꯒꯠꯂꯨ. ꯍꯩ ꯀꯣꯛꯐꯥ, ꯅꯪꯕꯨꯅꯤꯅꯦ, ꯍꯧꯒꯠꯂꯨ ꯍꯥꯏꯁꯤ ꯇꯥꯗꯦꯅꯦ. ꯀꯩꯅꯣ? ꯌꯥꯝ ꯊꯨꯅ ꯍꯧꯒꯠꯂꯨ. ꯆꯠꯂꯣ, ꯅꯪꯒꯤ ꯀꯥꯗꯨꯗ ꯆꯪꯉꯣ ꯁꯠ. ꯅꯠꯇ꯭ꯔꯗꯤꯅꯦ
ꯑꯩ ꯅꯪ ꯐꯨꯕ ꯁꯣꯏꯔꯔꯣꯏ ꯑꯁꯨꯝꯅ ꯐꯨꯕ ꯄꯜꯂꯛꯄ ꯑꯗꯨꯗ ꯀꯣꯛꯐꯥꯗꯨ ꯀꯤꯅ ꯑꯩ ꯐꯨꯕꯤꯒꯅꯨ ꯆꯪꯒꯦ ꯍꯩ ꯐꯨꯔꯛꯀꯅꯨ ꯍꯥꯏꯗꯤ ꯌꯥꯝ ꯊꯨꯅ ꯆꯪꯉꯨ ꯆꯠꯂꯣ ꯁꯠ ꯃꯣꯏꯅ ꯑꯩꯁꯦ ꯑꯗꯨꯝ ꯐꯥꯖꯤꯜꯂꯒ ꯊꯝꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯛꯐꯥꯗꯨ ꯃꯆꯤꯟ ꯈꯖꯤꯛ ꯇꯨꯝꯊꯣꯛꯂꯒ ꯃꯁꯝ ꯃꯅꯥ ꯑꯐꯥꯕ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯍꯣꯠꯂꯗꯨꯅ ꯃꯥꯒꯤ ꯀꯥꯗꯨꯗ ꯆꯪꯈꯤꯔꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯆꯟꯗ꯭ꯔꯥꯁꯇꯤ ꯈꯣꯏꯗꯧ ꯊꯤꯠꯅ ꯑꯁꯤꯕꯨ ꯀꯗꯥꯏꯗꯒꯤ ꯅꯆꯥ ꯏꯆꯥ ꯆꯥꯗꯅ ꯐꯪꯂꯤꯕꯅꯣꯅꯦ ꯅꯠꯇꯦ ꯑꯩꯁꯤꯕꯨ ꯃꯃꯥꯡꯒꯤ ꯃꯄꯣꯛꯇꯒ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯨꯕꯅꯣ ꯈꯪꯗꯦꯕ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯗ ꯑꯉꯥꯎꯕꯁꯤꯕꯨ ꯏꯆꯥ ꯑꯣꯏꯅ ꯐꯪꯂꯤꯕꯁꯤꯕꯨ ꯍꯦ ꯂꯥꯏꯕꯛ ꯇꯟꯖꯥꯗꯨꯗ ꯆꯟꯗ꯭ꯔꯥꯁ ꯍꯣꯏꯒꯤ ꯊꯪꯅꯕꯒꯤ ꯍꯅꯨꯕꯤ ꯇꯝꯄꯥꯛꯇꯨ ꯆꯝꯕꯜ ꯈꯥꯔꯤꯕ ꯑꯗꯣꯝꯂꯣꯝꯗ ꯊꯣꯛꯂꯛꯂꯒ ꯍꯥꯏ ꯆꯟꯗ꯭ꯔꯥꯁ ꯏꯟꯗꯣꯟ ꯀꯩ ꯇꯥꯛꯄꯤꯒꯗꯕ ꯍꯥꯏ ꯅꯆꯥ ꯅꯨꯄꯥ ꯑꯉꯧꯕ ꯑꯗꯣ ꯑꯍꯤꯡꯗ ꯈꯔ ꯀꯨꯞꯅ ꯁꯦꯟꯅꯧꯅꯦ ꯉꯔꯥꯡ ꯑꯍꯤꯡꯁꯨ ꯃꯥꯅ ꯂꯥꯎ ꯈꯣꯡꯕ ꯑꯩꯅ ꯇꯨꯝꯕ ꯌꯥꯗꯦꯅꯦ ꯑꯁꯨꯝꯅ ꯑꯍꯤꯡ ꯇꯨꯝꯂꯛꯇ꯭ꯔꯤꯕ ꯑꯁꯦ ꯐꯅꯗꯤ ꯀꯨꯏꯅ ꯌꯥꯝꯁꯤꯜꯂꯛꯂꯕꯅꯤ ꯑꯍꯜꯒ ꯑꯣꯏꯁꯤꯜꯂꯛꯄ ꯑꯁꯤꯗ ꯇꯨꯝꯕ ꯌꯥꯗꯕꯁꯤ ꯋꯥꯏꯅꯦꯍꯦ ꯍꯣꯏ ꯏꯟꯗꯣꯟ ꯍꯣꯔꯦꯟꯗꯒꯤꯗꯤ ꯀꯨꯞꯅ ꯁꯦꯟꯅꯖꯔꯒꯦ ꯃꯆꯥ ꯑꯉꯥꯎꯕ ꯑꯃ ꯄꯣꯛꯂꯕꯗꯤ ꯀꯨꯞꯅ ꯁꯦꯟꯅꯤꯡꯉꯤꯗꯤ ꯍꯥꯏꯗꯦꯅꯦ ꯃꯤꯅ ꯍꯥꯏꯅꯕ ꯑꯃꯨꯛ ꯉꯥꯏꯗꯅ ꯂꯩꯅꯦ ꯑꯁꯤ ꯍꯥꯏꯅ ꯇꯝꯄꯥꯛꯇꯨ ꯁꯥꯎꯅ ꯃꯌꯨꯝꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ ꯆꯟꯗ꯭ꯔꯥꯁꯨ ꯃꯆꯥꯗꯨ ꯃꯤꯅ ꯎꯁꯤꯠꯇꯅ ꯍꯥꯏꯔꯝꯕ ꯑꯗꯨꯗ ꯁꯥꯎꯅꯤꯡꯅ ꯃꯤꯅ ꯑꯩꯉꯣꯟꯗ ꯀꯤꯅ ꯉꯥꯡꯍꯜꯂꯤꯕꯁꯦ ꯃꯗꯨꯒꯤ ꯑꯉꯥꯡ ꯑꯗꯨꯅ ꯍꯥꯏꯍꯜꯂꯤꯕꯅꯤꯁꯦ ꯈꯪꯅꯤꯕ ꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯟꯗ꯭ꯔꯥꯁ ꯁꯥꯎꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯥ ꯑꯉꯥꯎꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤꯔꯝꯃꯤ ꯇꯧꯔꯤꯕ ꯄꯨꯝꯕꯗꯨ ꯋꯥꯗꯤ ꯍꯥꯏꯗ ꯃꯄꯥ ꯏꯕꯨꯡ ꯆꯥꯎꯕꯗꯨ ꯃꯥꯡꯒꯣꯜꯗ ꯐꯝꯂꯗꯨꯅ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯕꯨ ꯋꯥꯈꯜꯗꯗꯤ ꯉꯁꯤ ꯏꯆꯥ ꯏꯃꯧ ꯏꯁꯨ ꯏꯆꯥ ꯄꯨꯝꯕꯅ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯂꯤꯕ ꯄꯨꯝꯕ ꯑꯁꯦ ꯎꯄꯥ ꯃꯄꯨ ꯑꯣꯏꯕ ꯌꯨꯝꯒꯤ ꯑꯍꯜ ꯑꯣꯏꯕ ꯑꯩꯅ ꯊꯣꯛꯍꯜꯂꯤꯕ ꯉꯥꯛꯇꯅꯤꯀꯣ ꯃꯄꯨ ꯑꯩꯅ ꯇꯧꯖꯔꯨꯕꯒꯤ ꯃꯍꯩꯅ ꯏꯁꯨ ꯑꯁꯤꯁꯨ ꯋꯥꯈꯜ ꯌꯥꯎꯗꯕ ꯏꯁꯨ ꯑꯣꯏꯅ ꯐꯪꯖꯕꯅꯤ ꯑꯩꯅ ꯀꯅꯥꯗꯁꯨ ꯅꯤꯟꯗꯥ ꯇꯧꯐꯝ ꯊꯣꯛꯇꯦ ꯑꯁꯤ ꯈꯟꯅ ꯆꯥꯎꯕ ꯄꯨꯟꯁꯤꯒꯤ ꯍꯧꯈ꯭ꯔꯕ ꯇꯥꯡꯀꯛ ꯈꯔ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯃꯩ ꯏꯁꯤꯡ ꯑꯀꯤ ꯑꯈꯪ ꯂꯩꯇꯕ ꯃꯇꯝ ꯑꯗꯨꯗꯅꯤ ꯆꯥꯎꯕꯒꯤ ꯃꯇꯥꯎ ꯃꯅꯤꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯅꯤꯡꯊꯝꯒꯤ ꯁꯟꯙ꯭ꯌꯥ ꯋꯥꯏꯔꯝ ꯑꯃꯗ ꯏꯪꯈꯣꯜ ꯃꯇꯣꯟꯗ ꯃꯩ ꯍꯧꯗꯨꯅ ꯑꯁꯨꯝꯅ ꯇꯦꯛꯂꯒ ꯂꯩꯔꯝꯃꯤ ꯃꯅꯤꯅ ꯏꯇꯥꯎ ꯀꯩꯗꯧꯔꯤ ꯏꯇꯥꯎ ꯋꯥ ꯑꯝꯇ ꯇꯥꯟꯅꯁꯤꯅꯤ ꯏꯇꯥꯎ ꯀꯔꯤ ꯋꯥꯅꯣꯅꯦ ꯏꯇꯥꯎ ꯃꯇꯥꯎꯅ ꯑꯗꯨꯛ ꯌꯥꯝꯅ ꯂꯨꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯨ ꯏꯇꯥꯎ ꯑꯩꯅ ꯍꯥꯏꯗꯣꯏꯕ ꯋꯥꯁꯦ ꯅꯥꯀꯣꯡꯒꯅꯤ ꯁꯣꯟꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ ꯌꯥꯝꯅ ꯂꯨꯈ꯭ꯔꯕ ꯋꯥꯅꯤ ꯏꯁ ꯅꯪꯒꯤ ꯋꯥꯇꯥꯁꯤꯗꯤ ꯃꯤꯒꯤ ꯃꯌꯨꯝꯗꯒ ꯁꯒꯨꯟ ꯇꯧꯔꯨꯁꯤ ꯀꯥꯏꯅ ꯍꯥꯏꯔꯛꯀꯗꯧ ꯃꯥꯜꯂꯤꯀꯣ ꯑꯁ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯂꯨꯕ ꯋꯥꯅꯤ ꯏꯇꯥꯎ ꯃꯗꯨꯗꯒꯤ ꯍꯦꯟꯅ ꯂꯨꯕ ꯋꯥꯅꯤ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯗꯤ ꯐꯥꯒꯤ ꯑꯣꯏꯅꯒ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯅꯪꯒꯤꯁꯤꯗꯤ ꯐꯥꯒꯤꯗꯤ ꯃꯥꯟꯗꯦꯅꯦ ꯏꯇꯥꯎ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯔꯣ ꯑꯇꯩ ꯅꯠꯇꯦꯗ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯈꯨꯔꯥꯕꯨ ꯀꯨꯜꯗꯣ ꯃꯍꯩ ꯌꯥꯝ ꯍꯩ ꯍꯥꯏꯗꯅ ꯑꯗꯨꯕꯨꯗꯤ ꯍꯥꯏꯅꯩꯅꯦ ꯅꯠꯇꯦ ꯅꯪꯒꯤꯁꯦ ꯃꯉꯣꯟꯗꯒ ꯃꯍꯩ ꯖꯥꯗꯨ ꯇꯝꯁꯤ ꯀꯥꯏꯅꯒ ꯍꯥꯏꯔꯛꯀꯗꯧꯕ ꯃꯥꯜꯂꯤꯀꯣ ꯍꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯃꯍꯩ ꯈꯔ ꯍꯩꯔꯒ ꯑꯗꯨꯃꯛ ꯋꯥꯗꯅ ꯏꯕꯥꯅꯤ ꯁꯨꯛꯁꯨ ꯁꯨꯗꯅ ꯁꯦꯜ ꯇꯥꯟꯕ ꯌꯥꯔꯦꯗꯅ ꯏꯇꯥꯎ ꯃꯗꯨ ꯇꯧꯍꯩꯕ ꯅꯠꯇꯦꯗ ꯀꯅꯥꯅ ꯈꯪꯕꯅꯣ ꯏꯇꯥꯎ ꯑꯐꯕ ꯃꯟꯇ꯭ꯔ ꯖꯥꯗꯨꯗꯤ ꯑꯃꯠꯇ ꯑꯣꯏꯔꯝꯗ ꯃꯤ ꯃꯥꯡꯅꯕ ꯉꯥꯛꯇ ꯑꯣꯏꯔꯝꯂꯒ ꯍꯌꯦꯡ ꯇꯨꯡꯗꯒ ꯑꯋꯥꯕ ꯇꯥꯕꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣ ꯏꯇꯥꯎ ꯍꯦꯔꯥ ꯅꯪꯕꯨ ꯐꯠꯇꯕ ꯃꯟꯇ꯭ꯔ ꯖꯥꯗꯨ ꯍꯩꯕ ꯃꯥꯏꯕ ꯑꯃꯠꯇꯅ ꯑꯋꯥꯕ ꯇꯥꯈ꯭ꯔꯦꯕ ꯇꯥꯈ꯭ꯔꯕꯣ ꯏꯇꯥꯎ ꯑꯗꯨꯕꯨꯗꯤ ꯇꯥꯗ꯭ꯔꯤꯅꯦ ꯏꯇꯥꯎ ꯑꯗꯨꯅꯤ ꯑꯄꯪꯕ ꯈꯔꯅ ꯁꯨꯗꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯁꯦ ꯀꯔꯤꯅꯣ ꯈꯪꯗꯕꯒꯤ ꯋꯥꯅꯤ ꯐꯠꯇꯕ ꯇꯧꯔꯗꯤ ꯐꯠꯇꯕ ꯃꯍꯩ ꯐꯪꯏ ꯀꯥꯏꯅ ꯃꯆꯤꯟꯗ ꯄꯪꯂꯥꯎ ꯂꯥꯎꯔꯤꯕꯅꯤ ꯏꯇꯥꯎ ꯃꯗꯨ ꯑꯩꯈꯣꯏꯅ ꯇꯥꯕ ꯍꯧꯅꯄꯣꯠꯇꯦ ꯏꯇꯥꯎ ꯑꯗꯨꯅ ꯍꯌꯦꯡ ꯅꯨꯡꯊꯤꯜꯁꯦ ꯈꯨꯔꯥ ꯕꯨꯀꯜꯒꯤꯗ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯂꯨꯁꯤ ꯏꯇꯥꯎ ꯍꯣꯏ ꯏꯇꯥꯎ ꯍꯦꯛ ꯆꯠꯂꯨꯕ ꯍꯥꯏꯕꯗꯨꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯤꯅ ꯐꯠꯇꯕ ꯀꯌꯥ ꯍꯥꯏꯖꯤꯟꯕ ꯑꯗꯨꯗ ꯆꯥꯎꯕꯁꯨ ꯊꯥꯖꯗꯨꯅ ꯃꯅꯤꯅ ꯍꯧꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯌꯥꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯡꯊꯤꯜꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯕꯣꯀꯣꯜꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯃꯥꯡ ꯃꯆꯤ ꯑꯗꯨꯗ ꯅꯪ ꯆꯪꯉꯨ ꯍꯥꯏꯅ ꯏꯟꯅꯕ ꯑꯗꯨꯗ ꯕꯣꯀꯨꯜꯅ
Hai, nakoy nibo. Kari haninggani. Kurada wafam mata tanazigina. Nasasingna. Adayda litana layranuni. Wa haigi hairabadi ko kakalaoni nakoybo. Ahoy kura. Asi hainaduna makoy nidu Mongola du kakalaktuna bokulgi manak nangna sangsilaktuna. Kura. Nakoy na haining liba adu bukarino ne. Atay na tiyada kura. Kura na sambiduna. Nasani bo. Kuragi haijaba mahi karata. Nasani da tapiyo haina haijaba. Laksaribani kura. Nakoy ni na lagliba side. Mantra zadu tamga haibagi wahawene. Adubune. Kuradi. Madugumba amukhana yengkharu haina wasakreni. Kurana nasani bo amuta nungsibiyo. Kurana nasani da akhangma mahi karatang warabsu takpiyo kaidawbage. Kura. Aiko enisa. Hara dhumagi layna amasu laybana. Akan mathawak suba ngamjadab. Aduda maiba kabak saraga sel tanduna imung punaba honajage tawbani kura. Nakoy enigi hondoragli baswara duda. Nakoy enigi nasada karisu ayeda pa layti haiba. Ay luina khangiko. Yengoy. Isa. Nakoy na ngahak panggal waba pamdabagi. Sinpam masida sangang libase. Hayengway ne. Hayengway. Nakoy tungda yamna ningamdaba lakaniko. Nang kurabo haijaw hairabadi. Nakoy eni. Mafam ase. Thadoktu tuna hankro. Bokul na makoy enida. Mantra zadogi mahi adubu sumtak tangdabagi mong utpa aduda. Makoy enidu upay leita. Ita. Kanada bumandrida. Halasi law ito. Ngay ko ba ito? Ngahagta aga yengkisiba. Nakoy enina fana hairabasu. Nakoy enina hairiba wase. Fana yamna hairabasu. Wadu bayna yagadaba. Pambay amata leitreko. Nakoy eni pamukidra. Ay, tabak ama leire. Amukta sanaba loisilakuyge. Manida haipet ikaiwa kayboy. Aina haidro. Kaishu yaraklo haidana. Law. Halasi ito. Masigi pibam masidabu. Nang sum leithagi hairo. Layraroy ba ito? Yadrabanina. Kuhalalori kaino. Asi hainaraduna makoy enido numit adu magiti hankirami. Numit adugi sanda wairam madudasu amu makoy enido. Maiting na tingna manina wa hodoroklami. Ito. Ay di. Kurabukol kiminakta. Hayang tang nasakisi haydi layri. As. Ito. Ay di mado. Ikaan ka nagadabu maandida. Era ito. Ipa ay pusing na hinaba malayday na. Takpa bukalu. Nung pagutom ni haydana. Aduna ay di. Gamli kay girigi taksi dalay ito. Maram sadab da ito. Anam kan basa brabo. Sazay jarag tuklabadi. Kamay tawa ito. Sara ka sara ito nito. Paginati ko ito. Madu. Ay di kaya ka nagadabu maandida. Tolsi ito. Era ito. Hawag da ba ngayri? Ato may nawakal sundara kanu da ito. Eko ibi na hiram badadi. Kurabukol na mahitam na wagi magi wazado da. Takna badadi. Sahi tarang ubusanggi hai. Aduna tawagi budi mo siya. Tapiyo tambiyo haraga. Pakpahita taktoro ka da buhay basara tito. Aduna ni. Ay nakaraga takisi hai jito. Oh. Adugumba musulay boy. Pare adu dito. Adu oirabadi. Ekoy anisu sahi tara sang takpang ambra hai bado. Laibok sang ying bahay bado nito. Aduni. Adugi wakalo kanya daw nito. Asi hadi no mataw anito nokinarame. Asum na makoy anito. Nung tinumit kuding ibokal gimanakta lakladuna. Mantra zadogi oiba mahi adubo tambiyo haiduna. Giriri takpa leblamde. Makoy ani na fanakan na taglabaso bokulde tawa isa sadana. Hai. Nakoy ani na fana hairabaso. Ay na haikrabadani. Ay di. Zadu mantra adugi mahi ado. Amukha na yengkraro haiduna wasakrabanine. Aduna kanararo. Atupa ahiba amaiba magatanaro. Ayigi mottadi masigi wasida leireko. Kura. Aduna tawinu da. Nasana na aikoy busu nungsibiduna. Mahi kitadi takbi tambibi yaban. Kura. Aikoy di kura natana. Atupa ahiba kanasu kangba mutsu leite. Aduna. Kura na nungsibiduna. Ay. Amasinang na bakaray no hari nga esida. Masu. Muli ngang bubuntong na ikrene. Ay na hai siniko.
ꯅꯈꯣꯏ ꯑꯅꯤꯅꯦ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯉꯣꯏ ꯃꯗꯨꯒꯤ ꯁꯔꯨꯛ ꯅꯌꯨꯝꯗ ꯀꯥꯟꯅꯒꯗꯧꯕ ꯊꯕꯛ ꯏꯪꯈꯥꯡ ꯑꯇꯩ ꯑꯇꯣꯞꯄ ꯇꯧꯔꯨꯕꯅ ꯐꯒꯅꯤꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯣꯀꯨꯜꯗꯨ ꯇꯥꯁꯤꯟꯅꯗ ꯑꯗꯨꯃꯛ ꯂꯩꯊꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯆꯍꯤ ꯑꯅꯤꯃꯨꯛꯀꯤ ꯃꯌꯥꯗ ꯇꯥꯛꯂꯛꯄꯅ ꯕꯣꯀꯨꯜꯁꯨ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯃꯅꯤꯒ ꯆꯥꯎꯕꯒꯤ ꯃꯅꯥꯛꯇ ꯇꯞꯅ ꯀꯧꯁꯤꯜꯂꯒ ꯍꯥꯏ ꯃꯅꯤ ꯂꯥꯎ ꯈꯨꯔꯥ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯂꯥꯎꯅꯦ ꯈꯨꯔꯥ ꯀꯩ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ ꯍꯥꯏ ꯆꯥꯎꯕ ꯅꯪꯁꯨ ꯂꯥꯎꯅꯦ ꯍꯣꯏ ꯈꯨꯔꯥ ꯌꯦꯡꯉꯣꯏ ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯌꯥꯝꯅ ꯐꯩ ꯊꯕꯥꯜꯁꯨ ꯑꯌꯦꯠ ꯑꯄꯟ ꯑꯃꯠꯇ ꯂꯩꯇꯦ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯅꯈꯣꯏ ꯑꯅꯤꯗ ꯈꯨꯔꯥꯅ ꯑꯈꯪꯕ ꯃꯍꯩ ꯄꯨꯡꯕ ꯇꯥꯛꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯅꯤꯡꯂꯤꯅꯤ ꯑꯁꯦꯡꯕꯒꯤꯔꯣ ꯈꯨꯔꯥ ꯍꯣꯏꯅꯦ ꯑꯁꯦꯡꯕꯅꯤꯅꯦ ꯑꯗꯨꯕꯨ ꯑꯩꯅ ꯇꯥꯛꯀꯗꯧꯔꯤꯕꯁꯤꯡ ꯑꯁꯦ ꯑꯆꯝꯕ ꯃꯍꯩ ꯑꯃꯠꯇ ꯅꯠꯇꯦ ꯑꯗꯨꯅ ꯅꯈꯣꯏꯅ ꯆꯥꯡꯌꯦꯡ ꯇꯧꯅꯤꯡꯂꯤꯅꯤ ꯍꯥꯏꯗꯨꯅ ꯃꯤꯗ ꯍꯦꯛꯇ ꯇꯧꯔꯨꯔꯕ ꯅꯈꯣꯏ ꯑꯋꯥꯐꯝꯗ ꯇꯥꯕ ꯁꯣꯏꯔꯦꯀꯣ ꯃꯁꯤꯃꯗꯤ ꯀꯥꯎꯐꯗꯦ ꯈꯨꯔꯥꯅ ꯍꯥꯏꯁꯤꯅꯗꯤ ꯑꯐꯕ ꯃꯍꯩꯗꯤ ꯃꯥꯟꯗꯦ ꯐꯠꯇꯕ ꯃꯍꯩ ꯉꯥꯛꯇꯔꯣ ꯑꯩꯈꯣꯏꯗ ꯇꯥꯛꯇꯧꯔꯤꯁꯦ ꯈꯨꯔꯥ ꯍꯥꯏ ꯀꯅꯥꯅ ꯑꯣꯖꯥ ꯒꯨꯔꯨꯅꯕꯨ ꯃꯥꯒꯤ ꯁꯦꯕꯣꯛꯇ ꯐꯠꯇꯕ ꯃꯍꯩ ꯉꯥꯛꯇ ꯇꯥꯛꯅꯒꯦ ꯑꯁ ꯈꯨꯔꯥꯒꯤ ꯈꯨꯍꯥꯏꯗꯨꯗ ꯃꯥꯜꯂꯨꯕꯒꯤꯅꯤ ꯈꯨꯔꯥ ꯁꯥꯎꯕꯤꯈꯤꯅꯨꯕ ꯑꯝꯇ ꯇꯧꯕꯒꯤꯕꯨꯗꯤ ꯅꯈꯣꯏ ꯑꯅꯤꯁꯦ ꯃꯥꯏꯕ ꯇꯝꯂꯤ ꯇꯥꯕꯗ ꯃꯤꯅ ꯃꯁꯤꯗ ꯀꯥꯞꯁꯤꯜꯂꯛꯇꯧꯕꯒꯤ ꯊꯥꯖꯤꯜꯂꯛꯇꯧꯕꯒꯤ ꯉꯥꯛꯇꯅꯤ ꯑꯗꯨꯅꯅꯤ ꯑꯩꯅ ꯅꯈꯣꯏꯗ ꯐꯠꯇꯕ ꯃꯍꯩꯁꯨ ꯇꯝꯕꯤꯒꯗꯧꯔꯤꯕꯁꯦ ꯃꯁꯦ ꯃꯤꯉꯣꯟꯗ ꯐꯠꯇꯕ ꯇꯧꯅꯕ ꯅꯠꯇꯦꯀꯣ ꯃꯁꯤꯃꯗꯤ ꯀꯥꯎꯗꯕ ꯐꯩ ꯑꯩꯅ ꯇꯥꯛꯀꯗꯧꯔꯤꯕ ꯑꯁꯦ ꯅꯈꯣꯏ ꯅꯁꯥꯕꯨ ꯉꯥꯛꯊꯣꯛꯆꯅꯕ ꯉꯝꯅꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯦ ꯅꯈꯣꯏ ꯑꯅꯤ ꯋꯥꯈꯜ ꯇꯥꯔꯦꯀꯣ ꯍꯣꯏ ꯈꯨꯔꯥ ꯐꯔꯦ ꯋꯥꯈꯜ ꯇꯥꯔꯦ ꯍꯥꯏꯔꯕꯅꯤꯅ ꯑꯥꯗ ꯂꯩꯔꯤꯕ ꯇꯥꯕꯨ ꯑꯁꯦ ꯃꯁꯤ ꯄꯨꯔꯛ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯦ ꯀꯔꯝꯅ ꯁꯤꯖꯤꯟꯅꯅꯤ ꯍꯥꯏꯕ ꯑꯗꯣ ꯅꯈꯣꯏꯅ ꯍꯩꯔꯕꯗꯤ ꯑꯌꯥꯝꯕꯅꯗꯤ ꯂꯣꯏꯅ ꯍꯩꯔꯗꯕꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯅꯤꯒ ꯆꯥꯎꯕꯒꯗꯣ ꯕꯣꯀꯨꯜꯒꯤ ꯃꯐꯝꯗ ꯇꯝꯕ ꯌꯥꯕ ꯇꯝꯁꯤꯜꯂꯝꯃꯤ ꯆꯥꯎꯕꯅ ꯃꯥꯏꯕ ꯇꯝꯂꯤꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ ꯑꯗꯣ ꯃꯃꯥ ꯃꯄꯥꯅꯗꯤ ꯀꯌꯥꯗꯤ ꯄꯥꯝꯂꯝꯗꯦ ꯆꯥꯎꯕꯒꯤ ꯃꯄꯥꯕꯨꯡꯅ ꯃꯆꯥꯅꯨꯄꯥꯗꯨ ꯃꯤ ꯂꯩꯇꯕ ꯇꯥꯟꯖꯥꯗ ꯍꯥꯏ ꯏꯄꯥꯒꯤ ꯆꯥꯎꯕ ꯄꯥꯕ ꯀꯔꯤ ꯍꯥꯏꯒꯦ ꯍꯩ ꯏꯄꯥ ꯉꯁꯤꯗꯤ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯄꯥꯕ ꯀꯔꯤ ꯋꯥ ꯑꯣꯏꯔꯕꯅꯣ ꯑꯇꯩ ꯅꯠꯇꯦꯗ ꯅꯪꯅ ꯃꯥꯏꯕ ꯁꯥꯕꯒꯤ ꯃꯍꯩ ꯇꯝꯂꯤꯅꯦ ꯇꯧꯔꯤꯕꯗꯣ ꯏꯄꯥꯗꯤ ꯀꯌꯥ ꯄꯥꯝꯗꯦꯅꯦ ꯄꯥꯕ ꯑꯩꯒꯤ ꯏꯇꯥꯎꯃꯅꯤꯗꯣ ꯃꯇꯣꯝꯇ ꯆꯠꯄ ꯇꯜꯂꯦꯅ ꯑꯩꯒ ꯁꯨꯝ ꯆꯠꯃꯤꯟꯅꯕꯅꯤꯗ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇ ꯃꯤꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯄꯪꯌꯥ ꯌꯥꯊꯣꯛꯀꯅꯨꯀꯣ ꯍꯌꯦꯡ ꯇꯨꯡꯗ ꯅꯤꯡꯉꯝꯗꯕ ꯂꯥꯛꯀꯅꯤ ꯃꯗꯨ ꯑꯐꯕ ꯊꯕꯛ ꯅꯠꯇꯦꯀꯣ ꯆꯥꯎꯕ ꯆꯥꯎꯕꯗꯨ ꯃꯍꯥꯛꯅ ꯐꯖꯅ ꯄꯥꯝꯖꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯃꯄꯥꯅ ꯉꯥꯡꯁꯤꯜꯂꯛꯄ ꯑꯗꯨꯗ ꯁꯥꯎꯅꯤꯡꯕꯗꯤ ꯄꯣꯛꯂꯝꯃꯤ ꯑꯗꯨꯃꯛꯄꯨ ꯃꯄꯥꯕꯨꯡ ꯑꯣꯏꯕꯅꯤꯅ ꯍꯪꯒꯠꯅ ꯈꯨꯝꯂꯨꯕꯗꯤ ꯉꯝꯗ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯟꯖꯔꯝꯃꯤ ꯃꯆꯥ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯗ ꯅꯣꯡꯃꯇ ꯐꯩ ꯀꯧꯕ ꯑꯃꯠꯇ ꯍꯥꯏꯗꯕ ꯑꯁꯤꯕꯨ ꯑꯩꯒꯤ ꯏꯃꯥ ꯏꯄꯥ ꯑꯁꯤꯕꯨ ꯀꯔꯝꯕ ꯏꯃꯥ ꯏꯄꯥꯅꯣ ꯈꯪꯗꯦꯅꯦ ꯑꯁꯤ ꯈꯟꯅ ꯆꯥꯎꯕ ꯃꯄꯥꯅ ꯐꯅ ꯊꯤꯡꯂꯕꯁꯨ ꯑꯗꯨꯃꯛ ꯑꯃꯥꯏꯕ ꯁꯥꯕꯒꯤ ꯃꯍꯩ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯝꯕ ꯆꯠꯄꯗꯤ ꯁꯨꯡꯂꯦꯞ ꯂꯦꯞꯂꯝꯗꯦ ꯑꯁꯨꯝꯅ ꯃꯥꯏꯕ ꯁꯥꯕꯒꯤ ꯃꯍꯩ ꯑꯗꯨꯕꯨ ꯃꯄꯥꯕꯨꯡꯅ ꯐꯅ ꯍꯥꯏꯔꯕꯗ ꯃꯄꯨꯡ ꯐꯥꯅ ꯍꯩꯔꯕꯗ ꯕꯣꯀꯨꯜꯅ ꯃꯥꯒꯤ ꯁꯦꯕꯣꯛ ꯑꯅꯤ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯅ ꯅꯈꯣꯏ ꯑꯅꯤꯗ ꯑꯩꯅ ꯑꯃꯥꯏꯕ ꯁꯥꯕꯒꯤ ꯃꯍꯩ ꯇꯥꯛꯄꯤꯕ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯉꯁꯤ ꯑꯩꯅ ꯅꯈꯣꯏ ꯑꯅꯤꯗ ꯍꯥꯏꯒꯗꯕ ꯋꯥ ꯍꯥꯏꯕꯕꯨ ꯑꯩꯅ ꯇꯥꯛꯂꯤꯕ ꯑꯐꯕ ꯃꯍꯩꯁꯤꯡ ꯑꯁꯤꯅ ꯑꯋꯥꯅ ꯇꯥꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯀꯟꯕꯤꯕ ꯉꯝꯕ ꯑꯣꯏꯖꯔꯣ ꯑꯗꯨꯒ ꯐꯠꯇꯕ ꯃꯤꯕꯨ ꯃꯥꯡꯅꯕ ꯃꯍꯩ ꯑꯩꯅꯁꯨ ꯇꯥꯛꯄꯤꯔꯤꯕ ꯑꯁꯦ ꯅꯈꯣꯏꯅ ꯃꯤꯒꯤ ꯃꯥꯡꯅꯕ ꯍꯦꯛ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯑꯗꯨꯗ ꯑꯋꯥꯅ ꯊꯦꯡꯅꯕ ꯑꯣꯏꯌꯨ ꯍꯥꯏꯕꯁꯦ ꯃꯁꯤꯃꯁꯨ ꯀꯥꯎꯒꯅꯨꯀꯣ ꯅꯆꯥꯁꯤꯡ ꯑꯣꯖꯥꯅ ꯇꯥꯛꯄꯤꯔꯤꯕꯁꯤ ꯀꯥꯎꯗꯅ ꯆꯠꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯁꯤ ꯍꯥꯏꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯕꯣꯀꯨꯜꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯈꯨꯔꯨꯝꯖꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯇꯨꯡꯗꯒꯤ ꯑꯃꯥꯏꯕ ꯁꯥꯕꯒꯤ ꯃꯍꯩ ꯅꯤꯡꯊꯤꯖꯅ ꯍꯩꯔꯕ ꯑꯅꯤꯗꯨ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯑꯃꯥꯏꯕ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯏꯅꯧ ꯅꯧꯅ ꯐꯥꯎꯒꯠꯂꯛꯂꯝꯃꯤ ꯑꯗꯨꯃꯛꯄꯨ ꯆꯥꯎꯕꯗꯨ ꯃꯔꯛ ꯃꯔꯛꯇ ꯐꯠꯇꯕ ꯃꯍꯩ ꯑꯗꯨꯕꯨ ꯃꯤꯉꯣꯟꯗ ꯆꯥꯡꯌꯦꯡ ꯌꯦꯡꯅꯤꯡꯕ ꯐꯥꯎꯔꯛꯂꯝꯃꯤ ꯃꯥꯒꯤ ꯑꯣꯖꯥꯅ ꯍꯥꯏꯈꯤꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯇꯨꯅ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯏꯃꯨꯡꯁꯤꯡꯗ ꯐꯠꯇꯕ ꯆꯥꯡꯌꯦꯡ ꯇꯧꯕ ꯍꯧꯔꯝꯃꯤ ꯃꯥꯒꯤ ꯆꯥꯡꯌꯦꯡ ꯑꯗꯨꯕꯨ ꯃꯥꯏ ꯄꯥꯛꯄ ꯎꯔꯒ ꯍꯔꯥꯎꯅ ꯑꯁ
Mantra jatu tamlu basidi. Onthokna nungai zanida. Engon hek chingnerba khudimak. Aina ot khai bya mongda. Hek to han bangam basidi. Onthokna nungai kreda. Asi khana chawbadu wakhal nungaina leiringai matam maduda mahakna yamna luna tawjaba marum koklamda yoraklaba yenbi amubi adu nongma yengondagi huran khirami sawba yengondagi yenbi adubu huran khiba aduda yamna sawnglami aduna sawna Nungai ni ba yengondagi yen huran bako yenbi aduna wana sibudona sahi tha landana hekta lai phattaba thajillagane harhangi khangni Nate, imungi mi kaini loktholaga saba oiradi. Aduna tawbamati nungaite. Imungi mi kaida hanamta hangkige. Asi khana chawba imungi mi khai aduda yenbi adubu loktholaga sanaba yawbra haiduna hanglami adumakpu kana amatan sai haiduna khummaktrabada chawba adu usinmandi khalladuna Fare fare. Nakoi kana amatan lokthokte hairbanina aidi thabak tawradabani. Asi haina chawbadu mina huranba oiraboi khalladuna atopa yenbi ama saril salladuna yenbi huranba mi adubu hanaba mahi tawrami adumakpu laibak thibadi yenbi adudi chawbagi manaw nupa atomba aduna huranba oirami mayam pung adubu kibadagi haidoktaba oirami aduna saril sanba ikui kuidana manaw nupa atomba adu yamna kanna masa adu ngamlaklamde chawbagi manaw nupa atombadu masagi phibamna suksilakpa henjilakpana imung manung mayam mangda Tacho, nanaw mo mong agbi o tacho. Yenbi do. At ay huran man na tiit tacho. Nanaw na saning mandana. Huran kiba ni tacho. Nanaw itawa asing matadikan biyo tacho. Adubo, nang nahaan ay nahangwadada siyang mahabidi kitawge. Ay di, nakoy ka na mata na lokthokte habidada. Saril san kre. Amuk handog pa suyararo. Himagya chawa. Nangbu, nanaw si kanaba upaya matadi yung ukay daw wage. Ima, madugi matamhin kre. Nasawa warong. Asi haidu na sawbado puk hawgatlaga. Kaadu dagi thoki gitorami. Matamduda sawbagi mamadu na pendana. Karigumba, nang nananaw asibo. Yenbi adugidama, matwa heglawraba. Nang gitungi punsida, nungay bangamda na lienba oyuko. Chawba mamana misay ayakpa, sayrakpa atuda, tasinadana, mana lanba natte khanna, tumina adu magthokirami. Madugi matung ikuy-kuydana, manaw nupa adu, kanmangamdana aduma, laikiramte. Masagi wakhalda, mamamapa animakto, layman oyduna aduma, kamnung sawatan kirami. Matamna asumhaw kibana, chawba, matumasa thiraba phawbada, magi imung adubo, akayba lerapte. Adubu mahagna, mingona fattaba tawruba, aduga mamagi ayakpa misay aduga, mapasanaduna, mahaki masunupa ahal adudi, wakal choiba ama oina, fangjarami. Chawba, masunupa adubu hek fangjaba, mikup adudagi. Mahaki punsi adu awabata na masaru oiraklami. Chawba hawkraba mayam adubu ningsingluraga, sorsangna hondoklaga. Ngasi, ay na awawa taribase. Ay sana tawjarubaki mahiniko. Asikan chawba awaba mayam adubu khangjinduna, siba ngaina aduma lenjaba tarami. Thaina leibak amada athoiba kauba hiramani mukta thiba satpa nupa amakhak lerame athoibagi mapa mapu khudima hiramani mukta thiba gi thabakna sinpam oijarame adubu laibak thibadi thaudok amadagi mapa bung amadi makhura makoi animak leikiramte athoiba yamna samjabata natana mahaki yamna samjaba kokil kauba marup amasu leijarame kokil adakti uyo khol leiba sing aduda
ꯍꯤꯔꯥꯃꯅꯤ ꯃꯨꯛꯇ ꯊꯤꯕ ꯆꯠꯂꯨꯁꯤꯗꯅ ꯏꯇꯥꯎ ꯃꯗꯨꯒꯤ ꯆꯤꯡꯗꯨ ꯑꯩꯗꯤ ꯀꯌꯥ ꯀꯩꯗꯧꯗꯦꯗ ꯏꯇꯥꯎ ꯍꯟꯗꯛꯇꯤ ꯀꯅꯥꯅꯣ ꯅꯪꯅ ꯐꯒꯗꯕ ꯃꯤ ꯑꯃ ꯊꯤꯔꯒ ꯆꯠꯃꯤꯟꯅꯔꯣꯗ ꯏꯇꯥꯎ ꯑꯩꯗꯤ ꯃꯗꯨꯗ ꯆꯠꯄꯒ ꯌꯥꯎꯕ ꯉꯝꯂꯣꯏꯀꯣ ꯑꯁ ꯀꯣꯀꯤꯜ ꯀꯥꯔꯟ ꯉꯥꯡꯅꯨ ꯀꯩꯗꯧꯔꯒꯦ ꯃꯐꯝꯗꯨ ꯑꯇꯣꯞꯄꯒ ꯆꯠꯄꯗ ꯈꯨꯂꯣꯏꯔꯣꯏ ꯇꯧꯕꯅꯦꯕ ꯑꯗꯨꯒꯅꯦ ꯏꯇꯥꯎ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯂꯩꯔꯤꯌꯦ ꯑꯁꯤ ꯍꯥꯏꯔꯒ ꯑꯊꯣꯏꯕ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯀꯣꯀꯤꯜꯗꯤ ꯑꯊꯣꯏꯕꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯗ꯭ꯔꯥ ꯈꯟꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯔꯛꯇꯕ ꯑꯗꯨꯗ ꯀꯣꯀꯤꯜꯗꯨ ꯑꯊꯣꯏꯕꯗ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯂꯛꯂꯝꯃꯤ ꯀꯣꯀꯤꯜꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯋꯥꯔꯣꯜꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯊꯣꯏꯕꯁꯨ ꯈꯪꯂꯝꯃꯤ ꯑꯊꯣꯏꯕꯅ ꯑꯣ ꯍꯟꯗꯛꯀꯤ ꯈꯣꯡꯆꯠꯁꯤꯗꯤꯅꯦ ꯑꯩꯈꯣꯏ ꯇꯈꯦꯜꯂꯩꯁꯨ ꯌꯥꯎꯅꯤ ꯍꯥꯏꯕꯅꯦ ꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ ꯑꯁꯦꯡꯕ꯭ꯔꯥꯅꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯌꯥꯎꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯊꯣꯏꯕ ꯃꯥꯒꯤ ꯃꯇꯥꯎ ꯀꯣꯀꯤꯜꯒꯤ ꯃꯒꯨꯟ ꯃꯨꯟꯅ ꯈꯪꯂꯗꯨꯅ ꯋꯥꯂꯥꯟ ꯑꯃꯠꯇ ꯉꯥꯡꯗꯅ ꯀꯣꯀꯤꯜꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯝꯂꯒ ꯀꯣꯟꯊꯣꯡꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯀꯣꯀꯤꯜꯁꯨ ꯍꯔꯥꯎꯅ ꯑꯊꯣꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤꯔꯝꯃꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯊꯣꯏꯕꯗꯨ ꯃꯥꯒꯤ ꯀꯥꯡꯕꯨ 4-5 ꯑꯗꯨꯒ ꯎꯌꯣꯛꯀꯣꯜꯗ ꯂꯩꯔꯤꯕ ꯆꯤꯡ ꯑꯗꯨꯕꯨ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯈꯣꯡꯁꯥꯟꯈꯤꯔꯝꯃꯤ ꯀꯣꯀꯤꯜꯅ ꯃꯇꯥꯎ ꯅꯪꯕꯨ ꯑꯩꯈꯣꯏ ꯈꯣꯡꯆꯠꯁꯤꯗ ꯇꯈꯦꯜꯂꯩꯁꯨ ꯌꯥꯎꯅꯤ ꯍꯥꯏꯈꯤꯕꯗꯥꯏ ꯍꯣꯏ ꯃꯇꯥꯎ ꯑꯗꯨꯒ ꯇꯈꯦꯜꯂꯩꯗꯤ ꯀꯗꯥꯏ ꯀꯣꯀꯤꯜꯒꯤ ꯃꯇꯧꯗꯨ ꯑꯊꯣꯏꯕꯗꯤ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯅꯣꯛꯄꯃꯛꯇꯤ ꯅꯣꯛꯂꯝꯗꯦ ꯍꯦꯛ ꯅꯣꯛꯂꯨꯕꯗ ꯀꯣꯀꯤꯜ ꯑꯗꯨ ꯍꯦꯟꯅ ꯁꯥꯎꯔꯅꯤ ꯈꯪꯂꯝꯃꯤ ꯑꯊꯣꯏꯕꯅ ꯃꯇꯥꯎ ꯁꯥꯎꯔꯅꯨ ꯀꯩꯗꯧꯔꯒꯦ ꯇꯈꯦꯜꯂꯩꯗꯣ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤꯕ ꯃꯍꯥꯛꯀꯤ ꯈꯣꯡꯕꯨ 2-3 ꯄꯨꯔꯛꯈꯤꯅꯤ ꯍꯥꯏꯕ ꯃꯈꯣꯏꯗꯣ ꯂꯧꯕ ꯆꯠꯈꯤꯕꯅꯦꯕ ꯃꯈꯣꯏ 4-5ꯗꯨ ꯋꯥ ꯉꯥꯡꯅꯗꯕꯤ ꯑꯃꯨꯛ ꯇꯨꯃꯤꯟꯅ ꯆꯠꯅꯔꯝꯃꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯋꯥꯔꯦ ꯍꯥꯏꯗꯨꯅ ꯂꯝꯕꯤꯒꯤ ꯅꯥꯀꯜꯗ ꯍꯧꯕ ꯎꯖꯥꯎ ꯑꯃꯒꯤ ꯎꯈꯥꯗ ꯄꯣꯊꯥꯅꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯇꯈꯦꯜꯂꯩꯁꯨ ꯃꯥꯒꯤ ꯈꯣꯡꯕꯨ 2-3 ꯄꯨꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯦ ꯇꯈꯦꯜꯂꯩ ꯑꯩꯗꯤ ꯅꯪ ꯌꯥꯎꯔꯔꯣꯏꯗ꯭ꯔꯥꯅ ꯈꯜꯂꯝꯂꯤꯕꯅꯤꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯀꯣꯀꯤꯜꯗꯣ ꯇꯈꯦꯜꯂꯩꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯦꯡꯂꯒ ꯂꯩ ꯇꯈꯦꯜꯂꯩ ꯀꯣꯀꯤꯜꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠ ꯃꯕꯨꯡ ꯑꯊꯣꯏꯕꯗ ꯎꯄꯨ ꯃꯆꯥ ꯑꯃ ꯄꯤꯔꯝꯃꯤ ꯁꯦ ꯑꯩꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯇꯥꯕꯨꯗꯅꯦ ꯌꯦꯡꯕꯗ ꯑꯗꯨꯈꯛ ꯊꯦꯡꯅꯩ ꯑꯩꯅ ꯍꯥꯏꯕꯗꯨꯕꯨ ꯁꯤꯗ ꯌꯥꯎꯔꯕꯣ ꯌꯥꯎꯔꯕꯅꯦ ꯑꯊꯣꯏꯕꯅ ꯎꯄꯨ ꯃꯆꯥꯗꯨꯕꯨ ꯍꯥꯡꯇꯣꯛꯇꯨꯅ ꯀꯔꯤ ꯀꯔꯤ ꯌꯥꯎꯔꯤ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ ꯎꯄꯨ ꯃꯆꯥꯗꯨꯒꯤ ꯃꯅꯨꯡꯗ ꯐꯤ ꯃꯆꯦꯠ ꯑꯃ ꯊꯨꯞꯂꯒ ꯌꯥꯎꯔꯝꯃꯤ ꯐꯤ ꯃꯆꯦꯠ ꯑꯗꯨꯕꯨ ꯍꯥꯡꯇꯣꯛꯂꯒ ꯌꯦꯡꯂꯨꯕꯗꯗꯤ ꯎꯌꯣꯛꯀꯣꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯆꯤꯡ ꯑꯗꯨꯕꯨ ꯆꯠꯅꯕ ꯂꯝꯕꯤꯗꯨ ꯌꯦꯛꯂꯒ ꯌꯥꯎꯕ ꯐꯤ ꯑꯣꯏꯔꯝꯃꯤ ꯑꯊꯣꯏꯕ ꯐꯤ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯂꯝꯕꯤ ꯑꯗꯨ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤ ꯑꯁꯤꯁꯨ ꯈꯪꯂꯕꯅꯤꯅ ꯎꯌꯣꯛꯀꯣꯜ ꯃꯥꯏꯀꯩ ꯄꯥꯡꯂꯁꯦ ꯄꯣꯊꯥꯗꯨꯅ ꯐꯝꯅꯔꯝꯕ ꯃꯈꯣꯏ 3-4 ꯑꯗꯨꯁꯨ ꯐꯨꯛ ꯍꯧꯒꯠꯅꯔꯛꯇꯨꯅ ꯃꯥꯒꯤ ꯅꯝꯕꯣꯊꯥꯕꯣ ꯄꯥꯏꯅꯗꯨꯅ ꯆꯠꯄ ꯍꯧꯅꯔꯛꯂꯝꯃꯤ ꯂꯝꯕꯤꯗ ꯇꯈꯦꯜꯂꯩꯅ ꯑꯔꯨꯝꯕ ꯅꯝꯕꯣꯊꯥꯕꯣ ꯄꯨꯗꯨꯅ ꯆꯠꯄ ꯑꯗꯨ ꯎꯕꯗ ꯀꯣꯀꯤꯜꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯀꯣꯀꯤꯜꯅ ꯇꯈꯦꯜꯂꯩ ꯅꯪꯒꯤ ꯄꯣꯠꯌꯣꯝꯗꯣ ꯑꯩ ꯄꯨꯕꯤꯒꯦꯗꯅ ꯌꯥꯔꯅꯤꯗ ꯇꯥ ꯀꯣꯀꯤꯜ ꯑꯩ ꯑꯗꯨꯝ ꯄꯨꯖꯔꯒꯦ ꯊꯥꯖꯅ ꯇꯥ ꯀꯣꯀꯤꯜꯁꯦ ꯇꯈꯦꯜꯂꯩ ꯈꯛꯇꯪꯒ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤꯗꯤ ꯄꯨꯕꯤꯒꯦꯒ ꯑꯃꯠꯇ ꯍꯥꯏꯕꯤꯗꯦꯕ ꯊꯥꯖ ꯅꯪꯒꯤ ꯄꯣꯠꯌꯣꯝꯗꯨꯁꯨ ꯄꯤꯔꯛꯑꯣ ꯑꯩ ꯄꯨꯕꯤꯔꯛꯑꯒꯦ ꯊꯥꯖꯁꯨ ꯍꯔꯥꯎꯅ ꯀꯣꯀꯤꯜꯗ ꯃꯥꯒꯤ ꯄꯣꯠꯌꯣꯝ ꯑꯗꯨꯕꯨ ꯄꯤꯁꯟꯈꯤꯔꯝꯃꯤ ꯊꯥꯖ ꯃꯁꯥꯗꯨ ꯏꯌꯥꯡ ꯌꯥꯡꯅ ꯆꯠꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯇꯈꯦꯜꯂꯩꯅ ꯃꯥꯒꯤ ꯈꯔ ꯌꯥꯡꯕ ꯄꯣꯠꯌꯣꯝ ꯑꯃ ꯊꯥꯖꯗ ꯄꯤꯁꯤꯜꯂꯝꯃꯤ ꯊꯥꯖꯗꯨ ꯇꯈꯦꯜꯂꯩꯗ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯂꯒ ꯇꯈꯦꯜꯂꯩꯒꯤ ꯄꯣꯠꯌꯣꯝ ꯑꯗꯨꯕꯨ ꯄꯨꯔꯝꯃꯤ ꯃꯈꯣꯏꯗꯨ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯎꯌꯣꯛꯀꯣꯜꯗ ꯂꯩꯕ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯈꯣꯡ ꯌꯧꯔꯛꯂꯝꯃꯤ ꯑꯊꯣꯏꯕ ꯍꯁ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯆꯤꯡꯈꯣꯡ ꯑꯁꯤ ꯐꯥꯎꯕꯗꯤ ꯌꯧꯔꯛꯂꯤ ꯇꯧꯔꯤꯁꯦ 이보 아이수 낭이나 뚱인바다 아 강행밤 여보 소이드래도 이보 ꯑꯗꯨꯃꯗꯤ ꯍꯥꯏꯅꯨꯍꯦ ꯅꯪꯁꯨ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯕ ꯐꯪꯕꯗꯒꯤ ꯅꯠꯇ꯭ꯔꯣ ꯅꯁꯥꯗꯨ ꯃꯔꯦꯛ ꯃꯍꯥꯎ ꯈꯔ ꯊꯣꯛꯂꯤꯕ ꯑꯗꯣ ꯇꯥꯃꯣꯆꯥ ꯍꯟꯗꯛꯇꯤ ꯍꯤꯔꯥꯃꯅꯤꯃꯨꯛꯇ ꯊꯤꯕ ꯂꯥꯏꯔꯤ ꯄꯥꯕꯨꯡꯆꯧꯒ ꯄꯥꯕꯨꯡꯒꯒꯤꯅꯦ ꯂꯤꯈꯨꯟ ꯈꯔ ꯊꯤꯈꯤꯁꯤꯀꯣ ꯍꯣꯏꯗ ꯆꯤꯡ ꯑꯁꯤꯗ ꯍꯤꯔꯥꯃꯅꯤꯃꯨꯛꯇ ꯊꯤꯕ ꯆꯠꯈꯤꯕꯗꯒꯤ ꯑꯊꯣꯏꯕꯒ ꯃꯄꯥꯒ ꯃꯈꯨꯔꯥꯒꯗꯨ ꯑꯗꯨꯝ ꯍꯜꯂꯛꯈꯤꯗ꯭ꯔꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯔꯤꯕꯤ ꯇꯈꯦꯜꯂꯩꯅ ꯎꯃꯪ ꯋꯥꯃꯪ ꯃꯔꯛ ꯑꯁꯤꯗ ꯃꯕꯨꯡꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯤꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯗꯨ ꯆꯤꯡꯈꯣꯡ ꯑꯗꯨ ꯈꯔ ꯀꯥꯔꯛꯂꯝꯃꯤ ꯃꯈꯣꯏꯅ ꯃꯇꯦꯛ ꯈꯔ ꯀꯥꯔꯛꯄꯒ ꯌꯨꯝ 10-20 ꯇꯥꯕ ꯈꯨꯜ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯃꯇꯝ ꯑꯗꯨ ꯃꯝꯁꯨꯛ ꯇꯣꯛꯁꯜꯂꯛꯄ ꯃꯇꯝ ꯑꯣꯏꯕꯒ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯌꯨꯝ ꯑꯃ ꯍꯦꯛꯇꯗ ꯆꯪꯂꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯛꯂꯝꯃꯤ ꯑꯊꯣꯏꯕꯅ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯟꯖꯤꯟꯗ ꯂꯩꯕ ꯌꯨꯝ ꯑꯃꯒꯤ ꯁꯨꯃꯥꯡꯗ ꯂꯦꯞꯂꯗꯨꯅ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯝꯃꯤ
ꯌꯨꯝ ꯑꯁꯤꯕꯨ ꯀꯅꯥ ꯀꯅꯥ ꯂꯩꯕꯤꯒꯦ? ꯑꯊꯣꯏꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯏꯃꯨꯡꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯊꯣꯏꯕ ꯃꯈꯣꯏ ꯂꯥꯛꯃꯤꯟꯅꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯉꯛꯅ ꯌꯦꯡꯂꯗꯨꯅ, "ꯏꯕꯨꯡꯉꯣ, ꯅꯈꯣꯏꯕꯨ ꯀꯅꯥ ꯀꯅꯥꯅꯣꯅꯦ? ꯑꯁꯨꯛ ꯊꯦꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯅꯈꯣꯏꯕꯨ ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ?" "ꯏꯄꯨ, ꯑꯩꯈꯣꯏꯁꯤ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗꯒꯤ ꯈꯨꯜ ꯑꯁꯤꯗ ꯊꯨꯡꯂꯕꯇ ꯉꯥꯏꯔꯤ꯫ ꯏꯄꯨ, ꯑꯩꯈꯣꯏꯒꯤ ꯆꯪꯖꯐꯝ, ꯑꯩꯈꯣꯏꯒꯤ ꯊꯨꯡꯐꯝ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯏꯄꯨ, ꯏꯄꯨꯅ ꯌꯥꯔꯒꯗꯤ ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ ꯑꯍꯤꯡ ꯑꯁꯤꯃꯇ ꯂꯦꯛꯆꯒꯦꯕ." ꯑꯍꯜ ꯑꯗꯨꯅ ꯑꯊꯣꯏꯕꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯐꯠ ꯂꯥꯎꯅ ꯌꯥꯊꯣꯛꯄ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯅꯤꯈꯛ ꯌꯥꯎꯔꯤꯕ ꯑꯗꯨ ꯎꯕꯗ ꯑꯍꯜ ꯑꯗꯨꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯅꯤꯈꯛ ꯑꯗꯨꯕꯨ ꯂꯝꯍꯥꯡ ꯑꯗꯨꯗ ꯂꯦꯛꯄ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ "ꯍꯣꯏ ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯂꯁꯤ꯫ ꯏꯕꯨꯡꯉꯣ, ꯅꯈꯣꯏꯕꯨ ꯈꯨꯜ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣꯅꯦ?" "ꯏꯄꯨ ꯍꯣꯏꯅ ꯂꯩꯔꯤꯕ ꯆꯤꯡ ꯑꯁꯤꯒꯤ ꯆꯤꯡꯌꯥꯏꯗ ꯂꯩꯕ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥꯅ ꯊꯜꯂꯕ ꯁꯨꯔꯨꯡ ꯑꯗꯨꯕꯨ ꯊꯤꯕ ꯂꯥꯛꯂꯤꯕꯅꯤ." "ꯏꯕꯨꯡꯉꯣ, ꯅꯄꯨꯅ ꯍꯥꯏꯒꯗꯕꯗꯤ ꯃꯗꯨꯒꯤ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯛꯂꯨꯅꯨꯀꯣ꯫ ꯃꯗꯨꯗ ꯂꯩꯕ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯑꯗꯨ ꯃꯗꯨ ꯊꯤꯕ ꯂꯥꯛꯄ ꯑꯃꯠꯇ ꯉꯁꯤ ꯐꯥꯎꯕꯗ ꯍꯤꯡꯅꯍꯟꯈꯤꯗ꯭ꯔꯤꯅꯦ꯫ ꯉꯁꯤꯕꯨꯗꯤ ꯏꯄꯨꯒꯤ ꯁꯤꯗ ꯂꯩꯔꯣ꯫ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯅꯈꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯣꯀꯣ꯫ ꯃꯗꯨꯅ ꯅꯈꯣꯏꯒꯤ ꯌꯥꯏꯐꯕ ꯑꯣꯏꯒꯅꯤ꯫ ꯐꯔꯦ ꯐꯔꯦ ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯑꯩꯒꯤ ꯑꯁꯤꯗ ꯑꯔꯩꯕ ꯈꯔ ꯆꯥꯊꯛ ꯇꯧꯗꯨꯅ ꯂꯩꯔꯁꯤ꯫ ꯐꯔꯦ ꯐꯔꯦ." ꯑꯁꯤ ꯍꯥꯏꯔꯒ ꯑꯍꯜ ꯑꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯒꯤ ꯂꯦꯛꯐꯝ ꯆꯥꯐꯝ ꯁꯤꯟꯕꯤꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯃꯥꯒꯤ ꯃꯁꯨꯅꯨꯄꯤ ꯇꯝꯐꯥꯗ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯅꯤ ꯑꯗꯨꯒꯤ ꯁꯦꯠꯅ ꯆꯥꯅꯕ ꯐꯤꯔꯣꯜ ꯈꯔꯁꯨ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯝꯐꯥ ꯃꯄꯨꯅ ꯍꯥꯏꯕ ꯑꯗꯨꯗ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯜ ꯈꯔ ꯄꯨꯊꯣꯛꯂꯒ ꯇꯈꯦꯜꯂꯩ ꯑꯃꯗꯤ ꯊꯥꯖꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯇꯝꯐꯥꯅ, "ꯁꯦ, ꯉꯁꯤꯒꯤꯗꯤ ꯁꯤ ꯁꯦꯠꯂꯣꯁꯦ꯫ ꯑꯗꯣ ꯅꯈꯣꯏ ꯑꯅꯤꯁꯦ ꯅꯁꯛꯁꯨ ꯂꯣꯏꯅ ꯐꯖꯩ, ꯀꯔꯤ ꯃꯤꯡꯕꯨ ꯀꯧꯒꯦ?" ꯊꯥꯖꯅ, "ꯑꯩꯒꯤꯗꯤ ꯊꯥꯖ ꯀꯧꯏ꯫ ꯏꯃꯥꯟꯅꯕꯤ ꯑꯁꯤꯒꯤꯅꯅꯦ ꯇꯈꯦꯜꯂꯩ ꯀꯧꯕꯅꯦ꯫ ꯑꯗꯣ ꯅꯪꯒꯤꯗꯤ ꯀꯔꯤ ꯀꯧꯒꯦ?" "ꯑꯩꯒꯤꯕꯨꯗꯤ ꯇꯝꯐꯥ ꯀꯧꯏ꯫ ꯑꯗꯣ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯅꯁꯛ ꯏꯐ ꯐꯖꯈꯩ ꯆꯤꯡ ꯀꯥꯅꯤ ꯍꯥꯏꯅ ꯂꯥꯛꯂꯤꯕ ꯑꯁꯤꯕꯣ?" "ꯑꯣ, ꯑꯗꯨꯕꯨꯔꯣ ꯏꯇꯥ, ꯑꯇꯩꯒꯤ ꯅꯠꯇꯦꯗ꯫ ꯇꯈꯦꯜꯂꯩꯒꯤ ꯃꯄꯥꯕꯨꯡꯗꯣ ꯆꯤꯡ ꯑꯁꯤꯗ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯊꯤꯕꯅꯤ ꯍꯥꯏꯅ ꯆꯠꯈꯤꯕ, ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯅꯅꯦ ꯇꯈꯦꯜꯂꯩꯅ ꯃꯄꯥꯕꯨꯡꯒꯤ ꯈꯣꯡꯒꯨꯜ ꯂꯤꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯃꯇꯨꯡ ꯏꯜꯂꯛꯂꯤꯕꯅꯤ꯫ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯑꯁꯦ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯂꯩ ꯍꯥꯏꯅ ꯍꯥꯏꯅꯕ ꯁꯨꯔꯨꯡ ꯑꯗꯨꯗ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯅꯦ?" "ꯃꯥꯅꯦ꯫ ꯏꯇꯥꯕꯨ ꯃꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤ ꯈꯪꯒꯦ?" "ꯏꯇꯥ, ꯑꯩꯗꯤ ꯊꯣꯏꯅ ꯈꯪꯗꯦ꯫ ꯑꯗꯣ ꯑꯩꯈꯣꯏ ꯏꯄꯨꯅ ꯍꯥꯏꯕꯗꯗꯤ ꯃꯐꯝ ꯑꯗꯣ ꯁꯥ ꯆꯥꯕ, ꯁꯥ ꯉꯥ ꯌꯥꯝꯅ ꯂꯩ ꯍꯥꯏ꯫ ꯃꯗꯨꯗ ꯆꯠꯈꯤꯕ ꯃꯤ ꯑꯃꯠꯇꯅꯤ ꯏꯇꯥ ꯍꯤꯡꯅ ꯑꯃꯠꯇ ꯍꯜꯂꯛꯈꯤꯗ꯭ꯔꯤ ꯍꯥꯏ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇꯅꯦ ꯃꯗꯨꯒꯤ ꯃꯅꯥꯛꯇ ꯑꯃꯠꯇ ꯆꯪꯂꯨꯗꯦ." ꯍꯅꯨꯕ ꯑꯗꯨꯅ ꯍꯥꯏꯈꯤꯕ ꯋꯥ ꯑꯗꯨ ꯆꯤꯟꯈꯨꯝ ꯃꯥꯟꯅꯕ ꯑꯗꯨꯗ ꯇꯈꯦꯜꯂꯩꯒ ꯊꯥꯖꯒ ꯌꯦꯡꯅꯩ꯫ ꯃꯗꯨꯗꯒꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯇꯣꯛꯂꯒ ꯊꯥꯖꯅ ꯇꯝꯐꯥꯗ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯖꯤꯜꯂꯝꯃꯤ꯫ ꯇꯝꯐꯥꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯝꯂꯒ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯅꯕ ꯆꯥꯛꯂꯦꯟ ꯊꯣꯡꯂꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯇꯈꯦꯜꯂꯩꯅ, "ꯊꯥꯖ, ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯇꯥꯃꯣꯆꯧꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯂꯩꯔꯨꯁꯤ ꯂꯥꯛꯑꯣ." "ꯏꯇꯥ, ꯑꯗꯨꯅ ꯐꯔꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯪ ꯁꯤꯗ ꯂꯩꯕꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ." ꯑꯊꯣꯏꯕ ꯃꯈꯣꯏ ꯅꯨꯄꯥ ꯈꯔ ꯑꯗꯨꯁꯨ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯈꯦꯜꯂꯩꯒ ꯊꯥꯖꯒ ꯂꯥꯛꯄ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯑꯗꯨ ꯆꯞ ꯂꯦꯞꯄꯝꯃꯤ꯫ ꯇꯈꯦꯜꯂꯩꯅ, "ꯀꯔꯤꯅꯣ? ꯑꯩꯈꯣꯏ ꯎꯕꯗꯒ ꯅꯈꯣꯏꯒꯤ ꯋꯥꯔꯤ ꯂꯦꯞꯂꯤꯗꯦ? ꯀꯔꯤ ꯋꯥꯔꯤꯕꯨ ꯁꯥꯟꯅꯔꯤꯕꯅꯣ? ꯀꯔꯝꯕ ꯑꯔꯣꯟꯕ ꯋꯥꯔꯤꯅꯣ ꯍꯥꯏꯕ?" "ꯑꯣ, ꯅꯨꯄꯤ ꯇꯥꯕ ꯌꯥꯗꯕ ꯋꯥꯔꯤ." "ꯇꯥꯀꯣꯀꯦ, ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯑꯃꯠꯇ ꯈꯪꯗꯦ ꯍꯥꯏꯕ꯫ ꯅꯪꯁꯦ ꯐꯥꯒꯤ ꯇꯧꯕꯒ ꯌꯥꯝꯅ ꯍꯩꯔꯝꯃꯤꯖꯥꯠꯅꯤꯅꯦ." ꯇꯈꯦꯜꯂꯩꯅ ꯑꯊꯣꯏꯕꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯆꯪꯁꯤꯜꯂꯒ ꯀꯔꯤꯅꯣ ꯈꯔ ꯆꯤꯔꯣꯜ ꯇꯧꯔꯝꯃꯤ꯫ ꯑꯊꯣꯏꯕꯁꯨ ꯃꯆꯜꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯇꯥꯕꯗ ꯃꯉꯛꯇ ꯄꯪꯅꯣꯝꯗ ꯅꯣꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯣꯀꯤꯜꯅ, "ꯀꯩꯅꯣ ꯅꯈꯣꯏ ꯅꯆꯤꯟ ꯅꯥꯎꯄꯥꯅ ꯆꯨꯖꯥ ꯇꯧꯔꯤꯕꯗꯨꯕꯣ? ꯑꯩꯈꯣꯏꯕꯨ ꯌꯥꯝ ꯇꯥꯍꯟꯅꯤꯡꯗꯕꯩ ꯃꯑꯣꯡꯂꯣ?" "ꯍꯣꯏ, ꯇꯨꯃꯤꯟ ꯂꯩꯌꯨ, ꯀꯣꯟꯅ ꯍꯥꯏꯒꯦ." ꯀꯣꯀꯤꯜꯗꯨ ꯑꯊꯣꯏꯕꯅ ꯑꯗꯨꯝꯅ ꯂꯥꯎꯈꯠꯄ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯇꯩꯗꯨꯗꯤ ꯃꯥꯅ ꯊꯣꯛꯄ ꯋꯥꯔꯤ ꯄꯪꯁꯥꯗ ꯁꯥꯗꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯇꯝꯐꯥꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯗꯨꯅ ꯀꯧꯕ ꯂꯥꯛꯂꯝꯃꯤ꯫ ꯇꯝꯐꯥꯅ ꯀꯧꯕ ꯂꯥꯛꯄꯗꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯄꯨꯟꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯑꯣꯏꯅ ꯂꯥꯛꯅꯔꯝꯃꯤ꯫
ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯁꯤ ꯍꯥꯎꯕ ꯍꯥꯎꯇꯕ ꯊꯤꯗꯅ ꯉꯁꯤꯒꯤꯗꯤ ꯏꯄꯨꯒꯤ ꯑꯁꯤꯗ ꯑꯔꯩꯕ ꯈꯔ ꯆꯥꯃꯤꯟꯅꯔꯁꯤꯀꯣ ꯃꯌꯥꯝ ꯏꯟꯁꯥꯡꯁꯤ ꯍꯥꯎꯇ꯭ꯔꯕꯁꯨ ꯅꯣꯛꯅꯕꯤꯒꯅꯨꯀꯣ ꯅꯆꯜꯅ ꯂꯩꯇ ꯂꯩꯇ ꯍꯣꯠꯅꯖꯕꯅꯤ ꯃꯌꯥꯝꯗꯣ ꯏꯟꯁꯥꯡ ꯍꯥꯞꯂꯤꯕ ꯇꯦꯡꯀꯣꯠ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯊꯩ ꯍꯪꯒꯥꯝ ꯃꯀꯥꯁꯤꯡꯗꯨ ꯁꯣꯏꯗꯕꯤ ꯃꯆꯥꯡ ꯃꯆꯥꯡ ꯑꯣꯏꯅ ꯆꯝꯐꯨꯠ ꯐꯨꯠꯂꯒ ꯍꯥꯞꯂꯤꯕ ꯑꯗꯨ ꯎꯕꯗ ꯀꯣꯀꯤꯜꯗꯤ ꯃꯇꯤꯟ ꯀꯨꯠ ꯂꯥꯎꯅ ꯌꯣꯠꯊꯩ ꯑꯗꯨꯕꯨ ꯑꯇꯩꯁꯤꯡ ꯑꯗꯨꯗꯤ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯗꯕꯤ ꯃꯥꯒꯤ ꯊꯣꯛꯄ ꯈꯔ ꯆꯥꯔꯒ ꯍꯧꯒꯠꯅꯈꯤꯔꯝꯃꯤ ꯀꯣꯀꯤꯜꯁꯨ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯈꯔ ꯆꯥꯔꯒ ꯍꯧꯒꯠꯈꯤꯔꯝꯃꯤ ꯀꯣꯀꯤꯜꯅ ꯑꯁ ꯉꯁꯤꯒꯤ ꯌꯦꯟꯖꯥꯡꯁꯤ ꯐꯥꯎꯕꯗꯤ ꯁꯦꯠꯇꯤꯌꯦ ꯅꯠꯇꯦꯕ ꯏꯃꯥ ꯄꯣꯛꯄꯗ ꯄꯥꯎ ꯆꯥꯗ꯭ꯔꯦ ꯍꯥꯏꯕ 이보, ꯑꯁꯤꯗꯒꯤ ꯍꯦꯟꯕꯅꯤꯗ ꯅꯪꯅ ꯃꯇꯨꯡ ꯆꯥꯔꯛꯀꯗꯣꯏꯁꯦ ꯅꯍꯥꯟꯃꯨꯛ ꯑꯩꯅ ꯃꯤꯒꯤ ꯃꯣꯡꯐꯝ ꯇꯧꯕ ꯌꯥꯎꯔꯨꯁꯤ ꯍꯥꯏꯕꯗꯣ ꯅꯪ ꯃꯗꯨꯗꯒ ꯌꯥꯎꯔꯝꯃꯗꯤ ꯁꯤꯡ ꯂꯩꯕꯥꯛꯁꯨ ꯆꯥꯕ ꯐꯪꯂꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯌꯥꯗꯗꯅ ꯇꯣꯛꯂꯦꯗꯅ ꯆꯠꯊꯣꯛꯑꯣꯗ ꯑꯍꯥꯎ ꯑꯊꯨꯝꯁꯨ ꯅꯠꯇꯕ ꯁꯨꯃꯥꯏꯅ ꯆꯥꯐꯝ ꯊꯛꯐꯝ ꯈꯪꯗꯕ ꯑꯁꯤꯗꯅꯤꯅꯦ ꯑꯩꯅ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯕ ꯇꯜꯂꯦ ꯍꯥꯏꯔꯤꯕꯗꯣ ꯑꯗꯨꯕꯨꯕ ꯅꯪꯅ ꯇꯧꯔꯤꯕ ꯇꯜꯂꯦꯅ ꯍꯦꯛꯇ ꯂꯩꯍꯧ ꯑꯗꯨꯒ ꯑꯩꯅ ꯄꯨꯔꯛꯄ ꯑꯇꯥꯡꯕ ꯃꯅꯤ ꯃꯨꯛꯇꯥ ꯃꯌꯥꯝꯗꯨ ꯍꯦꯛꯇ ꯎꯔꯒꯅ ꯑꯩꯁꯨ ꯅꯇꯨꯡ ꯏꯜꯂꯝꯃꯁꯨ ꯐꯒꯗꯧꯕꯅꯤ ꯍꯦꯛꯇ ꯇꯛꯁꯤ ꯁꯣꯟꯕꯗꯣ ꯑꯊꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯣꯀꯤꯜꯗꯨ ꯈꯨꯝꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯇꯟꯖꯥꯗꯨꯗ ꯇꯈꯦꯜꯂꯩꯅ ꯑꯍꯜ ꯑꯗꯨꯕꯨ ꯂꯥꯞꯇꯛꯅ ꯂꯥꯛꯄ ꯎꯔꯝꯃꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯀꯣꯀꯤꯜꯒꯤ ꯃꯆꯤꯟ ꯑꯗꯨ ꯃꯦꯟꯁꯤꯜꯂꯝꯃꯤ ꯏꯍꯦ ꯀꯔꯤꯅꯣꯅꯦ ꯏꯕꯦꯝꯃ ꯅꯕꯨꯡ ꯑꯗꯨꯒꯤ ꯃꯆꯤꯟ ꯑꯗꯨꯕꯨ ꯃꯦꯟꯁꯤꯜꯂꯤꯕ ꯑꯗꯨꯕꯨ ꯏꯄꯨ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯀꯔꯟ ꯌꯥꯝꯅ ꯉꯥꯡꯕ ꯅꯨꯄꯥꯅꯤ ꯑꯗꯨꯅꯅꯤ ꯏꯄꯨ ꯑꯦ ꯑꯩꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯀꯥꯔꯟ ꯉꯥꯡꯈꯤꯒꯦ ꯀꯣꯀꯤꯜꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯈꯦꯜꯂꯩꯅ ꯃꯥꯒꯤ ꯈꯨꯅꯤꯡ ꯑꯗꯨꯅ ꯀꯣꯀꯤꯜꯒꯤ ꯈꯨꯅꯤꯡꯗ ꯋꯥ ꯉꯥꯡꯒꯅꯨ ꯍꯥꯏꯕꯒꯨꯝ ꯀꯛ ꯊꯤꯜꯂꯛꯂꯝꯃꯤ ꯃꯗꯨꯗ ꯀꯣꯀꯤꯜꯗꯨ ꯆꯥꯎꯅ ꯇꯈꯦꯜꯂꯩꯗ ꯌꯦꯡꯂꯛꯂꯝꯃꯤ ꯃꯗꯨꯗ ꯇꯈꯦꯜꯂꯩꯅ ꯇꯨꯃꯤꯟ ꯂꯩꯌꯨ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤꯠ ꯇꯧꯔꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯀꯣꯀꯤꯜ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ ꯏꯕꯨꯡꯉꯣ ꯅꯈꯣꯏ ꯍꯌꯦꯡ ꯅꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯁꯨꯔꯨꯡ ꯑꯗꯨꯗ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕ꯭ꯔꯥ ꯏꯄꯨ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯆꯠꯀꯗꯧꯔꯤꯕ ꯑꯁꯦ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯊꯤꯕꯒꯤ ꯋꯥ ꯉꯥꯛꯇꯁꯨ ꯅꯠꯇꯦ ꯃꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥꯕꯨꯡ ꯑꯃꯗꯤ ꯄꯥꯕꯨꯡꯁꯥ ꯃꯈꯣꯏ ꯂꯣꯏꯅ ꯆꯠꯈꯤꯕ ꯀꯥꯡꯕꯨ ꯑꯗꯨꯒꯤ ꯃꯔꯤ ꯃꯈꯣꯡ ꯑꯗꯣ ꯊꯤꯔꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯏꯕꯨꯡꯉꯣ ꯅꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯂꯦꯞꯂꯕꯅꯤꯅ ꯏꯄꯨꯅ ꯍꯥꯏꯒꯗꯕ ꯋꯥ ꯍꯥꯏꯕ ꯃꯐꯝ ꯑꯗꯣ ꯆꯥꯎꯔꯦꯜ ꯀꯧꯕ ꯈꯨꯜ ꯑꯁꯤꯒꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯈꯨꯜꯂꯥꯛꯄ ꯑꯣꯏꯔꯝꯕ ꯑꯃꯒꯤ ꯑꯁꯤꯕ ꯁꯔꯨ ꯄꯣꯂꯥꯡ ꯍꯥꯞꯄ ꯀꯨ ꯑꯃ ꯊꯦꯡꯅꯒꯅꯤ ꯃꯗꯣ ꯅꯈꯣꯏꯅ ꯁꯣꯛꯂꯨꯒꯅꯨ ꯃꯗꯨꯕꯨ ꯍꯦꯛ ꯁꯣꯛꯂꯨꯔꯕ ꯅꯈꯣꯏ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯃꯗꯤ ꯅꯈꯣꯏꯅ ꯀꯥꯎꯐꯗꯦꯀꯣ ꯑꯍꯜ ꯑꯗꯨ ꯃꯍꯥꯛꯅ ꯍꯥꯏꯅꯤꯡꯕ ꯋꯥ ꯈꯔꯗꯨ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯈꯤꯔꯝꯃꯤ ꯃꯈꯣꯏ ꯑꯇꯩꯁꯨ ꯍꯌꯦꯡ ꯉꯟꯅ ꯍꯧꯒꯠꯅꯕ ꯍꯥꯏꯗꯨꯅ ꯇꯨꯝꯕ ꯆꯪꯅꯈꯤꯔꯝꯃꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯃꯈꯣꯏ 8-9 ꯑꯗꯨ ꯃꯥꯒꯤ ꯅꯝꯕꯣꯊꯥꯕꯨ ꯄꯥꯏꯈꯠꯅꯔꯗꯨꯅ ꯆꯤꯡ ꯑꯗꯨꯕꯨ ꯀꯥꯕ ꯍꯧꯅꯔꯛꯂꯝꯃꯤ ꯀꯣꯀꯤꯜꯅ ꯃꯇꯥꯎ ꯑꯩꯗꯤ ꯌꯥꯗ꯭ꯔꯦ ꯄꯨꯛꯅꯒ ꯈꯔ ꯀꯪꯂꯦ ꯆꯤꯡꯁꯤ ꯀꯥꯅꯕ ꯍꯣꯠꯅꯕꯁꯤ ꯏꯇꯥꯎ ꯋꯥꯕꯅ ꯂꯣꯏꯔꯦ ꯏꯇꯥꯎ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯅꯁꯥꯗꯣ ꯌꯥꯗ꯭ꯔꯦ ꯍꯛꯆꯥꯡ ꯈꯔ ꯇꯧꯋꯗꯅ ꯅꯪꯅ ꯇꯧꯔꯤꯕ ꯑꯩꯅ ꯍꯥꯏꯕ ꯋꯥꯁꯨ ꯑꯃꯠꯇ ꯇꯥꯕꯤꯕ ꯅꯠꯇꯦꯗꯣ ꯉꯁꯤꯗꯤ ꯅꯁꯥꯗꯣ ꯈꯔ ꯅꯨꯡꯉꯥꯏꯕ ꯇꯥꯔꯦꯅꯦ ꯍꯥ ꯁꯦ ꯏꯇꯥꯎ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯐꯪꯂꯒꯗꯕꯅꯦ ꯑꯩꯗꯤ ꯇꯥ ꯀꯣꯀꯤꯜꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯤꯕꯣ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯊꯦꯜ ꯑꯃ ꯂꯩꯔꯤꯕ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯈꯤꯁꯤꯗꯅ ꯍꯦꯔꯥ ꯊꯥꯖꯩꯕꯦꯝꯃ ꯅꯪꯁꯨ ꯋꯥꯔꯤꯗꯤ ꯋꯥꯔꯗꯤ ꯋꯥꯏ ꯀꯣꯛ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯑꯩꯕꯨ ꯑꯃꯨꯛ ꯀꯔꯤꯒꯤ ꯄꯛꯁꯜꯂꯤꯅꯣꯕ ꯀꯣꯀꯤꯜ ꯆꯥꯎꯅ ꯐꯤ ꯀꯥꯝꯂꯗꯨꯅ ꯃꯈꯣꯡꯗꯨ ꯒꯝ ꯊꯥꯡꯂꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯌꯥꯝꯗꯨ ꯃꯈꯣꯏ ꯃꯁꯦꯟ ꯄꯨꯟꯁꯤꯟꯅꯔꯒ ꯅꯣꯛꯅꯍꯧꯔꯤ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯈꯔ ꯆꯠꯂꯕ ꯃꯇꯨꯡ ꯊꯦꯜ ꯃꯥꯟꯅꯕ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯗ ꯄꯣꯊꯥꯅꯔꯝꯃꯤ ꯇꯈꯦꯜꯂꯩꯅ ꯇꯥꯃꯣꯆꯥ ꯁꯦ ꯁꯤꯗ ꯇꯜ ꯌꯥꯎꯕꯅꯤ ꯅꯈꯣꯏ 5-6 ꯄꯨꯟꯅ ꯍꯦꯛ ꯆꯥꯃꯤꯟꯅꯔꯣ ꯅꯈꯣꯏꯒꯤꯗꯤ ꯌꯥꯔꯗ꯭ꯔꯣ ꯈꯔ ꯂꯧꯈꯣꯗꯅ ꯌꯥꯔꯅꯤꯌꯦ ꯑꯩꯈꯣꯏꯒꯤꯗꯤ ꯁꯤꯗ ꯂꯩꯔꯤꯁꯤꯅ ꯂꯣꯏ ꯌꯥꯔꯅꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯔꯒ ꯆꯤꯡ ꯑꯗꯨꯕꯨ ꯑꯃꯨꯛ ꯀꯥꯕ ꯍꯧꯅꯔꯛꯂꯝꯃꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯦꯞꯇꯅ ꯂꯥꯛꯄꯅ ꯆꯤꯡ ꯑꯗꯨꯗ ꯂꯩꯕ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯍꯦꯛ ꯆꯪꯐꯝ ꯃꯃꯥꯡ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯅꯝꯕꯣꯊꯥꯕꯣ ꯑꯗꯨ ꯇꯧꯗꯨꯅ ꯂꯦꯞꯂꯦ ꯀꯣꯀꯤꯜꯅ ꯑꯁ ꯁꯨꯔꯨꯡꯅꯦꯅ ꯇꯧꯔꯤꯁꯤꯅ ꯅꯥꯄꯤꯅ ꯄꯨꯡꯌꯣꯝ ꯌꯣꯝꯃꯤꯅꯦ ꯇꯧꯔꯤꯁꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗꯅꯤꯅꯦ ꯑꯩꯈꯣꯏꯅ ꯆꯪꯗꯣꯏꯁꯦ ꯇꯥ ꯀꯣꯀꯤꯜ ꯁꯨꯔꯨꯡꯁꯤ ꯎꯕꯗ ꯆꯪꯕ ꯇꯜꯂꯕꯣ ꯇꯜꯂꯦꯍꯦ ꯊꯥꯖꯕꯦꯝꯃ ꯑꯁꯤ ꯎꯕꯗꯅꯦ ꯏꯁꯥꯁꯤ ꯍꯥꯀꯠꯆꯕꯅ ꯃꯔꯦꯡ ꯆꯠꯂꯦ
ꯌꯥꯔꯦ ꯌꯥꯔꯦ ꯏꯇꯥꯎ ꯌꯥꯝꯅ ꯇꯥꯅꯤꯡꯗ꯭ꯔꯦ ꯋꯥꯊꯤꯗꯣ ꯈꯔ ꯉꯥꯡꯂꯗꯤ ꯌꯥꯔꯦ ꯏꯇꯥꯎ ꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯅꯕ ꯇꯧꯔꯁꯤ ꯀꯅꯥ ꯀꯅꯥꯅꯣ ꯅꯈꯣꯏ ꯃꯩꯁꯨ ꯌꯥꯎꯅꯈꯤꯕ ꯑꯗꯣ ꯊꯥꯡꯒꯠꯂꯛꯑꯣ ꯆꯪꯅꯕ ꯇꯧꯔꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯍꯨꯝꯅ ꯃꯩꯁꯨ ꯊꯥꯡꯒꯠꯂꯒ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯄꯔꯦꯡ ꯁꯥꯅ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯕ ꯍꯧꯔꯛꯂꯝꯃꯤ ꯃꯝꯁꯨ ꯃꯝꯈ꯭ꯔꯦꯍꯦ ꯃꯁꯤꯒꯤ ꯁꯨꯔꯨꯡꯁꯤꯗꯤ ꯇꯥꯀꯨ ꯀꯤꯌꯥ ꯉꯥꯡꯗꯣꯏ ꯁꯔꯨ ꯁꯠ ꯆꯠꯂꯨ ꯀꯩꯗꯧꯕꯒꯦ ꯍꯣꯏ ꯃꯖꯥ ꯏꯕꯦꯝꯅ ꯍꯥꯏꯔꯕꯅꯤꯅ ꯇꯨꯃꯤꯟꯅ ꯆꯠꯆꯔꯒꯦ ꯑꯩ ꯑꯁꯨꯝꯅ ꯃꯈꯣꯏ ꯂꯥꯛꯄꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯌꯥꯏ ꯌꯧꯔꯛꯄꯗ ꯁꯨꯔꯨꯡ ꯑꯗꯨ ꯃꯥꯏꯀꯩ ꯑꯅꯤ ꯐꯪꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯀꯣꯀꯤꯜꯗꯤ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯃꯈꯨꯠꯅ ꯑꯃꯗ ꯑꯃꯨꯛ ꯊꯤꯟ ꯑꯃꯗ ꯑꯃꯨꯛ ꯊꯤꯟ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯊꯣꯏꯕꯅ ꯂꯝꯕꯤ ꯌꯦꯛꯂꯤꯕ ꯐꯤ ꯑꯁꯤꯗꯗꯤ ꯁꯨꯔꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯂꯝꯕꯤꯗꯤ ꯑꯃꯠꯇ ꯌꯥꯎꯗꯦꯅꯦ ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯀꯔꯣꯝꯗ ꯆꯠꯄꯅ ꯐꯒꯗꯧꯔꯤꯕꯅꯣ ꯇꯥꯃꯣꯆꯥ ꯌꯦꯠ ꯊꯪꯕ ꯂꯝꯕꯤ ꯁꯣꯝꯗ ꯑꯁꯣꯝꯗ ꯍꯦꯛꯇ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯌꯦꯠ ꯊꯪꯕ ꯂꯝꯕꯤ ꯑꯗꯣꯝꯗ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ ꯂꯝꯕꯤ ꯃꯅꯨꯡ ꯑꯗꯨ ꯈꯔ ꯆꯪꯁꯤꯜꯂꯒ ꯃꯩꯅꯝ ꯄꯔꯦꯡ ꯌꯨꯡꯂꯒ ꯂꯩꯔꯤꯕ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯈꯣꯏꯅ ꯄꯥꯏꯔꯛꯄ ꯃꯩꯅꯝ ꯃꯆꯥ ꯑꯗꯨꯅ ꯁꯨꯔꯒ ꯃꯩꯅꯝꯁꯤꯡ ꯑꯗꯨ ꯃꯩ ꯊꯥꯡꯒꯠꯂꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯔꯨꯡ ꯑꯗꯨ ꯄꯨꯡꯉꯥꯟ ꯉꯥꯜꯂꯛꯂꯝꯃꯤ ꯑꯁꯤ ꯑꯣꯏꯗꯤ ꯈꯔ ꯐꯔꯦꯗꯅ ꯀꯅꯥꯒꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯆꯪꯂꯛꯄꯗꯨꯗꯗꯤ ꯃꯝꯕꯅꯤ ꯏꯁꯥꯅ ꯏꯁꯥ ꯐꯥꯎ ꯎꯕ ꯐꯪꯗ꯭ꯔꯕꯅꯤ ꯍꯥꯏꯒꯨꯝꯗꯅ ꯑꯁꯨꯃꯥꯏꯅ ꯉꯥꯜꯂꯗꯤ ꯈꯔ ꯐꯔꯦꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤ ꯅꯥꯀꯜ ꯆꯔꯨꯅ ꯁꯥꯕ ꯃꯤꯒꯤ ꯃꯤꯇꯝ ꯀꯌꯥ ꯄꯔꯦꯡ ꯁꯥꯅ ꯌꯨꯡꯂꯒ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯆꯔꯨꯅ ꯁꯥꯕ ꯃꯤꯇꯝ ꯃꯌꯥꯝꯁꯤꯅ ꯀꯔꯤꯃꯨꯛ ꯇꯧꯒꯗꯧꯔꯤꯖꯥꯠꯅꯣ ꯍꯣ ꯑꯗꯨꯕꯨꯔꯣ ꯅꯪ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯣꯛꯅꯕ ꯊꯝꯂꯤꯕ ꯑꯣꯏꯔꯝꯒꯅꯤꯌꯦ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯩ ꯍꯥꯏꯅꯤꯅꯦ ꯑꯁꯨꯝꯅ ꯃꯈꯣꯏꯗꯨ ꯐꯥꯒꯤ ꯇꯧꯅꯗꯨꯅ ꯆꯔꯨꯅ ꯁꯥꯕ ꯃꯤꯇꯝ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯄꯥꯗꯨ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯂꯝꯃꯤ ꯃꯈꯣꯏꯅ ꯂꯥꯟꯗꯨꯅ ꯍꯦꯛ ꯆꯠꯈꯤꯕꯗ ꯆꯔꯨꯒꯤ ꯃꯤꯇꯝꯁꯤꯡ ꯑꯗꯨ ꯂꯦꯡꯕ ꯍꯧꯔꯛꯂꯝꯃꯤ ꯑꯩꯈꯣꯏꯒꯤ ꯇꯨꯡ ꯑꯁꯤꯗ ꯀꯅꯥꯅꯣ ꯃꯤꯑꯣꯏ ꯑꯃꯅ ꯏꯅꯕꯗꯧꯅ ꯇꯧꯗ꯭ꯔꯣ ꯏꯇꯥꯎ ꯅꯈꯣꯏꯕꯨ ꯀꯔꯤꯃꯠꯇ ꯇꯧꯗꯕ꯭ꯔꯥꯅꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯑꯊꯣꯏꯕꯗꯨ ꯃꯇꯨꯡꯗ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯔꯝꯗꯦ ꯀꯣꯏꯂꯦꯡ ꯂꯦꯡꯂꯝꯕ ꯆꯔꯨꯒꯤ ꯃꯤꯇꯝꯁꯤꯡ ꯑꯗꯨ ꯇꯨꯃꯤꯟꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯈꯤꯔꯝꯃꯤ ꯃꯗꯨꯗ ꯑꯊꯣꯏꯕꯗꯨ ꯃꯀꯣꯛ ꯍꯣꯠꯂꯗꯨꯅ ꯃꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯑꯃꯨꯛ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ ꯀꯩꯅꯣꯅꯦ ꯏꯇꯥꯎ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗ ꯃꯤꯔ ꯁꯥꯔ ꯈꯪꯗꯕ ꯈꯔꯅ ꯏꯟꯅꯕꯗꯧꯅ ꯇꯧꯔꯤꯁꯤꯕꯣ ꯀꯅꯥꯁꯨ ꯏꯟꯅꯔꯛꯂꯝꯃꯣꯏꯗ ꯇꯥꯀꯨꯀꯤꯜ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤꯌꯦ ꯑꯁꯤ ꯍꯥꯏꯔꯒ ꯊꯥꯖꯗꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯆꯔꯨꯅ ꯁꯥꯕ ꯃꯤꯇꯝ ꯃꯌꯥꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯏꯟꯅꯗꯨꯅ ꯂꯥꯛꯄ ꯑꯗꯨ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯊꯥꯖ ꯃꯀꯂꯥꯛ ꯅꯤꯛꯂꯒ ꯇꯈꯦꯜꯂꯩꯒꯤ ꯃꯈꯨꯠꯇ ꯈꯪꯆꯤꯡ ꯆꯤꯡꯂꯛꯂꯝꯃꯤ ꯀꯔꯤꯁꯨ ꯈꯪꯗꯕ ꯇꯈꯦꯜꯂꯩꯅ ꯊꯥꯖꯒꯤ ꯃꯈꯨꯠ ꯑꯗꯨ ꯀꯟꯊꯠꯂꯝꯃꯤ ꯇꯈꯦꯜꯂꯩꯅ ꯍꯩꯃꯥ ꯀꯩꯅꯣ ꯊꯥꯖ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ ꯅꯃꯥꯏꯗꯨ ꯇꯨꯡꯗ ꯑꯃꯨꯛꯇ ꯂꯩꯊꯣꯔꯛꯑꯣ ꯇꯈꯦꯜꯂꯩ ꯊꯥꯖꯅ ꯍꯥꯏꯕꯗꯨꯗ ꯃꯃꯥꯏꯗꯨ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯆꯔꯨꯅ ꯁꯥꯕ ꯃꯤꯇꯝ ꯃꯌꯥꯝ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯇꯨꯡꯗ ꯏꯟꯅꯗꯨꯅ ꯂꯥꯛꯄ ꯑꯗꯨ ꯎꯔꯛꯂꯝꯃꯤ ꯃꯗꯨꯗ ꯇꯈꯦꯜꯂꯩ ꯑꯃꯗꯤ ꯊꯥꯖ ꯃꯈꯣꯏ ꯑꯅꯤꯗꯨ ꯀꯟꯅ ꯂꯥꯎꯔꯒ ꯆꯦꯟꯈꯤꯔꯝꯃꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯑꯇꯩꯁꯤꯡ ꯑꯗꯨꯁꯨ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯅ ꯌꯦꯡꯊꯣꯔꯛꯄꯗ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯂꯥꯎꯔꯒ ꯃꯥꯅ ꯊꯣꯛꯄ ꯃꯥꯏꯀꯩ ꯆꯂꯥꯏ ꯈꯪꯗꯅ ꯆꯦꯟꯅꯈꯤꯔꯝꯃꯤ ꯀꯣꯀꯤꯜ ꯇꯈꯦꯜꯂꯩ ꯀꯣꯀꯤꯜ ꯑꯊꯣꯏꯕ ꯃꯥꯒꯤ ꯃꯔꯨꯞ ꯑꯃꯗꯤ ꯃꯆꯜꯕꯨ ꯀꯧꯗꯨꯅ ꯂꯩꯔꯝꯃꯤ ꯀꯣꯀꯤꯜꯅꯁꯨ ꯃꯈꯣꯏ ꯆꯠꯃꯤꯟꯅꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯕꯨ ꯀꯧꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯈꯦꯜꯂꯩꯒ ꯊꯥꯖꯒꯗꯨ ꯈꯨꯠꯁꯝꯅꯗꯨꯅ ꯃꯈꯣꯏꯁꯨ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯗꯨꯕꯨ ꯀꯧꯅꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯗ ꯆꯔꯨꯒꯤ ꯃꯤꯇꯝꯁꯤꯡ ꯑꯗꯨꯅ ꯆꯞ ꯂꯦꯞꯂꯗꯨꯅ ꯃꯗꯨꯒꯤ ꯆꯥꯃꯤꯟ ꯐꯪꯕꯗ ꯅꯨꯄꯤ ꯑꯅꯤ ꯑꯗꯨ ꯀꯤꯔꯗꯨꯅ ꯌꯦꯡꯅꯔꯒ ꯑꯃꯨꯛ ꯀꯟꯅ ꯂꯥꯎꯁꯤꯟꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯇꯩꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯣꯏꯅ ꯂꯥꯛꯅꯔꯝꯃꯤ ꯏꯆꯜ ꯊꯥꯖ ꯁꯦ ꯀꯩꯁꯨ ꯇꯧꯗꯦꯁꯦ ꯄꯥꯈꯠꯀꯅꯨ ꯀꯔꯤꯁꯨ ꯇꯧꯔꯣꯏꯌꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯊꯣꯏꯕꯅ ꯇꯈꯦꯜꯂꯩꯒ ꯊꯥꯖꯒ ꯀꯤꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨ ꯐꯅꯕ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯗꯨ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯀꯤꯕ ꯑꯗꯨ ꯈꯔ ꯐꯔꯛꯂꯝꯃꯤ ꯀꯣꯀꯤꯜꯅ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅꯤꯅ ꯑꯗꯨꯛ ꯀꯟꯅ ꯂꯥꯎꯔꯤꯗꯨꯅ ꯀꯗꯥꯏꯗꯒꯤ ꯆꯔꯨꯅ ꯁꯥꯕ ꯃꯤꯇꯝ ꯃꯌꯥꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡꯗ ꯂꯦꯞꯂꯒ ꯂꯩꯔꯤꯕ ꯑꯗꯨꯗꯗꯤ ꯀꯔꯝꯍꯥꯏꯅ ꯀꯤꯔꯣꯏꯗꯧꯔꯤꯕꯅꯣ ꯑꯩꯈꯣꯏꯗꯤ ꯀꯤꯕꯅ ꯂꯣꯏꯔꯕꯅꯤ ꯑꯗꯨꯅ ꯂꯥꯎꯁꯤꯟꯅꯔꯤꯕꯅꯤ
ꯁꯔꯨꯅ ꯁꯥꯕ ꯃꯤꯇꯝ ꯑꯁꯤꯅ ꯂꯦꯡꯂꯤꯕ ꯉꯝꯂꯤꯕ ꯑꯁꯦ ꯃꯔꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯃꯗꯨ ꯑꯣꯏꯅ ꯊꯤꯗꯣꯛꯄꯅ ꯆꯨꯝꯒꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯑꯊꯣꯏꯕꯅ ꯃꯅꯥꯛ ꯑꯗꯨꯗ ꯇꯥꯔꯤꯕ ꯆꯩꯇꯦꯛ ꯑꯃ ꯈꯨꯜꯂꯒ ꯆꯔꯨꯅ ꯁꯥꯕ ꯃꯤꯇꯝ ꯑꯃꯗ ꯍꯟꯗꯨꯅ ꯌꯦꯡꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯆꯔꯨꯒꯤ ꯃꯤꯇꯝ ꯑꯗꯨꯗꯒꯤ ꯃꯤꯔꯥꯡ ꯈꯔ ꯊꯣꯛꯂꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯑꯊꯣꯏꯕ ꯆꯩꯇꯦꯛ ꯑꯗꯨ ꯂꯩꯃꯥꯏꯗ ꯊꯥꯗꯔꯝꯃꯤ ꯉꯁꯥꯏꯗꯒꯤ ꯃꯤꯇꯝꯁꯤꯡ ꯑꯁꯤꯅ ꯂꯦꯡꯂꯤꯕ ꯑꯁꯤꯗꯤ ꯑꯇꯩꯅ ꯅꯠꯇꯦꯗꯅ ꯃꯤꯔꯥꯡ ꯑꯁꯤꯅꯅꯤꯗꯅ ꯃꯤꯔꯥꯡꯁꯤꯡ ꯑꯁꯤꯗꯤ ꯑꯆꯝꯕ ꯃꯤꯔꯥꯡ ꯅꯠꯇꯦꯗꯅ ꯃꯐꯝ ꯑꯁꯤꯕꯨ ꯁꯦꯝꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯇꯣꯞꯄ ꯆꯪꯗꯅꯕ ꯊꯅꯝꯕ ꯃꯤꯔꯥꯡꯅꯤ ꯃꯈꯣꯏꯅ ꯆꯤꯛꯂꯕꯗꯤ ꯑꯩꯈꯣꯏ ꯋꯥꯈꯜ ꯁꯣꯏꯗꯅ ꯃꯥꯡꯒꯅꯤ ꯑꯗꯨꯅ ꯃꯈꯣꯏꯅ ꯆꯤꯛꯇꯅꯕ ꯀꯟꯅ ꯍꯣꯠꯅꯁꯤꯀꯣ ꯃꯌꯥꯝ ꯑꯊꯣꯏꯕꯗꯨ ꯋꯥ ꯈꯔꯗꯨ ꯍꯥꯏꯔꯝꯂꯒ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗ ꯆꯪꯕ ꯍꯧꯈꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯅ ꯃꯤꯔꯥꯡ ꯃꯌꯥꯝ ꯑꯃ ꯂꯥꯛꯂꯒ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯈ꯭ꯋꯥꯏ ꯇꯨꯡꯗ ꯂꯥꯛꯄ ꯅꯨꯄꯥ ꯑꯗꯨ ꯃꯤꯔꯥꯡ ꯃꯌꯥꯝ ꯑꯗꯨꯅ ꯌꯣꯝꯁꯤꯟꯕ ꯍꯧꯔꯛꯂꯝꯃꯤ ꯀꯣꯀꯤꯜ ꯅꯍꯥꯛꯅ ꯏꯆꯜꯒ ꯊꯥꯖꯒꯁꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯔꯒ ꯆꯠꯄ ꯍꯧꯔꯝꯃꯨ ꯑꯩꯈꯣꯏ ꯈꯔꯅ ꯃꯤꯔꯥꯡ ꯃꯌꯥꯝ ꯑꯁꯤꯗꯒꯤ ꯊꯦꯕꯨꯡ ꯑꯁꯦ ꯀꯟꯅꯕ ꯍꯣꯠꯅꯍꯧꯔꯒꯦ ꯍꯣꯏ ꯏꯇꯥꯎ ꯇꯈꯦꯜꯂꯩ ꯊꯥꯖ ꯂꯥꯛꯑꯣ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯀꯤꯜꯅ ꯂꯝꯖꯤꯡꯂꯗꯨꯅ ꯇꯈꯦꯜꯂꯩꯒ ꯊꯥꯖꯒ ꯄꯨꯔꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯑꯊꯣꯏꯕ ꯑꯃꯗꯤ ꯂꯦꯝꯍꯧꯔꯤꯕ ꯃꯈꯣꯏ ꯈꯔ ꯑꯗꯨꯅ ꯊꯦꯝꯕꯨꯡꯒꯤ ꯃꯁꯥꯗ ꯌꯣꯝꯂꯤꯕ ꯃꯤꯔꯥꯡꯁꯤꯡ ꯑꯗꯨ ꯍꯥꯠꯄ ꯌꯥꯎ ꯀꯟꯊꯣꯛꯄ ꯌꯥꯎ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯊꯦꯝꯕꯨꯡꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯄꯨꯊꯣꯔꯛꯂꯒ ꯃꯆꯥꯗꯨ ꯁꯨꯔꯨꯡꯒꯤ ꯐꯛꯂꯥꯡ ꯂꯩꯄꯟ ꯑꯗꯨꯗ ꯉꯥꯊꯍꯟꯗꯨꯅ ꯐꯝꯍꯜꯂꯝꯃꯤ ꯑꯊꯣꯏꯕꯅ ꯈꯣꯝꯃꯛꯑꯦ ꯅꯍꯥꯛꯀ ꯂꯨꯈꯣꯏꯒꯅ ꯊꯦꯝꯕꯨꯡ ꯑꯁꯦ ꯆꯦꯟꯅꯔꯒ ꯑꯃꯨꯛꯇ ꯂꯩꯔꯝꯃꯤ ꯊꯣꯏꯕ ꯅꯍꯥꯛꯀ ꯑꯩꯒꯅ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯄꯥꯜꯗ ꯊꯣꯛꯂꯒ ꯃꯅꯥ ꯍꯤꯗꯥꯛ ꯈꯔ ꯊꯤꯔꯨꯔꯁꯤ ꯂꯥꯛꯑꯣ ꯂꯨꯈꯣꯏꯅ ꯌꯥꯝ ꯀꯨꯏꯅꯗꯤ ꯂꯩꯔꯛꯀꯅꯨ ꯃꯐꯝꯁꯦ ꯐꯤꯕꯝ ꯑꯃ ꯏꯇꯧ ꯇꯧꯏ ꯀꯨꯏꯔꯣꯏ ꯅꯈꯣꯏ ꯑꯅꯤꯅ ꯊꯦꯝꯕꯨꯡꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯝꯃꯨꯀꯣ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯑꯊꯣꯏꯕ ꯑꯃꯗꯤ ꯊꯣꯏꯕ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯣꯀꯤꯜꯅ ꯂꯝꯕꯤ ꯆꯤꯡꯂꯗꯨꯅ ꯇꯈꯦꯜꯂꯩ ꯑꯃꯗꯤ ꯊꯥꯖꯕꯨ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗ ꯑꯁꯨꯝ ꯆꯪꯂꯛꯂꯝꯃꯤ ꯊꯥꯖꯅ ꯇꯥ ꯀꯣꯀꯤꯜ ꯃꯈꯣꯏ ꯑꯇꯩꯗꯨ ꯉꯥꯏꯍꯥꯛ ꯉꯥꯏꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯑꯩꯈꯣꯏ ꯑꯍꯨꯝꯗ ꯁꯨꯝ ꯆꯠꯄꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯇꯥ ꯀꯣꯀꯤꯜ ꯊꯥꯖꯅ ꯍꯥꯏꯔꯤꯕ ꯑꯁꯦ ꯃꯁꯤꯅ ꯐꯒꯅꯤꯌꯦ ꯑꯩꯈꯣꯏ ꯈꯛꯇ ꯆꯠꯄ ꯑꯁꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏ ꯍꯣꯏꯁꯦ ꯑꯁ꯭ꯋꯥꯏꯁꯤꯗ ꯅꯨꯄꯥ ꯑꯃꯅꯤ ꯂꯩꯔꯤꯁꯤꯗ ꯉꯥꯏꯍꯥꯛ ꯐꯝꯂꯒ ꯂꯩꯔꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯅꯨꯡꯄꯥꯛ ꯑꯗꯨꯗ ꯐꯝꯂꯒ ꯃꯈꯣꯏ ꯑꯇꯩꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯇꯈꯦꯜꯂꯩꯅ ꯆꯩꯇꯦꯛ ꯑꯃ ꯄꯥꯏꯔꯒ ꯂꯩꯆꯧ ꯃꯍꯨꯝ ꯑꯃꯗ ꯊꯤꯟꯖꯤꯟꯗꯨꯅ ꯁꯥꯟꯅꯔꯝꯃꯤ ꯇꯈꯦꯜꯂꯩꯅ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯑꯀꯟꯕ ꯄꯣꯠꯁꯛ ꯑꯃꯗ ꯊꯤꯟꯖꯤꯜꯂꯝꯃꯤ ꯃꯗꯨꯗ ꯃꯍꯥꯛꯅ ꯑꯀꯟꯕ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯤꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯇꯈꯦꯜꯂꯩꯅ ꯇꯥ ꯀꯣꯀꯤꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯃꯤꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯅꯠꯇꯕ꯭ꯔꯣ ꯀꯔꯥꯏꯅꯣꯅꯦ ꯃꯥꯅꯤꯅꯦ ꯁꯤꯗꯤ ꯃꯤꯒꯤ ꯁꯔꯨ ꯄꯣꯂꯥꯡꯅꯤꯅꯦ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕ ꯑꯁꯤꯕꯣ ꯑꯁ ꯑꯩꯗꯤ ꯄꯪꯀꯤꯗ ꯀꯤꯁꯜꯂꯛꯑꯦ ꯇꯧꯔꯤꯁꯤ ꯇꯥ ꯀꯣꯀꯤꯜ ꯀꯣꯀꯤꯜꯅ ꯆꯩꯇꯦꯛ ꯑꯃꯅ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨꯕꯨ ꯅꯤꯡꯊꯤꯅ ꯀꯣꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ ꯃꯃꯥꯡꯗ ꯑꯁꯤꯗ ꯂꯥꯛꯄꯗ ꯁꯤꯈꯤꯕ ꯃꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯌꯦ ꯊꯥꯖꯅ ꯀꯩꯅꯣ ꯑꯩꯈꯣꯏꯁꯨ ꯁꯨꯃꯥꯏꯅ ꯃꯐꯝꯁꯤꯗ ꯀꯪꯂꯒ ꯁꯤꯗꯧꯔꯤꯕ ꯖꯥꯠꯂꯣ ꯊꯥꯖ ꯏꯕꯦꯝꯃ ꯅꯪꯁꯤꯁꯨꯕ ꯀꯔꯤꯁꯨ ꯇꯧꯔꯣꯏꯕ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯊꯣꯏꯕꯒ ꯊꯣꯏꯕꯒ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯄꯥꯗ ꯊꯣꯛꯂꯛꯂꯒ ꯃꯅꯥ ꯍꯤꯗꯥꯛ ꯈꯔ ꯍꯦꯛꯂꯒ ꯑꯃꯨꯛ ꯁꯨꯔꯨꯡ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯂꯥꯛꯄꯗꯗꯤ ꯊꯦꯝꯕꯨꯡꯒ ꯂꯩꯍꯧꯕ ꯈꯣꯝꯃꯩ ꯑꯃꯗꯤ ꯂꯨꯈꯣꯏ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯃꯈꯣꯏꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ ꯑꯊꯣꯏꯕꯅ ꯊꯦꯝꯕꯨꯡ ꯍꯣꯏ ꯑꯇꯩꯗꯤ ꯀꯔꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯊꯣꯏꯕꯅ ꯀꯩꯅꯣ ꯊꯦꯝꯕꯨꯡꯗꯤ ꯆꯠꯄ ꯉꯝꯗꯗꯅ ꯂꯩꯍꯧꯗꯥꯏꯅꯦ ꯑꯗꯨꯒ ꯀꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯊꯣꯏꯕ ꯑꯃꯗꯤ ꯊꯣꯏꯕꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ ꯑꯊꯣꯏꯕꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯐꯛꯂꯥꯡꯗ ꯃꯈꯨꯠꯅ ꯑꯁꯨꯝ ꯅꯝꯗꯨꯅ ꯆꯠꯄꯗ ꯇꯣꯡꯇꯛ ꯇꯧꯕ ꯐꯛꯂꯥꯡ ꯃꯄꯥ ꯑꯃꯗ ꯅꯝꯂꯨꯕꯗ ꯑꯊꯣꯏꯕ ꯂꯦꯞꯂꯤꯕ ꯃꯄꯥ ꯑꯗꯨꯗꯒꯤ ꯐꯛꯂꯥꯡ ꯑꯗꯨ ꯃꯊꯟꯇ ꯍꯥꯡꯗꯣꯔꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯑꯊꯣꯏꯕꯒ ꯊꯣꯏꯕꯒ ꯃꯨꯟꯅ ꯌꯦꯡꯂꯩ ꯃꯊꯥ ꯃꯁꯤꯒꯤ ꯀꯥ ꯑꯁꯤꯗ ꯀꯔꯤ ꯂꯩ ꯍꯥꯏꯕꯗꯣ ꯆꯪꯂꯒ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯤꯂꯣ ꯍꯣꯏ ꯃꯇꯥꯎ ꯃꯗꯨꯅ ꯐꯒꯅꯤ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯆꯪꯂꯛꯄꯗ ꯀꯥ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯎꯖꯥꯎ ꯑꯃ ꯍꯧꯕ ꯊꯦꯡꯅꯔꯝꯃꯤ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯑꯃꯁꯨ ꯎꯄꯨ ꯃꯆꯥ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤꯕ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯃꯈꯣꯏꯒꯤ ꯃꯇꯥ ꯑꯍꯨꯝ ꯑꯗꯨ ꯎꯄꯨ ꯃꯆꯥ ꯑꯃꯃꯝꯒꯤ ꯃꯅꯥꯛꯇ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯗꯨꯕꯨ ꯄꯥꯏꯔꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ ꯈꯣꯝꯃꯩꯅ
ꯃꯁꯤꯒꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯁꯤ ꯑꯩꯒꯤ ꯑꯣꯏꯔꯕꯗꯤ ꯂꯨꯈꯣꯏꯅ ꯊꯦꯝꯕꯣꯡ ꯅꯪꯅ ꯄꯥꯏꯔꯤꯕꯗꯣ ꯑꯩꯒꯤ ꯁꯔꯨꯛꯅꯤ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ ꯍꯥꯏ ꯀꯔꯤ ꯃꯁꯤꯗ ꯃꯥꯒꯤ ꯁꯔꯨꯛ ꯃꯤꯒꯤ ꯁꯔꯨꯛ ꯍꯥꯏꯕ ꯂꯩꯇꯦ ꯑꯄꯥꯏ ꯄꯥꯏꯕꯅꯅꯦ ꯃꯄꯨꯅꯤ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯊꯦꯝꯕꯨꯡꯒ ꯂꯨꯈꯣꯏꯒ ꯁꯅꯥ ꯌꯥꯎꯕ ꯎꯄꯨ ꯃꯆꯥ ꯑꯃ ꯑꯃꯅ ꯑꯃꯨꯛ ꯆꯤꯡ ꯑꯃꯅ ꯑꯃꯨꯛ ꯁꯤꯡ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯧꯗꯨꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯑꯊꯣꯏꯕꯗꯨ ꯊꯨꯅ ꯆꯪꯂꯛꯂꯝꯃꯤ ꯀꯔꯤꯅꯣ ꯅꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕ ꯑꯁꯤꯕꯣ ꯑꯁꯨꯝꯅ ꯑꯊꯣꯏꯕꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯥꯝꯇꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯊꯣꯏꯕꯗꯨ ꯃꯃꯤꯠ ꯃꯅꯥ ꯏꯊꯛꯇ ꯀꯠꯅ ꯁꯅꯥ ꯂꯨꯄꯥ ꯌꯥꯎꯔꯤꯕ ꯎꯄꯨ ꯃꯆꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯊꯈꯤꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯑꯊꯣꯏꯕꯗꯨ ꯈꯠꯅꯕ ꯈꯥꯝꯕꯒꯤ ꯃꯍꯨꯠ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯂꯒ ꯐꯝꯊꯔꯝꯃꯤ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯗꯧꯔꯤꯕ ꯑꯁꯤꯕꯣ ꯃꯈꯣꯏꯁꯦ ꯄꯨꯔꯥ ꯋꯥꯈꯜ ꯑꯃꯗ ꯂꯩꯈ꯭ꯔꯦꯅ ꯇꯧꯔꯤꯕ ꯑꯁꯦ ꯃꯁꯤꯗꯒꯤ ꯋꯥꯈꯜ ꯇꯥꯍꯟꯕ ꯍꯥꯏꯕꯁꯦ ꯑꯔꯥꯏꯕ ꯊꯕꯛ ꯑꯃꯗꯤ ꯑꯣꯏꯔꯣꯏꯗꯧꯔꯤ ꯑꯊꯣꯏꯕ ꯐꯝꯂꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯁꯨꯝ ꯌꯦꯡꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯊꯣꯏꯕꯒꯤ ꯋꯥꯈꯜꯗ ꯃꯄꯥꯕꯨꯡꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯃ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯑꯊꯣꯏꯕꯒꯤ ꯃꯄꯥꯅ ꯏꯄꯥꯒꯤ ꯑꯊꯣꯏꯕ ꯌꯦꯡꯉꯣꯏ ꯍꯌꯦꯡꯋꯥꯏ ꯅꯍꯥꯛꯅ ꯃꯤ ꯇꯥꯗꯕ ꯃꯐꯝ ꯑꯃꯗ ꯁꯅꯥ ꯂꯨꯄꯥ ꯂꯩꯔꯝꯕ ꯊꯦꯡꯅꯔꯕꯗꯤ ꯃꯗꯣ ꯃꯤꯇ꯭ꯔꯪꯒꯤ ꯂꯥꯡꯊꯥꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯀꯥꯎꯒꯅꯨꯀꯣ ꯃꯗꯨꯕꯨ ꯅꯥꯊꯩꯒꯦ ꯍꯥꯏꯔꯕꯗꯤ ꯃꯁꯤꯒꯤ ꯃꯅꯥ ꯍꯤꯗꯥꯛ ꯑꯁꯦ ꯆꯥꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯊꯣꯏꯕꯒꯤ ꯃꯄꯥꯅ ꯑꯊꯣꯏꯕꯗ ꯃꯅꯥ ꯍꯤꯗꯥꯛ ꯑꯃ ꯁꯤꯟꯅꯔꯝꯃꯤ ꯃꯇꯥꯡ ꯑꯗꯨꯗ ꯑꯊꯣꯏꯕ ꯃꯄꯥꯅ ꯍꯥꯏꯈꯤꯕ ꯃꯅꯥ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯍꯦꯜꯂꯛꯂꯤꯕ ꯃꯅꯥ ꯍꯤꯗꯥꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯄꯥꯝꯕꯤ ꯑꯃꯈꯛꯇꯤ ꯌꯥꯎꯔꯝꯃꯤ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯃꯅꯥ 5 ꯊꯠꯂꯒ ꯍꯦꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯅꯥ 5 ꯑꯗꯨꯗꯒꯤ ꯃꯅꯥ ꯑꯃꯗꯤ ꯃꯍꯥꯛꯅ ꯊꯠꯂꯒ ꯃꯌꯥꯗ ꯍꯨꯛꯆꯤꯜꯂꯝꯃꯤ ꯑꯗꯨꯒ ꯃꯅꯥ 4 ꯑꯗꯨꯅ ꯃꯥꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯒꯤ ꯃꯌꯥꯗ ꯑꯃꯃꯝ ꯏꯜꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ 4 ꯑꯗꯨ ꯋꯥꯈꯜ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯅ ꯋꯥꯈꯜ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯑꯣꯏꯅ ꯎꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯆꯔꯨ ꯄꯣꯂꯥꯡ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯊꯦꯝꯕꯨꯡꯅ ꯍꯩꯁ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯁꯅꯥ ꯂꯨꯄꯥꯅꯤ ꯍꯥꯏꯅ ꯃꯨꯟꯅꯔꯤꯁꯤꯗꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯣꯏꯔ ꯃꯥꯜꯂꯦ ꯅꯠꯇꯦ ꯊꯦꯝꯕꯨꯡ ꯅꯪꯕꯨ ꯉꯁꯥꯏꯗꯒꯤ ꯅꯆꯥꯗꯣ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯍꯧꯗꯥꯏꯅꯦ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯅꯈꯣꯏꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯈꯣꯝꯃꯩꯅ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯃꯐꯝꯗꯨꯗ ꯃꯤꯔꯥꯡ ꯑꯆꯧꯕ ꯑꯃ ꯂꯥꯛꯑꯝꯃꯤꯗꯣ ꯃꯗꯨꯗꯨꯅ ꯑꯩꯈꯣꯏ ꯑꯍꯨꯝꯕꯨ ꯎꯝꯒꯗꯕꯒꯤ ꯇꯧꯔꯛꯂꯝꯃꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯣꯝꯃꯩ ꯑꯃꯗꯤ ꯂꯨꯈꯣꯏ ꯃꯈꯣꯏ ꯑꯅꯤꯅ ꯊꯦꯝꯕꯨꯡꯕꯨ ꯆꯝꯂꯒ ꯑꯁꯨꯝ ꯆꯦꯜꯂꯛꯄꯗ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯐꯛꯂꯥꯡꯗ ꯍꯥꯏꯐꯦꯠ ꯇꯣꯡꯊꯣꯛꯂꯒ ꯂꯩꯔꯤꯕ ꯑꯗꯨꯗ ꯂꯨꯈꯣꯏꯒꯤ ꯃꯈꯨꯠꯅ ꯍꯥꯏꯐꯦꯠ ꯊꯦꯡꯂꯨꯕꯗ ꯈꯪꯍꯧꯗꯅ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯗꯨ ꯍꯥꯡꯂꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯨꯈꯣꯏ ꯑꯃꯗꯤ ꯈꯣꯝꯃꯩ ꯃꯈꯣꯏ ꯑꯅꯤꯗꯨ ꯉꯛꯅ ꯌꯦꯡꯅꯔꯒ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯊꯦꯝꯕꯨꯡꯁꯨ ꯋꯥꯈꯜ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏ ꯑꯍꯨꯝ ꯎꯖꯥꯎ ꯑꯃ ꯍꯧꯔꯤꯕ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯆꯠꯂꯗꯨꯅ ꯌꯦꯡꯂꯝꯃꯤ ꯃꯈꯣꯏꯒꯤ ꯃꯃꯤꯠꯇ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯄꯨꯝꯅꯃꯛ ꯀꯥꯎꯈꯤꯔꯝꯃꯤ ꯂꯨꯈꯣꯏꯅ ꯑꯩꯈꯣꯏ ꯑꯍꯨꯝꯗꯤ ꯃꯤꯇ꯭ꯔꯪꯗꯨꯒꯤ ꯃꯤꯌꯥꯏꯅ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡꯁꯦ ꯁꯅꯥ ꯂꯨꯄꯥ ꯑꯣꯏꯅ ꯎꯔꯨꯔꯦ ꯑꯗꯨꯕꯨ ꯃꯇꯥꯎ ꯑꯊꯣꯏꯕꯅ ꯑꯩꯈꯣꯏꯕꯨ ꯋꯥꯈꯜ ꯇꯥꯍꯟꯕꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏꯁꯨ ꯃꯐꯝꯁꯤꯗ ꯁꯔꯨ ꯄꯣꯂꯥꯡ ꯑꯣꯜꯂꯒ ꯑꯗꯨꯝ ꯂꯩꯈ꯭ꯔꯗꯕꯅꯤ ꯊꯣꯏꯕꯅ ꯃꯇꯥꯎ ꯃꯌꯥꯝ ꯃꯐꯝꯁꯦ ꯑꯔꯥꯏꯕ ꯃꯐꯝ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯂꯩꯇꯕ ꯌꯥꯗꯦꯀꯣ ꯑꯩꯈꯣꯏꯅ ꯁꯨꯔꯨꯡꯁꯤꯗꯒꯤ ꯍꯦꯛ ꯆꯪꯂꯛꯄꯗꯒꯤ ꯑꯉꯛꯄ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯦꯡꯅꯔꯤꯕꯁꯤ ꯑꯆꯨꯝꯕꯅꯤ ꯃꯇꯥꯎ ꯃꯐꯝ ꯑꯁꯤ ꯏꯆꯝ ꯆꯝꯕ ꯃꯐꯝ ꯑꯃ ꯅꯠꯇꯦ ꯃꯇꯥꯎ ꯃꯌꯥꯝ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯕꯗꯣ ꯍꯦꯛꯇ ꯊꯤꯔꯁꯤ ꯇꯥꯎ ꯃꯇꯥꯎ ꯃꯗꯨꯅ ꯐꯅꯤ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ 4-5 ꯑꯗꯨ ꯃꯐꯝ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨ ꯀꯔꯤ ꯂꯩ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯀꯥ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯑꯣꯏꯔꯞꯅ ꯇꯧꯕ ꯃꯐꯝ ꯑꯃꯗ ꯑꯊꯣꯏꯕꯅ ꯄꯣꯠꯌꯣꯝ ꯑꯃ ꯊꯦꯡꯅꯔꯝꯃꯤ ꯄꯣꯠꯌꯣꯝ ꯑꯗꯨꯕꯨ ꯍꯥꯡꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯄꯣꯠꯌꯣꯝ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯇꯠꯇꯅ ꯁꯤꯟꯅꯕ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯊꯤꯕꯒꯤ ꯃꯔꯝꯗ ꯏꯕ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯌꯥꯎꯗꯨꯅ ꯂꯩꯕ ꯊꯦꯡꯅꯔꯝꯃꯤ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯑꯩꯒꯤ ꯄꯥꯕꯨꯡ ꯑꯗꯨꯅ ꯁꯤꯖꯤꯟꯅꯔꯝꯕ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯅꯠꯇꯕ꯭ꯔꯥꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯒꯤ ꯄꯥꯕꯨꯡ ꯑꯗꯨ ꯂꯩꯔꯝꯂꯤ ꯍꯥꯏꯅ ꯇꯥꯛꯄꯅꯤ ꯑꯊꯣꯏꯕꯅ ꯂꯥꯏꯔꯤꯛ ꯑꯃꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯤꯕ ꯑꯗꯨ ꯎꯕꯗ ꯑꯊꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯀꯔꯤꯅꯣ ꯃꯇꯥꯎ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯂꯤꯗꯨꯕꯣ ꯃꯇꯥꯎ ꯂꯥꯏꯔꯤꯛ ꯑꯁꯦ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯁꯤꯖꯤꯟꯅꯔꯝꯕ ꯂꯥꯏꯔꯤꯛꯅꯤ ꯀꯩꯅꯣ ꯍꯥꯏꯔꯤꯁꯤꯕꯨ ꯏꯇꯥꯎ ꯑꯆꯨꯝꯕꯔꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯐꯝꯁꯤꯗ ꯅꯈꯣꯏ ꯄꯥꯕꯨꯡ ꯍꯣꯏꯁꯨ ꯊꯨꯡꯂꯝꯕ ꯇꯥꯏ ꯑꯗꯨꯒ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ
ꯃꯗꯨꯅꯤ ꯏꯇꯥꯎ ꯑꯩꯅ ꯈꯜꯂꯤꯕ ꯑꯁꯤꯁꯨ ꯃꯗꯨꯃꯛ ꯑꯁꯨꯝꯅ ꯑꯊꯣꯏꯕꯒ ꯊꯣꯏꯕꯒ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯌꯥꯗꯕ ꯀꯌꯥ ꯑꯃ ꯈꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯈꯟꯅꯩ ꯍꯥꯏꯕꯇꯅꯤ ꯐꯣꯜꯗꯤ ꯑꯃꯠꯇ ꯄꯨꯔꯛꯄ ꯑꯣꯏꯔꯝꯗꯦ ꯃꯇꯝ ꯑꯁꯤꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯣꯀꯤꯜꯅ ꯂꯝꯖꯤꯡꯗꯨꯅ ꯄꯨꯔꯛꯄ ꯇꯈꯦꯜꯂꯩꯒ ꯊꯥꯖꯒꯗꯣ ꯀꯣꯀꯤꯜꯗ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯛꯂꯝꯃꯤ ꯀꯣꯀꯤꯜ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ ꯇꯈꯦꯜꯂꯩꯅ ꯇꯥꯀꯣꯀꯤ ꯇꯥꯃꯣꯆꯥ ꯍꯣꯏꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯁꯤꯕꯨ ꯀꯔꯤ ꯇꯧꯔꯖꯥꯠꯅꯣ ꯑꯩꯈꯣꯏꯕꯨ ꯃꯣꯏꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯇꯥꯀꯣꯀꯤꯜ ꯇꯈꯦꯜꯂꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯐꯒꯗꯕ ꯃꯥꯜꯂꯤ ꯑꯩꯈꯣꯏ ꯈꯛꯇ ꯃꯐꯝ ꯑꯁꯤꯗ ꯑꯁꯨꯝ ꯂꯩꯕ ꯑꯁꯦ ꯀꯥꯟꯅꯒꯗꯕ ꯃꯥꯟꯗꯦ ꯉꯥꯏꯍꯥꯛ ꯉꯥꯏꯈꯤꯁꯤ ꯆꯠꯁꯤ ꯑꯗꯨꯗ ꯂꯥꯛꯇ꯭ꯔꯗꯤꯅꯦ ꯌꯦꯡꯉꯨꯔꯁꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯃꯈꯣꯏ ꯑꯇꯩ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯅꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯊꯣꯏꯕ ꯍꯣꯏꯗꯨ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥꯗꯨꯒꯤ ꯑꯀꯣꯏꯕꯗ ꯀꯣꯏꯅ ꯆꯠꯇꯨꯅ ꯀꯔꯤ ꯀꯔꯤ ꯂꯩ ꯍꯥꯏꯗꯨꯅ ꯊꯤꯔꯝꯃꯤ ꯇꯥꯟꯖꯥꯗꯨꯗ ꯉꯁꯥꯏꯗꯒꯤ ꯂꯩꯕꯥꯛ ꯑꯗꯨꯗ ꯇꯥꯗꯨꯅ ꯂꯩꯕ ꯁꯔꯨ ꯄꯣꯂꯥꯡ ꯃꯌꯥꯝ ꯑꯗꯨ ꯂꯦꯡꯗꯨꯅ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯗꯨꯅ ꯂꯦꯡꯗꯨꯅ ꯆꯠꯄ ꯑꯗꯨ ꯊꯦꯝꯕꯨꯡꯅ ꯍꯥꯟꯅ ꯎꯔꯛꯂꯝꯃꯤ ꯊꯦꯝꯕꯨꯡꯅ ꯃꯇꯥꯎ ꯃꯌꯥꯝ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡꯁꯤ ꯂꯦꯡ ꯆꯠꯄ ꯍꯧꯔꯛꯂꯤ ꯑꯦ ꯀꯩꯅꯣ ꯇꯧꯔꯤꯕ ꯑꯁꯤꯅ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯁꯤꯗꯤ ꯑꯍꯤꯡꯕ ꯑꯃꯒꯨꯝꯅ ꯆꯠꯄ ꯍꯧꯔꯛꯂꯤꯗꯅ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯗꯨꯅ ꯂꯦꯡ ꯆꯠꯄ ꯑꯗꯨ ꯎꯔꯒ ꯉꯛꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯔꯨ ꯄꯣꯂꯥꯡ ꯃꯌꯥꯝ ꯑꯗꯨ ꯃꯈꯣꯏ ꯃꯔꯤ ꯃꯉꯥ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯑꯊꯣꯏꯕꯅ ꯍꯩꯁ ꯁꯔꯨ ꯄꯣꯂꯥꯡ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯁꯣꯛꯈ꯭ꯔꯕꯗꯤ ꯂꯥꯏꯖꯧꯕ ꯇꯥꯔꯦ ꯃꯈꯣꯏꯁꯤꯡ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯁꯤꯀꯣ ꯏꯇꯥꯎ ꯃꯌꯥꯝ ꯃꯇꯥꯎ ꯃꯌꯥꯝ ꯂꯩꯃꯥꯏꯗ ꯇꯥꯔꯤꯕ ꯎꯁꯥꯁꯤꯡꯁꯤ ꯑꯃꯃꯝ ꯄꯥꯏꯈꯠꯅꯔꯁꯤ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯂꯔꯣꯏ ꯏꯇꯥꯎ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯃꯉꯥ ꯑꯗꯨ ꯎꯁꯥ ꯑꯃꯃꯝ ꯄꯥꯏꯈꯠꯂꯗꯨꯅ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯗꯨꯗ ꯀꯟꯊꯕ ꯍꯧꯔꯛꯂꯝꯃꯤ ꯊꯦꯝꯕꯨꯡꯅ ꯍꯩꯠ ꯈꯪꯕ꯭ꯔꯥ ꯁꯔꯨ ꯄꯣꯂꯥꯡ ꯅꯣꯏꯅꯁꯨ ꯑꯀꯟ ꯑꯔꯤꯡ ꯁꯥꯗꯅ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡ ꯑꯗꯨꯁꯨ ꯎꯁꯥꯗꯨꯅ ꯐꯅ ꯀꯟꯅ ꯀꯟꯊꯔꯕꯁꯨ ꯑꯃꯨꯛ ꯍꯦꯛꯇ ꯑꯍꯤꯡꯕ ꯑꯃꯒꯨꯝ ꯍꯦꯛ ꯂꯦꯡꯗꯨꯅ ꯑꯗꯨꯝ ꯆꯠꯂꯛꯂꯝꯃꯤ ꯈꯣꯃꯩꯅ ꯀꯩꯅꯣ ꯃꯁꯤꯒꯤ ꯁꯔꯨ ꯄꯣꯂꯥꯡꯁꯤꯡꯁꯤꯕꯨ ꯎꯁꯥꯅ ꯀꯟꯊꯔꯁꯨ ꯑꯃꯨꯛ ꯍꯦꯛꯇ ꯍꯧꯒꯠꯂꯛꯏꯕ ꯀꯔꯤꯅꯣ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯁꯤꯕꯨ ꯏꯇꯥꯎ ꯃꯇꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯕꯗꯤ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯑꯗꯨꯅ ꯏꯇꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕ ꯇꯧꯔꯁꯤ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯃꯉꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯁꯔꯨ ꯄꯣꯂꯥꯡ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯀꯥꯗꯨꯒꯤ ꯊꯣꯡꯖꯤꯜ ꯌꯧꯕꯗ ꯁꯔꯨ ꯄꯣꯂꯥꯡ ꯃꯌꯥꯝ ꯑꯗꯨ ꯂꯩꯕꯥꯛꯇ ꯄ꯭ꯔꯣꯛ ꯀꯦꯟꯈꯤꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯅꯔꯝꯃꯤ ꯊꯦꯝꯕꯨꯡꯅ ꯍꯩꯁ ꯁꯤꯕꯨ ꯁꯤꯔꯝꯅꯤꯗ ꯁꯝꯅꯥꯗ ꯂꯦꯞꯄꯅꯤꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯀꯣ ꯉꯁꯤꯗꯤ ꯏꯕꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏꯁꯤ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯍꯩꯅꯝ ꯂꯩꯅꯝ ꯑꯣꯏꯅ ꯇꯤꯟꯒꯗꯧꯔꯤꯕ ꯈꯤꯇꯪ ꯉꯥꯏꯕꯅꯤꯀꯣ ꯑꯊꯣꯏꯕꯅ ꯑꯗꯨꯗꯤ ꯃꯇꯥꯎ ꯃꯌꯥꯝ ꯑꯩꯈꯣꯏꯁꯤ ꯃꯐꯝ ꯑꯁꯤꯗ ꯀꯨꯏꯅ ꯂꯩꯊꯕꯗꯤ ꯆꯨꯝꯂꯔꯣꯏ ꯀꯣꯀꯤꯜ ꯍꯣꯏꯅ ꯀꯝꯗꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯨꯁꯨ ꯈꯪꯗꯦ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯊꯨꯅ ꯆꯠꯅꯕ ꯇꯧꯔꯁꯤ ꯏꯇꯥꯎ ꯃꯌꯥꯝ ꯑꯁꯤ ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯃꯔꯤ ꯃꯉꯥ ꯑꯗꯨ ꯀꯣꯀꯤꯜ ꯍꯣꯏꯅ ꯂꯩꯕ ꯂꯝꯕꯤ ꯑꯗꯣꯝꯂꯣꯝꯗ ꯂꯥꯛꯄ ꯍꯧꯔꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯇꯈꯦꯜꯂꯩꯒ ꯊꯥꯖꯒꯅ ꯇꯛꯃꯟꯕꯗꯒꯤ ꯀꯣꯀꯤꯜꯅ ꯃꯈꯣꯏ ꯑꯅꯤꯗꯨ ꯁꯝꯂꯗꯨꯅ ꯑꯊꯣꯏꯕ ꯍꯣꯏꯕꯨ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ ꯇꯈꯦꯜꯂꯩꯅ ꯇꯥꯀꯣꯀꯤ ꯇꯥꯃꯣꯆꯥ ꯍꯣꯏꯗꯨꯕꯨ ꯂꯝꯕꯤ ꯈꯪꯗ꯭ꯔꯖꯥꯠꯂꯣ ꯈꯪꯉꯝꯅꯤꯗ ꯇꯥꯀꯣꯀꯤ ꯃꯈꯣꯏꯗꯨꯕꯨ ꯑꯇꯣꯞꯄ ꯂꯝꯕꯤꯗ ꯑꯣꯏꯅ ꯆꯠꯈ꯭ꯔꯕꯖꯥꯠꯂꯣ ꯆꯠꯂꯝꯃꯣꯏꯃꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯇꯨꯃꯤꯟꯅ ꯉꯥꯛꯇ ꯂꯩꯕ ꯀꯩꯗꯧꯒꯦ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯀꯣꯀꯤꯜ ꯍꯣꯏꯒ ꯑꯊꯣꯏꯕ ꯍꯣꯏꯒ ꯂꯝꯕꯤꯗ ꯊꯦꯡꯅꯔꯝꯃꯤ ꯇꯈꯦꯜꯂꯩꯅ ꯇꯥꯃꯣꯆꯥ ꯍꯣꯏ ꯉꯁꯥꯏꯗꯒꯤ ꯀꯗꯥꯏꯗ ꯂꯩꯔꯨꯒꯦꯕ ꯑꯩꯈꯣꯏꯅ ꯂꯥꯛꯄ ꯉꯥꯏꯕꯗ ꯉꯥꯏ ꯉꯝꯗꯗꯅꯅꯦ ꯀꯝꯗꯧꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯒꯦꯅ ꯂꯥꯛꯑꯝꯃꯤꯅꯤ ꯇꯈꯦꯜꯂꯩꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯊꯣꯏꯕꯅ ꯉꯁꯥꯏ ꯃꯈꯣꯏꯅ ꯊꯦꯡꯅꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ ꯇꯈꯦꯜꯂꯩꯅ ꯑꯁ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯩꯈꯣꯏꯁꯨ ꯅꯣꯏꯁꯦ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯅ ꯈꯜꯂꯝꯃꯤꯅꯤ ꯐꯔꯦꯁꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯁꯨ ꯂꯥꯛꯂꯦꯗꯅ ꯑꯩꯈꯣꯏꯒꯤ ꯈꯣꯡꯆꯠ ꯑꯁꯦ ꯃꯈꯥ ꯇꯥꯅ ꯆꯠꯊꯅꯕ ꯇꯧꯔꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯄꯨꯜꯂꯞ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯟꯕ ꯍꯧꯔꯛꯂꯝꯃꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯌꯥꯏ ꯆꯕꯨꯛ ꯌꯧꯔꯛꯂꯝꯃꯤ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯌꯥꯏ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯒꯤ ꯀꯨ ꯑꯃ ꯅꯤꯡꯊꯤꯖꯅ ꯂꯩꯇꯦꯡꯂꯒ ꯂꯩꯔꯝꯃꯤ ꯀꯣꯀꯤꯜꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯅ ꯁꯨꯔꯨꯡꯁꯤꯒꯤ ꯃꯌꯥꯏꯁꯤꯗꯕꯨ ꯃꯤ ꯑꯁꯤꯕ ꯍꯥꯞꯄ ꯀꯨ
ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯍꯟꯈꯤꯕꯅ ꯆꯨꯝꯂꯣꯏꯗ꯭ꯔꯣ? ꯊꯦꯝꯕꯨꯡꯅ ꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯀꯨꯁꯤꯗ ꯀꯔꯤ ꯀꯔꯤ ꯌꯥꯎꯒꯦ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯑꯗꯨꯝ ꯌꯦꯡꯁꯤ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥ ꯑꯗꯨ ꯀꯥꯎꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯨ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯗꯨꯅ ꯀꯨ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯀꯨ ꯑꯗꯨꯒꯤ ꯃꯈꯨꯝ ꯑꯗꯨ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯅ ꯏꯟꯕꯗ ꯃꯆꯤ ꯏꯂꯦꯡ ꯂꯦꯡꯂꯝꯗꯦ꯫ ꯂꯨꯈꯣꯏꯅ ꯀꯩ ꯀꯨꯅꯣ ꯈꯪꯗꯦ ꯃꯈꯨꯝꯁꯤꯕꯨ ꯏꯟꯕꯗ ꯁꯨꯡꯆꯠ ꯆꯠꯇꯦꯕ ꯇꯧꯔꯤꯁꯦ꯫ ꯑꯋꯣꯏꯕ ꯀꯔꯤꯅꯣ ꯈꯪꯗꯦꯅꯦ ꯁꯨꯡꯂꯦꯡ ꯍꯦꯛ ꯂꯦꯡꯉꯨ ꯌꯥꯗꯦꯕ ꯇꯧꯔꯤꯁꯦ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯑꯔꯩꯕ ꯃꯄꯥꯡꯒꯜ ꯄꯨꯊꯣꯛꯂꯗꯨꯅ ꯀꯨ ꯑꯗꯨꯒꯤ ꯃꯈꯨꯝ ꯑꯗꯨ ꯏꯟꯕꯗꯒꯤ ꯀꯥꯏꯅꯊꯪꯗ ꯀꯨ ꯑꯗꯨꯒꯤ ꯃꯈꯨꯝ ꯑꯗꯨ ꯃꯈꯣꯏ ꯃꯌꯥꯝꯅ ꯀꯨ ꯑꯗꯨꯒꯤ ꯃꯈꯨꯝ ꯑꯗꯨ ꯂꯩꯃꯥꯏ ꯑꯗꯨꯗ ꯏꯟꯊꯔꯝꯃꯤ꯫ ꯃꯗꯨ ꯍꯥꯡꯂꯕ ꯃꯇꯨꯡ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯀꯨ ꯑꯗꯨꯗ ꯀꯔꯤ ꯌꯥꯎꯔꯤ ꯍꯥꯏꯗꯨꯅ ꯌꯦꯡꯊꯅꯔꯛꯂꯝꯃꯤ꯫ ꯃꯌꯥꯝꯗꯨ ꯀꯨ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯑꯁꯤꯕ ꯑꯗꯨꯕꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ꯫ ꯃꯤ ꯑꯁꯤꯕ ꯑꯗꯨꯒꯤ ꯃꯅꯥ ꯑꯗꯨ ꯑꯇꯩ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯨꯝꯅ ꯃꯅꯥ ꯑꯅꯤꯈꯛꯇꯪ ꯄꯥꯜꯂꯝꯗꯦ꯫ ꯑꯁꯤꯕ ꯑꯗꯨꯒꯤ ꯑꯣꯏ ꯊꯪꯕ ꯃꯅꯥ ꯑꯗꯨꯗꯤ ꯆꯔꯣꯡ ꯆꯔꯣꯡ ꯌꯥꯟꯗꯨꯅ ꯃꯅꯥ 4-5 ꯁꯨꯔꯝꯃꯤ꯫ ꯍꯩꯁ ꯀꯔꯤ ꯃꯇꯧ ꯃꯁꯤꯗꯤ ꯏꯇꯥꯎ ꯃꯅꯥ 4-5 ꯁꯨꯔꯝꯃꯤꯁꯤꯗꯤ ꯀꯔꯝꯕ ꯖꯤꯕ ꯑꯣꯏꯕꯖꯥꯠꯅꯣ? ꯏꯇꯥꯎ ꯃꯁꯤ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯑꯆꯝꯕ ꯃꯤꯁꯛꯇꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯔꯣꯏ ꯃꯍꯥꯛ꯫ ꯃꯇꯥꯡ ꯑꯗꯨꯗ ꯑꯊꯣꯏꯕꯗꯨ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯈꯤꯕ ꯋꯥ ꯑꯗꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯜꯂꯛꯂꯝꯃꯤ꯫ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯨ ꯑꯗꯨꯕꯨ ꯁꯣꯛꯂꯨꯅꯨ ꯍꯥꯏꯕꯗꯨ꯫ ꯃꯌꯥꯝ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯑꯋꯥꯐꯝꯗ ꯁꯣꯏꯗꯅ ꯇꯥꯔꯒꯅꯤ꯫ ꯀꯩꯅꯣ ꯃꯇꯥꯎ ꯅꯪꯅ ꯑꯗꯨꯛ ꯇꯍꯥ ꯇꯍꯥ ꯇꯧꯔꯤꯗꯨꯅ? ꯑꯇꯩꯁꯤꯡ ꯑꯗꯨꯁꯨ ꯑꯊꯣꯏꯕꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯉꯛꯅ ꯋꯥꯍꯪ ꯍꯪꯒꯦ ꯇꯧꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯀꯨ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯇꯣꯡꯕ ꯂꯩꯄꯟ ꯑꯗꯨ ꯅꯤꯛꯄ ꯍꯥꯏꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯄꯥꯈꯠꯄꯣꯏ ꯂꯥꯛꯄꯣꯏ ꯂꯩꯄꯟ ꯑꯗꯨꯗꯒꯤ ꯀꯨꯝꯊꯗꯨꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯄꯥꯟꯂꯣꯝꯗ ꯊꯣꯛꯅꯕ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯗꯨ ꯄꯨꯝꯕ ꯑꯔꯦꯝꯕ ꯇꯥꯔꯝꯃꯤ꯫ ꯁꯨꯔꯨꯡ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯀꯤꯟꯊꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯀꯤꯟꯊꯕ ꯑꯗꯨꯅ ꯁꯝꯁꯤ ꯈꯥꯏꯅꯔꯝꯃꯤ꯫ ꯃꯇꯥꯎ ꯀꯣꯀꯤꯜ ꯇꯥꯕ꯭ꯔꯣ? ꯃꯇꯥꯎ ꯀꯣꯀꯤꯜ! ꯃꯇꯥꯎ ꯑꯊꯣꯏꯕ! ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯁꯦꯜꯗꯨ ꯑꯃꯅ ꯑꯃꯕꯨ ꯀꯣꯏꯀꯧ ꯀꯧꯅꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯀꯨ ꯑꯗꯨꯕꯨ ꯊꯥꯡꯀꯠꯂꯒ ꯊꯝꯂꯝꯕ ꯂꯩꯄꯨꯡ ꯑꯗꯨ ꯅꯤꯡꯈꯥꯏꯔꯒ ꯂꯩꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯀꯨ ꯑꯗꯨꯅ ꯂꯩꯔꯝꯂꯤꯕ ꯂꯩꯄꯨꯡ ꯑꯗꯨ ꯀꯨ ꯑꯗꯨꯅ ꯂꯩꯅꯨꯡꯗ ꯆꯪꯈꯤꯕꯒ ꯃꯐꯝ ꯑꯗꯨ ꯁꯨꯔꯨꯡꯒꯤ ꯂꯩꯈꯥꯅꯨꯡꯗ ꯀꯨꯝꯅꯕ ꯂꯝꯕꯤ ꯑꯃ ꯁꯦꯝꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯨꯔꯨꯡꯒꯤ ꯀꯤꯟꯊꯔꯝꯕ ꯐꯛꯂꯥꯡ ꯑꯗꯨꯁꯨ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯃꯐꯝ ꯑꯗꯨꯗ ꯍꯟꯖꯤꯟꯈꯤꯔꯝꯃꯤ꯫ ꯀꯩꯅꯣ ꯇꯧꯔꯛꯂꯤꯕ ꯑꯁꯤꯅ? ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯈꯥꯗꯁꯨ ꯑꯔꯣꯟꯕ ꯀꯥ ꯑꯃ ꯂꯩꯔꯝꯂꯦꯅꯦ ꯇꯧꯔꯤꯁꯤꯗꯤ꯫ ꯀꯥꯟꯅꯗꯦ ꯏꯇꯥꯎ ꯃꯈꯥꯗ ꯀꯨꯝꯂꯒ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯣ ꯑꯗꯨ ꯑꯃꯨꯛꯇ ꯌꯦꯡꯉꯨꯁꯤ꯫ ꯊꯦꯝꯕꯨꯡꯅ ꯉꯥꯏꯈꯣ ꯏꯇꯥꯎ ꯍꯦꯛꯇ ꯀꯨꯝꯈꯤꯒꯨꯝꯁꯤ꯫ ꯑꯩꯈꯣꯏꯗꯤ ꯉꯁꯥꯏ ꯃꯐꯝ ꯈꯪꯗꯕ ꯀꯥ ꯑꯃꯗ ꯆꯪꯂꯨꯕꯗ ꯊꯋꯥꯏ ꯊꯥꯗꯣꯏ ꯇꯧꯏ꯫ ꯑꯗꯨꯅ ꯂꯩꯇꯨꯝ ꯑꯃ ꯑꯅꯤ ꯍꯥꯟꯅ ꯎꯟꯊꯔꯒ ꯌꯦꯡꯁꯤ ꯏꯇꯥꯎ꯫ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯀꯔꯤꯝꯇ ꯇꯧꯔꯛꯇꯕ ꯇꯥꯔꯒꯗꯤ ꯀꯨꯝꯂꯒ ꯍꯦꯛꯇ ꯌꯦꯡꯉꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯝꯕꯨꯡꯅ ꯁꯨꯔꯨꯡ ꯃꯈꯥꯗ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯂꯩꯇꯨꯝ ꯑꯃꯅꯤ ꯍꯨꯟꯊꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯗꯨꯗ ꯀꯔꯤꯁꯨ ꯊꯣꯏꯅꯗꯤ ꯇꯧꯔꯝꯗꯦ꯫ ꯀꯔꯤꯁꯨ ꯇꯧꯗꯕ ꯑꯗꯨꯗꯗꯤ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯁꯨꯔꯨꯡ ꯃꯈꯥꯗ ꯂꯩꯔꯤꯕ ꯀꯥ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯀꯨꯝꯊꯔꯛꯂꯝꯃꯤ꯫ ꯊꯥꯖꯅ ꯇꯈꯦꯜꯂꯩ ꯁꯦ ꯏꯕꯥꯅꯤ ꯈꯨꯠ ꯁꯝꯅꯁꯦ ꯑꯩꯗꯤ ꯌꯥꯝꯅ ꯀꯤꯖꯔꯦ꯫ ꯁꯦ ꯏꯕꯥꯅꯤ ꯈꯨꯠ ꯁꯝꯅꯔꯁꯦꯕ꯫ ꯍꯣꯏꯁꯦ ꯄꯥꯏꯔꯛꯑꯣ ꯅꯪꯅ ꯈꯨꯠꯇꯨꯕꯨ ꯀꯗꯥꯏꯗꯅꯣ? ꯃꯇꯥꯎ ꯃꯌꯥꯝ ꯀꯥ ꯑꯁꯤꯗ ꯍꯤꯔꯥ ꯃꯅꯤ ꯃꯨꯛꯇꯥ ꯃꯌꯥꯝ ꯂꯩꯔꯝꯂꯕꯗꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ꯫ ꯃꯗꯨꯒꯤꯗꯃꯛ ꯅꯠꯇ꯭ꯔꯣ ꯏꯇꯥꯎ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯈꯨꯕꯥꯛꯇꯒ ꯍꯥꯞꯇꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯦ? ꯃꯈꯣꯏꯅ ꯈꯜꯂꯝꯕꯁꯤꯡ ꯑꯗꯨꯒꯗꯤ ꯄꯨꯔꯥ ꯇꯥꯌꯣꯟꯅꯔꯦ꯫ ꯃꯐꯝ ꯑꯗꯨꯗꯗꯤ ꯁꯨꯞꯅꯒꯤ ꯐꯥꯎꯒꯩ ꯀꯌꯥ ꯄꯩꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒ ꯂꯣꯏꯅꯅ ꯂꯧꯎ ꯁꯤꯡꯎ ꯇꯧꯕꯗ ꯁꯤꯖꯤꯟꯅꯅꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯃꯌꯥꯝ ꯑꯃ ꯈꯤꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯀꯣꯀꯤꯜꯅ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯅꯤ ꯏꯇꯥꯎ? ꯍꯤꯔꯥ ꯃꯅꯤ ꯃꯨꯛꯇꯥ ꯃꯌꯥꯝ ꯂꯩꯔꯝꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯐꯥꯎꯒꯩ ꯃꯌꯥꯝꯁꯤꯅ ꯀꯩꯗꯧꯗꯣꯏꯕ? ꯃꯇꯥꯎ ꯃꯁꯤ ꯅꯠꯇꯕ ꯍꯤꯔꯥ ꯃꯅꯤ ꯃꯨꯛꯇꯥ ꯃꯌꯥꯝ ꯑꯃ ꯂꯣꯠꯂꯒ ꯊꯝꯂꯝꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯀꯥ ꯑꯁꯤꯒꯤ ꯑꯀꯣꯏꯕ ꯑꯁꯦ ꯑꯃꯨꯛꯇ ꯆꯤꯊꯗꯅ ꯊꯤꯅꯕ ꯇꯧꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨ ꯀꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕ ꯑꯗꯨꯗ ꯑꯃꯠꯇ ꯆꯤꯊꯗꯅ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯊꯣꯏꯕꯅ ꯂꯥꯏꯔꯤꯛ ꯑꯅꯤꯈꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯥꯏꯔꯤꯛ ꯑꯅꯤꯗꯨ ꯑꯃꯅ ꯂꯧꯎ ꯁꯤꯡꯎ ꯇꯧꯕꯒꯤ ꯃꯔꯝ ꯑꯣꯏꯔꯝꯃꯤ꯫ ꯑꯃꯅ ꯈꯨꯜꯂꯥꯛꯄ ꯆꯥꯎꯔꯦꯜꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯀꯥ ꯑꯁꯤꯒꯤ ꯃꯔꯝꯗ ꯋꯥꯔꯣꯜ ꯈꯔ ꯏꯔꯝꯕ ꯑꯣꯏꯔꯝꯃꯤ꯫ ꯆꯥꯎꯔꯦꯜꯅ ꯀꯥ ꯑꯁꯤꯗ ꯂꯩꯕ ꯍꯤꯔꯥ ꯃꯅꯤ ꯃꯨꯛꯇꯥ ꯑꯁꯤ ꯑꯇꯩ ꯍꯤꯔꯥ ꯃꯅꯤ ꯃꯨꯛꯇꯥ ꯃꯌꯥꯝꯒ ꯃꯥꯟꯅꯕ ꯅꯠꯇꯦ꯫ ꯃꯁꯤꯗꯤ ꯐꯥꯎꯒꯩ ꯃꯌꯥꯝ ꯑꯃꯗꯤ ꯑꯩꯒꯤ ꯈꯨꯟꯖꯥꯁꯤꯡ
ꯃꯇꯧ ꯀꯔꯝꯅ ꯂꯧꯎ ꯁꯤꯡꯎ ꯇꯧꯒꯗꯒꯦ ꯍꯥꯏꯕꯗꯨ ꯇꯥꯛꯄ ꯂꯥꯏꯔꯤꯛ ꯑꯗꯨ ꯊꯝꯕ ꯀꯥꯟꯅꯤ ꯑꯁꯨꯝꯅ ꯆꯥꯎꯔꯦꯜꯅ ꯀꯥ ꯑꯗꯨꯒꯤ ꯑꯃꯗꯤ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯃꯃꯨꯠ ꯇꯥꯅ ꯏꯔꯝꯃꯤ ꯑꯊꯣꯏꯕꯅ ꯃꯇꯧ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯈꯜꯂꯨꯔꯤꯕ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯃꯌꯥꯝ ꯑꯗꯨꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥ ꯃꯌꯥꯝ ꯑꯁꯤꯒꯗꯤ ꯑꯣꯟꯊꯣꯛꯅ ꯈꯦꯠꯅꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯑꯊꯣꯏꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯏꯔꯤꯕ ꯋꯥꯔꯣꯜ ꯑꯗꯨ ꯑꯇꯩꯗꯁꯨ ꯌꯦꯡꯍꯜꯂꯝꯃꯤ ꯃꯌꯥꯝꯗꯨ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯏꯔꯤꯕ ꯋꯥꯔꯣꯜ ꯑꯗꯨꯕꯨ ꯎꯔꯨꯕꯗ ꯃꯈꯣꯏꯅ ꯈꯜꯂꯨꯕ ꯑꯗꯨꯒ ꯇꯥꯏꯑꯣꯟꯅꯔꯝꯕ ꯑꯗꯨꯗ ꯃꯥꯅ ꯊꯣꯛꯄ ꯄꯪꯁꯥꯎꯗ ꯁꯥꯎꯅꯔꯛꯂꯝꯃꯤ ꯇꯈꯦꯜꯂꯩꯅ ꯇꯥꯃꯣꯆꯥ ꯍꯤꯔꯥꯃꯅꯤ ꯃꯨꯛꯇꯥꯒꯤ ꯋꯥꯁꯦ ꯇꯣꯛꯂꯁꯤ ꯄꯥꯕꯨꯡ ꯆꯧ ꯍꯣꯏ ꯄꯥꯕꯨꯡ ꯍꯣꯏꯒꯤ ꯃꯔꯤ ꯃꯈꯣꯡꯁꯤꯅ ꯀꯝꯗꯧꯗꯧꯔꯤꯕ ꯑꯊꯣꯏꯕ ꯃꯆꯜꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩ ꯃꯇꯝ ꯑꯁꯤꯗ ꯑꯊꯣꯏꯕꯒꯤ ꯋꯥꯈꯜꯗ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯃꯗꯨꯒꯤ ꯋꯥꯗꯨ ꯃꯄꯥꯕꯨꯡ ꯍꯣꯏꯅ ꯂꯥꯛꯄꯗꯁꯨ ꯃꯗꯨ ꯁꯣꯏꯗꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯣꯏꯗꯅ ꯍꯥꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯛꯂꯝꯃꯤ ꯑꯊꯣꯏꯕꯅ ꯏꯆꯥ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯍꯣꯏ ꯄꯥꯕꯨꯡ ꯆꯧꯍꯣꯏꯗꯣ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅ ꯄꯨꯟꯁꯤ ꯂꯣꯝꯂꯝꯂꯅꯤ ꯉꯔꯥꯡ ꯑꯩꯈꯣꯏꯗ ꯑꯍꯜ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨꯝꯅ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯍꯣꯏ ꯄꯥꯕꯨꯡ ꯆꯧꯍꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗꯁꯨ ꯑꯗꯨꯝꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯣꯏꯗꯅ ꯍꯥꯏꯔꯝꯒꯅꯤ ꯈꯜꯂꯤ ꯃꯗꯨꯅ ꯃꯈꯣꯏꯅ ꯀꯨ ꯑꯗꯨꯕꯨ ꯁꯣꯏꯗꯅ ꯁꯣꯛꯂꯝꯂꯔꯣꯏ ꯑꯗꯨꯅ ꯀꯔꯤꯁꯨ ꯐꯪꯗꯕ ꯑꯗꯨꯗ ꯁꯨꯔꯨꯡ ꯑꯗꯨꯕꯨ ꯀꯣꯏꯅ ꯆꯠꯄꯗ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯗꯣ ꯑꯔꯣꯏꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯂꯒꯅꯤ ꯑꯊꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯈꯦꯜꯂꯩꯗꯨ ꯂꯦꯞꯂꯝꯕꯗꯒꯤ ꯂꯩꯃꯥꯏꯗ ꯐꯝꯊꯗꯨꯅ ꯃꯄꯥꯕꯨ ꯀꯧꯔꯒ ꯀꯞꯄ ꯍꯧꯔꯛꯂꯝꯃꯤ ꯇꯈꯦꯜꯂꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯥꯖꯅ ꯇꯈꯦꯜꯂꯩꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯗꯨꯅ ꯇꯈꯦꯜꯂꯩꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯑꯊꯣꯏꯕꯅ ꯃꯇꯧ ꯃꯌꯥꯝ ꯑꯩꯈꯣꯏꯁꯤ ꯑꯁꯤꯗ ꯑꯁꯨꯝ ꯂꯩꯊꯕꯅꯗꯤ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯔꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯣꯛꯐꯝ ꯂꯝꯕꯤ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕꯅ ꯐꯒꯅꯤ ꯃꯇꯥꯎꯅ ꯍꯥꯏꯁꯤꯅ ꯐꯅꯤ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈꯤꯅꯕ ꯂꯝꯕꯤ ꯑꯣꯏꯅ ꯊꯤꯅꯕ ꯇꯧꯔꯁꯤ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯊꯣꯛꯅꯕ ꯂꯝꯕꯤ ꯀꯔꯣꯝꯗ ꯂꯩꯕꯒꯦ ꯍꯥꯏꯕꯗꯨ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ ꯊꯤꯕ ꯌꯥꯕ ꯊꯤꯔꯕ ꯃꯇꯨꯡ ꯀꯥꯏꯅꯊꯪꯗ ꯀꯥ ꯑꯗꯨꯒꯤ ꯐꯛꯂꯥꯡ ꯑꯃꯗ ꯅꯝꯂꯨꯕꯗ ꯀꯥ ꯑꯗꯨꯒꯤ ꯀꯥꯆꯤꯟ ꯑꯣꯏꯔꯝꯅ ꯇꯧꯕ ꯖꯒꯥ ꯑꯃꯗ ꯅꯨꯡꯒꯤ ꯊꯣꯡ ꯑꯃ ꯍꯥꯡꯂꯛꯂꯝꯃꯤ ꯊꯦꯝꯕꯨꯡꯅ ꯃꯇꯥꯎ ꯃꯌꯥꯝ ꯊꯣꯡ ꯑꯃ ꯍꯥꯡꯂꯦ ꯃꯁꯤꯗ ꯑꯩꯈꯣꯏ ꯊꯣꯛꯅꯕ ꯇꯧꯔꯁꯤ ꯑꯁꯤ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯊꯣꯡ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ ꯃꯈꯣꯏꯅ ꯃꯄꯥꯜ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯆꯤꯡ ꯑꯗꯨꯒꯤ ꯆꯤꯡꯈꯣꯡꯗ ꯇꯥꯔꯝꯃꯤ ꯃꯈꯣꯏꯅ ꯊꯣꯛꯂꯛꯄ ꯑꯗꯨ ꯎꯕꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯝꯃꯤ ꯑꯍꯜ ꯑꯃꯅ ꯏꯕꯨꯡꯉꯣ ꯅꯈꯣꯏꯅ ꯍꯤꯡꯅ ꯂꯥꯛꯄ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗꯗꯤ ꯉꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦꯅꯦ ꯑꯊꯣꯏꯕꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯗ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯂꯣꯠꯇꯨꯅ ꯊꯝꯂꯤꯕ ꯑꯗꯨꯕꯨ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯈꯜꯂꯝꯕ ꯑꯗꯨꯒ ꯇꯁꯦꯡꯅ ꯈꯦꯠꯅꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯝꯃꯤ ꯑꯗꯨꯕꯨ ꯑꯊꯣꯏꯕ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯈꯨꯜ ꯃꯤꯌꯥꯝ ꯑꯗꯨꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯇꯧꯅꯔꯝꯃꯤ ꯈꯨꯜ ꯃꯤꯌꯥꯝ ꯑꯗꯨꯅ ꯑꯊꯣꯏꯕ ꯃꯈꯣꯏ ꯃꯌꯥꯝꯕꯨ ꯄꯤꯖ ꯄꯤꯊꯛ ꯀꯌꯥꯁꯨ ꯇꯧꯕꯤꯔꯝꯃꯤ ꯑꯊꯣꯏꯕ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯈꯨꯜ ꯃꯤꯌꯥꯝꯒ ꯃꯇꯝ ꯈꯔ ꯅꯨꯡꯁꯤꯅꯅ ꯂꯣꯏꯅꯔꯕ ꯃꯇꯨꯡ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯃꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯅꯈꯤꯔꯝꯃꯤ
Mathai thaina Maitraba kauba Laipak ama Khoyoi Tumpok kauba puksel pikpa Ningthau amana palingai matamda Manau ibungo singsunaha kauba matik mathauna yamna leiba Ningthau adugi manau amasu leirame Nongmagi wanglenda Ningthau Khoyoi Tumpoktu Manai asanba puril ba adubu kuksinduna Lona wa tanarame Purilna Iningthau Nanai aibu haijau hairadi Sahi kharagi tungdadi Ningthau kubamsi Manau ibungo singsuna Mahakna soidana munkrani haibasini Chanba Adudi Aishu khallibanine Adunani Aina matam pumbada Kari tauksige haiduna khanbada Wakhalase Leita phonga mata khangdribase Iningthau na Nanai aigi wasi Tabi ningadra haibadi Khangdre adubu Hayune Tasini Koi thoktana leiranune Hairo Hoi Iningthau Haijaragi Asi hairajuna puril Mirak narak yengladuna Lona Ningthau Khoyoi Tumpokki Napada chikna Kari no khara chirol tawrame Purilna Iningthau Nanai ahakna khanjabada Manau ibungo singsuna hasi Thangnaba leibaki Yeknaba Ningthauga Sarau silaga lau tawre haina Maran silaga hatokibana Wasibo haiba Loi fatingai tanza aduda Ningthau Khoyoi Tumpokki Makutu fatlauna Thangalaklame Achanba Wadu Makhataraklada Iningthau Nanai aigi wafam sibu Hey Achanba Inautu nasi yengbada Achamba manbagi wani Mahak sisu Araiba amadi natte Ningthau aigi konung asida Mahaki aronba Pau pinanaba mi mayama mawatabani Aduna Matunga mo Wadubu palakanuko Phagani Iningthau Nanai khangjahodre Fare Nasidi nangsu Nayumda pothazaruro Hayeng anna Darbar nang nabalakadabani ko Phagani Iningthau Asi haina purilsu mayumda hankirami Somdana Manau ibungo singsun hagi yumdasu Pamnaiba amaga lona wa tanarame Pamnaiba kombana Manau ibungo Nanai aina sum khanjabada Aikhoi Iningthau na Manau ibungoda Kharad jingnaba manba ama Pamnaiba Yambung Ningthauga aigasu Ipa punjarabasu Imadi pundedana Ha Mana imahal Lemmerembi Lushin khombigi mapari Aina Lonabi masani dana Aduna Magi wakhalda Aina phambal munkhidra haina Admuk pakhatna leiribani Madusu oirambasi yai Ado Asina asi oikhraga Iningthaugi leibak wayel asi Laikhidraba Mama ibemagi mapaunggi mi khaiga Magi loinabi laimarembagi mapaunggi mi khaiga Makoi sing aduna punsilaga Kusira siyamna tauba asida Lairiba miyam sing asidi Penadabana loinare Kura Kari di upaile Matang dudai koina waa hairibu suyabnate Manau ibungogi wadu tabada Pamnaiba aduna Manak nangna sangsilakladuna Tapna chiroloi kari oi Ningthau pambalasi Manau ibungo ina silasidana Wadu butabada singsuna ngakna Pamnaiba adida yenglaga Pamnaiba Wadu khara khallaga hayo Aigi yumgi koibasi Yambung Ningthaugi mi watabniko Ningthaugi manadi Phalanga thilli haibado Haugun Wadu Karigumba Yambung Ningthaugi mana yaukrabadi Nangi thawaido Mangani haibasi kaudu fai Manau ibungo Nanai ai amu hana haijararoi Nanai thawai sidadi amukta kanbiuba Phare Kura Ngasidi ngasi waire Adu matungdadi Wafamdu amu hana palakpa yaba natiko Oi Phagani Manau ibungo Asumna masin Manau anido Mama pun manatabana Amana amada thasanaba watpa Matau aduda
ꯑꯣꯏꯖꯕ ꯊꯤꯕ ꯐꯝꯅꯥꯏꯕ ꯃꯌꯥꯝ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯤꯡꯆꯦꯞ ꯊꯥꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯣꯠꯅꯔꯛꯂꯤ꯫ ꯃꯈꯣꯏꯒꯤ ꯈꯨꯖꯤꯟ ꯊꯧꯔꯥꯡ ꯑꯗꯨꯕꯨ ꯃꯨꯟꯅ ꯈꯪꯕ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯆꯤꯡꯁꯨ ꯅꯍꯥꯗꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯂꯣꯟ ꯑꯃꯠꯇ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨꯗ ꯑꯃꯠꯇ ꯎꯠꯊꯣꯛꯂꯝꯗꯦ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯅꯤꯡꯊꯧ ꯈꯣꯏꯌꯣꯏ ꯇꯣꯝꯄꯣꯛꯀꯤ ꯂꯣꯏꯅꯕꯤ ꯁꯣꯏꯖꯧꯔꯦꯝꯕꯤꯒꯤ ꯃꯧꯄꯥ ꯏꯕꯨꯡꯉꯣ ꯇꯥꯎꯊꯤꯡꯃꯥꯡꯗꯨ ꯍꯥꯊꯨ ꯍꯥꯊꯨ ꯆꯦꯜꯂꯛꯂꯗꯨꯅ ꯃꯁꯦꯝ ꯏꯕꯦꯝꯃ ꯂꯩꯃꯔꯦꯝꯕꯤ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯍꯦꯛꯇ ꯂꯥꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯂꯥꯎ ꯈꯣꯡꯕ ꯑꯗꯨꯗ ꯀꯣꯅꯨꯡ ꯄꯥꯅꯕ ꯑꯗꯨꯅ ꯄꯥꯈꯠꯅ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯑꯝꯇ ꯇꯥꯊꯣꯛꯀꯩꯗꯧꯒꯦ? ꯑꯉꯥꯡ ꯊꯥꯔꯒ ꯂꯩꯃꯔꯦꯝꯕꯤꯗꯨ ꯀꯧꯍꯟꯖꯔꯛꯀꯦ꯫ ꯂꯥꯎꯕ ꯑꯗꯨꯗꯤ ꯂꯦꯞꯄꯤꯌꯨ ꯀꯩꯗꯧꯒꯦ ꯏꯕꯨꯡꯉꯣ? ꯍꯣꯏ ꯃꯤꯅꯥꯏ ꯃꯆꯥ, ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯗꯨ ꯑꯗꯥ ꯍꯥꯏꯅ ꯇꯥꯛꯀꯗꯕ ꯅꯠꯇꯦꯅꯦ꯫ ꯏꯆꯦ ꯏꯆꯦ! 이봉아, ꯅꯪꯕꯨ ꯑꯩꯅ ꯍꯥꯏꯁꯤ ꯑꯝꯇ ꯇꯥꯈꯣ ꯀꯩꯗꯧꯒꯦ? 이닝ꯊꯧꯅ ꯋꯥ ꯑꯗꯨꯕꯨ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯇꯥꯎꯊꯤꯡꯃꯥꯡ ꯁꯥꯎꯅ ꯀꯣꯅꯨꯡ ꯄꯥꯅꯕ ꯑꯗꯨꯕꯨ ꯈꯨꯄꯥꯛꯅ ꯊꯥꯔꯗꯨꯅ ꯍꯣꯏ ꯃꯤꯅꯥꯏ ꯃꯆꯥ, ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯍꯥꯏꯔꯃꯛꯇꯗ ꯄꯦꯠ ꯄꯦꯠ ꯁꯨꯝ ꯉꯥꯡꯕ ꯁꯥꯔꯤꯅꯤ꯫ ꯈꯪꯕ꯭ꯔꯥꯗꯣ? ꯑꯁꯤ ꯍꯥꯏꯅ ꯇꯥꯎꯊꯤꯡꯃꯥꯡ ꯑꯗꯣ ꯁꯥꯎꯅ ꯀꯣꯅꯨꯡ ꯄꯥꯅꯕ ꯑꯗꯨꯕꯨ ꯐꯨꯕ ꯍꯧꯔꯛꯄ ꯑꯗꯨꯗ ꯂꯩꯃꯔꯦꯝꯕꯤ ꯁꯣꯏꯖꯧꯔꯦꯝꯕꯤꯗꯨ ꯍꯥꯊꯨ ꯍꯥꯊꯨ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒ ꯆꯦꯟꯊꯣꯔꯛꯂꯗꯨꯅ ꯈꯣꯟ ꯀꯜꯂꯞꯅ ꯍꯥꯏ ꯑꯇꯣꯝꯕ, ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯗꯣ ꯍꯥ? ꯏꯆꯦ, ꯑꯩꯅ ꯏꯆꯦꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯃꯁꯤꯒꯤ ꯃꯤꯅꯥꯏ ꯃꯆꯥ ꯑꯁꯤꯅ ꯑꯗꯨ ꯌꯥꯗꯦ ꯑꯗꯥ ꯌꯥꯗꯦꯅ ꯑꯗꯨꯝꯅꯤ ꯇꯧꯔꯤꯁꯤ ꯏꯆꯦ꯫ ꯏꯆꯦ, ꯃꯍꯥꯛꯅ ꯑꯩꯗ ꯑꯁꯨꯛ ꯌꯥꯝꯅ ꯑꯣꯏꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯑꯩꯉꯣꯟꯗ? ꯍꯥꯏ ꯂꯥꯎ ꯁꯤꯗ ꯋꯥ ꯍꯥꯏꯒꯦꯁꯦ꯫ ꯊꯥꯏꯅ ꯑꯥꯗ ꯌꯨꯝꯗ ꯄꯪꯇꯧ ꯇꯧꯕꯗꯣ ꯀꯣꯅꯨꯡꯁꯤꯗ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯅꯦ ꯏꯕꯨꯡꯉꯣ꯫ ꯑꯗꯨꯅ ꯅꯪꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯂꯕꯗꯤ ꯀꯣꯅꯨꯡꯒꯤ ꯅꯤꯌꯣꯝꯁꯤ ꯉꯥꯛꯅ ꯆꯠꯄ ꯇꯥꯕ꯫ ꯑꯁꯤ ꯍꯥꯏꯅ ꯂꯩꯃꯔꯦꯝꯕꯤ ꯁꯣꯏꯖꯧꯔꯦꯝꯕꯤꯗꯨ ꯉꯥꯡꯗꯨꯅ ꯑꯗꯨꯃꯛ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯧꯄꯥ ꯇꯥꯎꯊꯤꯡꯃꯥꯡꯁꯨ ꯇꯥꯅꯤꯡꯗꯦ ꯍꯥꯏꯕꯒꯨꯝ ꯃꯃꯤꯠ ꯃꯅꯥꯗꯨ ꯁꯨꯛꯊꯣꯛꯂꯒ ꯃꯆꯦꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯇꯝꯗꯨꯅ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯏꯟꯅꯔꯝꯃꯤ꯫ ꯂꯩꯃꯔꯦꯝꯕꯤ ꯁꯣꯏꯖꯧꯔꯦꯝꯕꯤꯁꯨ ꯃꯄꯥꯒꯤ ꯃꯒꯨꯜ ꯈꯪꯕꯗ ꯃꯃꯥꯏꯗꯨ ꯐꯠ ꯂꯥꯎꯅ ꯂꯩꯊꯣꯔꯛꯂꯝꯃꯤ꯫ ꯇꯥꯎꯊꯤꯡꯃꯥꯡꯁꯨ ꯃꯆꯦꯅ ꯃꯃꯥꯏ ꯈꯪꯂꯩ ꯂꯩꯊꯣꯔꯛꯄ ꯑꯗꯨꯗ ꯀꯩꯁꯨ ꯇꯧꯗꯕ ꯁꯥꯔꯗꯨꯅ ꯅꯣꯛꯁꯤꯟꯅꯔꯝꯃꯤ꯫ ꯅꯪꯀꯣ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯏꯆꯦ? ꯅꯪꯅꯅꯦ ꯑꯩꯅ ꯈꯪꯂꯨꯔꯦ ꯃꯇꯥꯒꯨꯝ ꯇꯧꯔꯤꯕꯗꯣ ꯑꯩ ꯂꯣꯏ ꯈꯪꯉꯤꯀꯣ꯫ ꯑꯁ ꯏꯆꯦ, ꯃꯗꯨꯒꯤꯕꯨ ꯁꯦ ꯇꯣꯛꯂꯣꯁꯤ ꯌꯥꯔꯦꯁꯦ꯫ ꯑꯩꯅ ꯂꯥꯛꯂꯤꯁꯦ ꯏꯆꯦ ꯄꯥꯕꯅ ꯃꯗꯨꯒꯤ ꯋꯥꯗꯣ ꯃꯤ ꯇꯥꯍꯟꯕ ꯌꯥꯕ ꯅꯠꯇꯦ꯫ ꯂꯥꯎ ꯏꯆꯦꯒꯤ ꯀꯥꯗꯅꯦ ꯂꯣꯟꯅ ꯇꯥꯟꯅꯔꯨꯁꯤ꯫ ꯑꯁꯤ ꯍꯥꯏꯅ ꯂꯩꯃꯔꯦꯝꯕꯤ ꯁꯣꯏꯖꯧꯔꯦꯝꯕꯤꯗꯨ ꯍꯥꯊꯨ ꯍꯥꯊꯨ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯗ ꯑꯗꯨꯃꯛ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯥꯎꯊꯤꯡꯃꯥꯡꯁꯨ ꯃꯆꯦꯒꯤ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯏꯟꯅꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯩꯃꯔꯦꯝꯕꯤ ꯁꯣꯏꯖꯧꯔꯦꯝꯕꯤꯒꯤ ꯃꯄꯥꯕꯨꯡ ꯑꯉꯝꯕ ꯅꯣꯡꯊꯣꯟꯕꯗꯨ ꯃꯆꯥꯅꯨꯄꯥ ꯍꯜꯂꯛꯄ ꯉꯥꯏꯕꯗ ꯇꯧꯐꯝ ꯈꯪꯗ ꯁꯨꯃꯥꯡ ꯑꯗꯨꯗ ꯀꯠꯍꯟꯗ ꯆꯠꯂꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯄꯤꯁꯛ ꯃꯆꯥꯅ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ? ꯃꯈꯣꯏ ꯃꯄꯥꯅ ꯉꯁꯥꯏꯗꯒꯤ ꯑꯁꯨꯛ ꯂꯥꯡꯇꯛꯅꯔꯤꯕ ꯑꯗꯨꯕꯨ? ꯅꯆꯥꯅꯨꯄꯥꯗꯨ ꯑꯩꯅ ꯃꯁꯤꯒꯤ ꯃꯅꯥꯛꯇ ꯄꯥꯈꯣꯜ ꯑꯃ ꯊꯥꯈꯤꯕꯅꯤ꯫ ꯑꯗꯨ ꯍꯜꯂꯛꯃꯟꯗꯕ ꯑꯁꯤꯗ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ꯫ ꯏꯁ, ꯃꯗꯨꯒꯤ ꯑꯣꯏꯔꯦ? ꯏꯆꯥꯗꯕꯨ ꯀꯅꯥꯅ ꯀꯩꯗꯧꯅꯤ ꯍꯥꯏꯕꯒꯦ? ꯑꯩꯒꯤ ꯏꯆꯥꯒꯤ ꯃꯇꯨ ꯅꯥꯝꯃ ꯍꯦꯛ ꯁꯣꯛꯄꯗ ꯂꯩꯃꯔꯦꯝꯕꯤ ꯃꯆꯦꯗ ꯇꯥꯛꯂꯒ ꯇꯧꯕ ꯉꯝꯕ ꯃꯤꯁꯛ ꯑꯗꯣ ꯃꯄꯨꯝ ꯊꯤꯠꯄ ꯃꯈꯩ ꯋꯥꯔꯛꯍꯜꯂꯒ ꯂꯣꯏꯔꯕ꯭ꯔꯥ? ꯀꯩꯁꯨ ꯂꯩꯇ꯭ꯔꯕ ꯄꯣꯠ ꯑꯗꯨꯗ ꯀꯔꯤꯒꯤ ꯑꯃꯨꯛ ꯊꯋꯥꯏ ꯋꯥꯕꯤꯔꯤꯕꯅꯣ? ꯃꯃꯥ, ꯑꯩꯅ ꯅꯆꯥꯅꯨꯄꯥꯗ ꯊꯥꯈ꯭ꯔꯤꯕ ꯄꯥꯈꯣꯜꯗꯨ ꯑꯔꯥꯏꯕ ꯑꯣꯏꯗꯕꯒꯤꯅꯤꯅꯦ ꯑꯩꯅ ꯄꯥꯈꯠꯂꯤꯕꯁꯦ꯫ ꯍꯣ, ꯃꯗꯨ ꯌꯧꯔꯕꯗꯤꯅꯦ ꯅꯅꯥꯏ ꯅꯨꯄꯤꯗꯤ ꯀꯔꯤꯃꯠꯇ ꯈꯪꯖꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯅ ꯄꯤꯁꯛ ꯃꯆꯥꯗꯨ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯀꯣꯟꯊꯣꯡ ꯑꯗꯣꯝꯗ ꯃꯆꯥꯅꯨꯄꯥ ꯆꯪꯂꯛꯄ ꯎꯕ ꯑꯗꯨꯗ ꯋꯥꯏ ꯁꯪꯕꯒꯤ ꯃꯇꯧꯗ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯆꯥ ꯍꯜꯂꯛꯂꯦꯗꯅ ꯅꯈꯣꯏꯒꯤ ꯄꯥꯕ ꯑꯁꯤꯅ ꯉꯁꯥꯏꯗꯒꯤ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯉꯥꯛꯇ ꯍꯥꯏꯖꯤꯜꯂꯛꯄ ꯃꯗꯨꯗ ꯏꯃꯥꯗꯤ ꯀꯌꯥꯗ ꯄꯥꯈꯠꯂꯨꯔꯕꯅꯣ꯫ ꯏꯃꯥ, ꯅꯆꯥꯗꯕꯨ ꯀꯅꯥꯅ ꯀꯩꯗꯧꯗꯧꯔꯤꯕꯅꯣ? ꯀꯔꯤꯒꯤꯅꯣꯕ ꯏꯃꯥꯅ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯈꯠꯂꯤꯕ ꯑꯗꯨꯕꯨ? ꯀꯔꯤ ꯀꯥꯟꯅꯗꯕꯗ ꯏꯃꯥ? ꯃꯃꯥ, ꯅꯪ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯣ꯫ ꯑꯩ ꯅꯆꯥꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯒꯦ꯫ ꯑꯩ ꯂꯩꯔꯒ ꯀꯩꯗꯧꯔꯕ? ꯅꯣꯏꯒꯤ ꯁꯥꯟꯅꯐꯝ ꯊꯣꯛꯄ ꯋꯥꯔꯤꯗꯣ ꯑꯗꯨꯝ ꯁꯥꯟꯅꯧ ꯀꯩꯗꯧꯕꯒꯦ? ꯌꯥꯗꯕꯒꯤꯅꯤ꯫ ꯑꯩꯅ ꯆꯪꯉꯣ ꯍꯥꯏꯗꯤ ꯀꯣꯛ ꯆꯪꯈ꯭ꯔꯣꯗꯅ꯫ ꯑꯩꯕꯨ ꯌꯥꯝꯅ ꯇꯥꯍꯟꯅꯤꯡꯗ꯭ꯔꯕ ꯃꯥꯜꯂꯤꯅꯦ꯫ ꯍꯣ, ꯌꯥꯝꯅ ꯇꯥꯍꯟꯅꯤꯡꯗ꯭ꯔꯕꯅꯤꯅꯅꯦ ꯑꯩꯗ ꯆꯪꯖꯈ꯭ꯔꯒꯦ꯫ 이봉아,
ꯅꯁꯤꯗ ꯑꯩꯅ ꯍꯥꯏꯌꯨ ꯍꯥꯏꯕ ꯋꯥꯗꯨ ꯅꯁꯤꯅꯗꯤ ꯀꯔꯤ ꯍꯥꯏꯔꯦ? ꯄꯥꯕ, ꯏꯆꯦꯗ ꯑꯩꯅ ꯍꯥꯏꯔꯨꯕ ꯃꯇꯝꯗꯗꯤ ꯃꯇꯝ ꯈꯔꯗꯤ ꯇꯞꯊꯈꯤꯁꯤ ꯍꯥꯏꯔꯤꯅꯤ. ꯁꯣꯝꯗ ꯅꯤꯡꯊꯧ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯣ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯌꯥꯅꯗꯕꯅ ꯁꯤꯟꯕ ꯑꯗꯣ ꯃꯉꯝ ꯏꯁꯥꯟ ꯁꯥꯟꯗ꯭ꯔꯤ ꯍꯥꯏꯔꯛꯏꯅꯦ. ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯗꯤ ꯃꯈꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯅꯨꯡꯁꯤꯅꯗꯕꯒꯤ ꯃꯩ ꯆꯥꯛꯂꯛꯂꯤꯕ ꯑꯁꯤ ꯃꯩꯆꯥꯛ ꯐꯅꯕ ꯁꯤꯡ ꯌꯥꯡꯁꯤꯟꯕ ꯑꯃꯗꯤ ꯃꯊꯧ ꯇꯥꯔꯤꯅꯤꯀꯣ. ꯑꯗꯨꯒ ꯄꯥꯕ, ꯑꯩꯈꯣꯏꯒꯤ ꯏꯆꯦꯅꯗꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣꯒꯤ ꯇꯨꯄꯨꯝ ꯅꯥꯝꯃ ꯑꯃꯠꯇ ꯐꯥꯎꯕ ꯁꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯛꯏꯅꯦ. ꯍꯧꯖꯤꯛꯁꯨ ꯃꯥ ꯎꯔꯣꯏꯗꯕ ꯋꯥꯈꯜꯗ ꯑꯗꯨꯃꯛ ꯂꯨꯞꯂꯤ. ꯃꯇꯨꯡꯗꯅꯦ ꯃꯗꯨꯒꯤ ꯋꯥꯗꯨ ꯍꯦꯛ ꯍꯥꯏꯔꯛꯂꯕ ꯄꯥꯕꯅ ꯃꯅꯥꯎ ꯏꯕꯨꯡꯒꯤ ꯂꯨꯔꯤꯡ ꯀꯛꯀꯅꯤ ꯍꯥꯏꯅ ꯇꯝ. ꯄꯥꯕ, ꯁꯦ ꯑꯃꯨꯛꯇ ꯇꯞꯊꯈꯣ ꯀꯩꯗꯧꯒꯦ? ꯐꯔꯦ ꯑꯇꯣꯝꯕ, ꯏꯄꯥ ꯅꯉꯣꯟꯗ ꯋꯥ ꯑꯃ ꯁꯤꯟꯅꯒꯦ. ꯀꯔꯤ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ ꯄꯥꯕ? ꯑꯇꯩ ꯅꯠꯇꯦ, ꯐꯝꯅꯥꯏꯕ ꯈꯣꯝꯕꯒꯤ ꯑꯔꯣꯟꯕ ꯄꯥꯎꯃꯤꯗꯨꯗ ꯄꯥꯕꯅ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯎꯅꯁꯤ ꯍꯥꯏꯅꯅꯦ ꯄꯥꯎ ꯄꯤꯈꯣ ꯑꯃꯨꯛꯇ. ꯍꯣꯏ ꯄꯥꯕ. ꯑꯁꯤ ꯍꯥꯏꯅ ꯇꯧꯊꯤꯡꯃꯥꯡ ꯊꯨꯅꯃꯛ ꯄꯥꯎ ꯑꯗꯨ ꯄꯤꯕ ꯆꯦꯟꯈꯤꯔꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅꯤ ꯀꯣꯅꯨꯡꯗ ꯗꯔꯕꯥꯔ ꯐꯝꯕ ꯃꯇꯝꯗ ꯐꯝꯅꯥꯏꯕ ꯈꯔꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯉꯝꯈꯩꯗ ꯊꯪꯅꯅ ꯂꯩꯕ ꯂꯩꯕꯥꯛꯅ ꯂꯝ ꯈꯣꯝꯖꯤꯟꯕꯒꯤ ꯂꯥꯂꯣꯡ ꯈꯔ ꯁꯤꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯋꯥꯀꯠ ꯊꯥꯡꯒꯠꯂꯛꯂꯝꯃꯤ. ꯈꯣꯏꯌꯣꯏ ꯇꯣꯝꯄꯣꯛꯅ, ꯐꯝꯅꯥꯏꯕ, ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤꯅꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯉꯝ ꯃꯊꯧ ꯈꯔꯗꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀ ꯂꯧꯇꯨꯅꯕ ꯌꯥꯎꯔꯦ ꯑꯁꯤꯅꯤꯅꯦ. ꯏꯅꯤꯡꯊꯧ, ꯃꯗꯨꯃꯛ ꯍꯥꯏꯖꯕꯗꯤ ꯅꯠꯆꯗꯦ. ꯑꯗꯨꯕꯨ ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯂꯩꯉꯥꯛ ꯑꯁꯤ ꯃꯇꯤꯛ ꯆꯥꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯠꯇ꯭ꯔꯣ? ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯐꯝꯅꯥꯏꯕ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯅ ꯃꯥꯂꯦꯝ ꯂꯩꯃꯥꯏꯗ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯜꯂꯒ, ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯍꯥꯏꯔꯣꯏꯗꯕ ꯋꯥꯅ ꯍꯥꯏꯈꯤꯕ, ꯉꯥꯡꯂꯣꯏꯗꯕ ꯋꯥꯅ ꯉꯥꯡꯈꯤꯕ, ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯑꯄꯪꯕꯅ ꯆꯥꯅꯉꯥꯏꯅꯤ ꯈꯟꯅ ꯉꯥꯛꯄꯤꯌꯨ. ꯏꯅꯤꯡꯊꯧꯒꯤ ꯎꯝꯕꯤ ꯄꯨꯛꯅꯤꯡꯗꯨꯕꯨ ꯑꯃꯨꯛꯇ ꯇꯞꯊꯕꯤꯌꯨ. ꯐꯔꯦ ꯐꯔꯦ, ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤ ꯃꯇꯤꯛ ꯆꯥꯕ ꯐꯝꯅꯥꯏꯕ ꯑꯃ ꯈꯜꯂꯒ ꯉꯝꯈꯩ ꯄꯔꯤꯡ ꯅꯛꯅ ꯂꯩꯕ ꯇꯧꯂꯝ ꯈꯨꯂꯦꯟꯗ ꯌꯦꯡꯁꯤꯟꯕ ꯊꯥꯔꯅꯤ. ꯑꯗꯨꯒ ꯋꯥ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯐꯝꯅꯥꯏꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯂꯣꯟꯅ ꯌꯦꯛꯅꯕ ꯂꯩꯕꯥꯛꯇ ꯂꯧꯇꯨꯅꯕ ꯌꯥꯎꯔꯝꯂꯕ ꯑꯩꯕꯨ ꯐꯠꯇꯦ ꯍꯥꯏꯕ ꯌꯥꯔꯣꯏꯀꯣ. ꯑꯩꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯐꯝꯅꯥꯏꯕ ꯑꯣꯏꯒꯦꯔꯥ, ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯣꯏꯒꯦꯔꯥ, ꯑꯗꯨꯒ ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯑꯣꯏꯒꯦꯔꯥ ꯆꯞ ꯃꯥꯟꯅꯅ ꯆꯩꯔꯥꯛ ꯄꯤꯒꯅꯤ. ꯋꯥꯐꯝ ꯑꯗꯨꯕꯨ ꯇꯥꯕꯗ ꯉꯁꯥꯏ ꯃꯈꯩ ꯋꯥ ꯂꯥꯡ ꯉꯥꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯁꯤꯡꯁꯨ ꯅꯍꯥ ꯑꯗꯨ ꯈꯧꯗꯦꯝꯂꯗꯨꯅ, ꯌꯥꯝꯕꯨꯡ, ꯅꯅꯥꯎꯁꯨ ꯋꯥꯐꯝ ꯑꯃꯇ ꯍꯪꯒꯠꯆꯒꯦꯕ. ꯏꯅꯥꯎꯇꯣꯟ, ꯀꯔꯤ ꯋꯥꯐꯝꯅꯣꯅꯦ? ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯀꯣꯏꯊꯣꯛ ꯀꯣꯏꯁꯤꯟ ꯇꯧꯗ꯭ꯔꯕꯁꯨ ꯀꯣꯛ ꯍꯥꯏꯔꯣꯅꯦ. ꯌꯥꯝꯕꯨꯡ, ꯑꯇꯩ ꯊꯣꯏꯅꯒꯤ ꯅꯠꯆꯗꯦ. ꯌꯥꯝꯕꯨꯡ, ꯇꯧꯂꯦꯝ ꯈꯨꯂꯦꯟ ꯇꯥꯕ ꯂꯝꯕꯤꯗꯨꯗ ꯃꯗꯨꯗ ꯂꯩꯕ ꯇꯨꯔꯦꯜ ꯑꯆꯧꯕ ꯈꯥ ꯇꯨꯔꯦꯜꯗꯨ ꯏꯆꯥꯎ ꯃꯇꯝ ꯑꯣꯏꯕꯅ ꯀꯥꯏꯔꯦ ꯍꯥꯏꯅ ꯄꯥꯎ ꯄꯤꯔꯤ. ꯃꯗꯨꯃꯇꯪ ꯍꯥꯟꯅ ꯁꯦꯝꯖꯤꯟꯗ꯭ꯔꯕꯗꯤ ꯂꯩꯕꯥꯛ ꯃꯌꯥꯝꯁꯤ ꯌꯥꯝꯅ ꯋꯥꯅꯔꯦ. ꯑꯗꯨꯒ ꯀꯣꯅꯨꯡꯗꯒꯤ ꯐꯝꯅꯥꯏꯕꯁꯤꯡ ꯆꯠꯄꯗꯁꯨ ꯌꯥꯝꯅ ꯈꯨꯗꯣꯡ ꯆꯥꯒꯗꯧꯕ ꯃꯥꯟꯗ꯭ꯔꯦ. ꯃꯗꯨꯁꯨ ꯌꯥꯝꯅ ꯆꯨꯝꯕ ꯋꯥꯐꯝꯅꯤꯅꯦ. ꯍꯥꯏ, ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ? ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩ ꯂꯩꯖꯩ. ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ? ꯍꯥꯏ, ꯍꯧꯖꯤꯛꯃꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯎ ꯁꯨꯕ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯊꯣꯡ ꯁꯥꯅꯅꯕ ꯀꯣꯅꯨꯡꯗ ꯂꯣꯏꯅ ꯀꯥꯈꯠꯂꯛꯎ ꯍꯥꯏꯌꯨ. ꯐꯒꯅꯤ ꯅꯤꯡꯊꯧ. ꯑꯉꯝꯕꯁꯤꯡ, ꯃꯈꯥ ꯇꯥꯕ ꯀꯔꯤ ꯋꯥꯐꯝ ꯂꯩꯔꯤꯕꯅꯣ ꯍꯥꯏꯔꯣ. ꯏꯅꯤꯡꯊꯧ, ꯃꯈꯥ ꯇꯥꯅ ꯀꯔꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯖꯗ꯭ꯔꯦ. ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯗꯔꯕꯥꯔ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯇꯦꯟꯁꯤꯜꯂꯁꯤ. ꯐꯒꯅꯤ ꯅꯤꯡꯊꯧ. ꯑꯁꯤ ꯍꯥꯏꯅ ꯐꯝꯅꯥꯏꯕ ꯃꯌꯥꯝ ꯑꯗꯨ ꯅꯤꯡꯊꯧꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈꯤꯕ ꯑꯗꯨꯗ ꯈꯨꯔꯨ ꯈꯨꯗꯛ ꯀꯨꯜꯂꯗꯨꯅ ꯈꯨꯔꯨꯝꯂꯒ ꯂꯩꯍꯧꯔꯝꯃꯤ. ꯗꯔꯕꯥꯔ ꯑꯗꯨꯕꯨ ꯂꯣꯏꯔꯗꯨꯅ ꯃꯔꯤ ꯃꯔꯤ ꯊꯣꯡꯅꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯐꯝꯅꯥꯏꯕ ꯈꯣꯝꯕꯅ ꯃꯅꯥꯎ ꯏꯕꯨꯡꯉꯣ ꯁꯤꯡꯁꯨ ꯅꯍꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯗꯨꯅ ꯂꯣꯟꯅ, ꯃꯅꯥꯎ ꯏꯕꯨꯡꯉꯣ, ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯒꯤ ꯋꯥꯐꯝ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯔꯛꯁꯤꯡ ꯑꯁꯤꯗꯒꯤ
ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯊꯋꯥꯏ ꯃꯈꯩ ꯃꯅꯥꯎ ꯏꯕꯨꯡꯉꯣꯕꯨ ꯆꯤꯡꯅꯅꯕ ꯍꯥꯏꯗꯅ ꯁꯤꯟꯕ ꯈꯨꯁꯤꯟ ꯊꯧꯔꯥꯡ ꯃꯥꯜꯂꯤꯅꯤ. ꯐꯝꯅꯥꯏꯕ, ꯃꯐꯝꯁꯤ ꯁꯅꯥ ꯀꯣꯅꯨꯡꯅꯤ. ꯑꯗꯨꯅ ꯋꯥꯔꯤꯗꯨ ꯃꯐꯝꯁꯤꯗ ꯁꯥꯟꯅꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯑꯩꯒꯤ ꯀꯣꯏꯊꯣꯛꯐꯝ ꯑꯣꯏꯔꯤꯕ ꯃꯇꯥꯏ ꯈꯨꯜꯒꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯃꯗꯨꯗ ꯑꯣꯏꯅ ꯁꯥꯟꯅꯔꯨꯔꯁꯤ. ꯐꯒꯅꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣ. ꯑꯁꯤ ꯍꯥꯏꯅ ꯃꯄꯨ ꯃꯅꯥꯏ ꯑꯅꯤꯗꯨ ꯇꯨꯡꯒ ꯃꯥꯡꯒ ꯆꯠꯈꯤꯔꯝꯃꯤ. ꯃꯈꯣꯏ ꯑꯅꯤꯅ ꯆꯤꯔꯣꯜ ꯇꯧꯅꯔꯒ ꯅꯣꯛꯂꯒ ꯆꯠꯈꯤꯕ ꯑꯗꯨꯕꯨ ꯎꯕꯗ ꯂꯥꯞꯊꯛꯅ ꯐꯝꯅꯥꯏꯕ ꯄꯨꯔꯦꯜꯗꯨ ꯃꯆꯤꯟꯗ ꯑꯩꯒꯤ ꯇꯨꯡ ꯀꯣꯏꯅ ꯏꯜꯂꯝꯕ ꯃꯥꯅ ꯉꯈꯥ ꯃꯥꯅꯁꯨ ꯃꯅꯥꯎ ꯏꯕꯨꯡꯉꯣꯁꯤꯗ ꯅꯞꯁꯤꯜꯂꯒ ꯑꯩꯒꯤ ꯃꯥꯌꯣꯛꯇꯒ ꯂꯩꯔꯛꯂꯗꯅ ꯈꯪꯅꯤꯕ ꯑꯇꯦꯛꯄ ꯍꯤ ꯇꯣꯡꯂꯗꯤ ꯏꯔꯥꯛꯅꯩ ꯍꯥꯏꯗꯣ ꯈꯪꯍꯟꯕ ꯇꯥꯔꯦꯗꯅ. ꯑꯁꯤ ꯍꯥꯏꯔꯒ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯗꯨꯅ ꯅꯤꯡꯊꯧꯒꯤ ꯄꯣꯊꯥꯐꯝ ꯑꯣꯏꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯈꯤꯔꯝꯃꯤ. ꯅꯤꯡꯊꯧ ꯈꯣꯏꯑꯣꯏ ꯇꯣꯝꯄꯣꯛꯇꯨ ꯃꯥꯒꯤ ꯄꯣꯊꯥꯐꯝ ꯀꯥ ꯑꯗꯨꯗ ꯐꯤ ꯀꯥꯝꯂꯗꯨꯅ ꯑꯄꯥꯏ ꯑꯄꯥꯏꯕ ꯄꯣꯠ ꯃꯈꯩ ꯂꯪꯈꯥꯏꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯐꯝꯅꯥꯏꯕ ꯄꯨꯔꯦꯜ ꯄꯥꯈꯠꯅ ꯄ꯭ꯔꯞ ꯆꯦꯟꯁꯤꯟꯗꯨꯅ ꯄꯥꯏꯔꯤꯕ ꯄꯣꯠ ꯑꯗꯨꯕꯨ ꯃꯨꯟꯅꯕ ꯂꯥꯛꯅꯔꯤ. ꯄꯨꯔꯦꯜꯅ ꯏꯅꯤꯡꯊꯧ, ꯑꯃꯨꯛꯇ ꯇꯞꯊꯕꯤꯈꯣ. ꯑꯗꯨꯝꯅ ꯁꯥꯎꯕꯒꯤ ꯃꯗꯨꯒꯤ ꯃꯇꯧꯗꯨ ꯎꯠꯂꯕꯗꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣꯒꯤ ꯃꯤꯈꯩꯅ ꯎꯔꯒ ꯀꯂꯛ ꯄꯦꯟꯕ ꯍꯥꯏꯗꯨ ꯑꯣꯏꯔꯅꯤ. ꯏꯅꯤꯡꯊꯧ, ꯑꯉꯝꯕ, ꯏꯃꯥ ꯄꯨꯟꯗ꯭ꯔꯕꯁꯨ ꯃꯥꯕꯨ ꯑꯩꯅ ꯏꯅꯥꯎꯅꯤ ꯈꯟ ꯑꯁꯨꯝ ꯌꯦꯡꯕꯤꯕ ꯑꯁꯤꯗ ꯃꯥ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯔꯦ. ꯏꯅꯤꯡꯊꯧ, ꯑꯗꯨꯒꯤꯗꯤ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯍꯥꯟꯅꯗꯒꯤꯁꯨ ꯍꯥꯏꯖꯕꯗꯨꯅꯤ. ꯏꯅꯤꯡꯊꯧꯅ ꯇꯥꯕꯤꯗꯕ ꯑꯗꯨꯗ ꯑꯩꯈꯣꯏ ꯋꯥ ꯍꯥꯏꯕ ꯉꯝꯖꯗꯕꯒꯤ ꯋꯥꯅꯤ. ꯃꯅꯥꯎ ꯏꯕꯨꯡꯉꯣꯁꯤ ꯉꯁꯤꯒꯤ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯂꯩ ꯃꯔꯦꯝꯕꯤꯒꯁꯨ ꯂꯣꯟꯅ ꯎꯅꯕꯁꯨ ꯌꯥꯎꯔꯕ ꯃꯥꯜꯂꯦ. ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯑꯉꯥꯡꯈꯩꯅ ꯂꯣꯟꯅ ꯇꯝꯃꯛꯄꯅꯤ. ꯀꯔꯤ ꯍꯥꯏꯕ? ꯃꯗꯨꯃꯛ ꯍꯥꯏꯕ꯭ꯔꯥ? ꯏꯅꯤꯡꯊꯧ, ꯁꯥꯎꯕꯤꯈꯤꯅꯨ. ꯑꯆꯥꯟꯕ, ꯋꯥꯐꯝꯗꯨ ꯃꯅꯥ ꯑꯃꯅꯤ ꯅꯥꯏꯕ ꯌꯥꯕ ꯋꯥ ꯅꯠꯇꯦ. ꯂꯩ ꯃꯔꯦꯝꯕꯤ ꯑꯁꯤ ꯑꯩꯅ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗꯒꯤꯗꯤ ꯏꯅꯥꯎꯇꯣꯡꯒꯤ ꯋꯥꯈꯜꯁꯤ ꯀꯥꯎꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ. ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯗꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯑꯀꯤꯕ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ. ꯐꯩ, ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯀꯔꯤ ꯇꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯎꯠꯄ ꯇꯥꯔꯦꯗꯅ. ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯧ ꯈꯣꯏꯑꯣꯏ ꯇꯣꯝꯄꯣꯛꯇꯨ ꯃꯈꯨꯠ ꯇꯥꯁꯤꯟꯗꯨꯅ ꯐꯛꯂꯥꯡ ꯑꯗꯨꯗ ꯊꯤꯜꯂꯗꯨꯅ ꯈꯪꯂꯝꯃꯤ. ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯎ ꯁꯨꯕ ꯃꯌꯥꯝꯗꯨ ꯈꯔ ꯇꯨꯔꯦꯜ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯥꯜꯂꯒ ꯆꯠꯅꯅꯕ ꯁꯥꯔꯤꯕ ꯊꯣꯡ ꯑꯇꯦꯛꯄ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯊꯣꯡ ꯑꯃ ꯁꯥꯅꯅꯕ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯀꯟꯅ ꯂꯥꯛꯅꯔꯝꯃꯤ. ꯑꯆꯧꯕꯅ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯈ꯭ꯔꯦꯗ. ꯏꯌꯥꯝꯕ, ꯏꯅꯤꯡꯊꯧꯅ ꯅꯨꯃꯤꯠ 10ꯅꯤꯗ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗꯦ ꯍꯥꯏꯔꯤꯕꯁꯤꯕꯨ, ꯏꯌꯥꯝꯕ, ꯑꯩꯈꯣꯏꯕꯨ ꯃꯁꯤꯕꯨ ꯅꯨꯃꯤꯠ 10ꯅꯤꯗ ꯂꯣꯏꯁꯤꯟꯕ ꯉꯝꯗꯧꯔꯤꯕ꯭ꯔꯥꯅꯦ? ꯑꯣꯟꯊꯣꯛꯅ ꯋꯥꯈ꯭ꯔꯦꯗ. ꯂꯣꯏꯗꯕ ꯌꯥꯗꯕꯅꯤꯅꯦ. ꯍꯦꯛ ꯂꯣꯏꯕ ꯉꯝꯗꯕꯗ ꯏꯅꯤꯡꯊꯧꯅ ꯑꯩꯈꯣꯏꯒꯤ ꯂꯨꯔꯦꯟꯁꯤ ꯀꯛꯀꯗꯧꯔꯤꯕꯅꯤ. ꯑꯗꯨꯅꯅꯦ, ꯉꯥꯡꯗꯅ ꯂꯩꯕꯒꯤ ꯃꯍꯨꯠ ꯊꯕꯛ ꯃꯌꯥꯝꯁꯦ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤ. ꯃꯌꯥꯝ ꯋꯥꯊꯤ ꯋꯥꯔꯦꯝ ꯁꯨꯗꯅ ꯂꯩꯊꯣꯛꯀꯨꯝꯁꯤꯀꯣ. ꯅꯨꯃꯤꯠ 10ꯅꯤ ꯑꯁꯤꯗ ꯊꯣꯡꯁꯤ ꯁꯥꯕ ꯂꯣꯏꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯂꯞ ꯑꯋꯥꯐꯝꯗ ꯇꯥꯒꯗꯧꯔꯤꯕꯅꯤꯅꯦ. ꯃꯁꯤ ꯈꯪꯅ ꯊꯕꯛꯁꯤ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯇꯧꯁꯤꯀꯣ. ꯃꯥꯅꯦ ꯃꯌꯥꯝ, ꯑꯃꯨꯛꯇ ꯁꯨꯖꯟꯁꯤ ꯃꯌꯥꯝ. ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ. ꯃꯌꯥꯝ, ꯋꯥꯕ ꯌꯥꯅꯗꯦꯀꯣ. ꯑꯁꯤ ꯍꯥꯏꯅ ꯎ ꯁꯨꯕ ꯃꯌꯥꯝꯗꯨ ꯋꯥꯕ ꯈꯪꯗ ꯊꯣꯡ ꯑꯗꯨꯕꯨ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯗꯨꯅ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ. ꯁꯣꯝꯗꯅ ꯅꯤꯡꯊꯧ ꯈꯣꯏꯑꯣꯏ ꯇꯣꯝꯄꯣꯛꯀ ꯃꯥꯒꯤ ꯅꯛꯅꯕ ꯐꯝꯅꯥꯏꯕ ꯈꯔꯒ ꯇꯧꯁꯦꯝꯗ ꯀꯅꯥ ꯊꯥꯁꯤꯒꯦ ꯍꯥꯏꯗꯨꯅ ꯑꯀꯨꯞꯄ ꯋꯥ ꯈꯟꯅꯕ ꯍꯧꯔꯛꯂꯝꯃꯤ. ꯇꯣꯃꯥꯜꯅ ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩꯗꯤ ꯇꯧꯁꯦꯝꯒꯤ ꯈꯣꯡꯆꯠꯁꯤ ꯏꯅꯤꯡꯊꯧꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯐꯝꯅꯥꯏꯕ ꯑꯃ ꯊꯥꯕꯅ ꯍꯦꯟꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ. ꯐꯝꯅꯥꯏꯕ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯁꯨ ꯌꯥꯝꯅ ꯐꯕ ꯋꯥꯅꯤ. ꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩ ꯋꯥꯐꯝ ꯑꯃꯠꯇ ꯍꯪꯒꯠꯆꯒꯦꯕ. ꯍꯥꯏꯌꯨ ꯇꯥꯁꯤ. ꯏꯅꯤꯡꯊꯧ, ꯍꯟꯗꯛꯀꯤ ꯈꯣꯡꯆꯠ ꯑꯁꯤ ꯃꯅꯥꯎ ꯏꯕꯨꯡꯉꯣꯕꯨ ꯑꯣꯏꯅ ꯍꯦꯛꯇ ꯊꯥꯔꯁꯤ. ꯀꯔꯤꯅꯣꯗ ꯈꯨꯔꯥ? ꯃꯅꯥꯎ ꯏꯕꯨꯡꯉꯣꯗꯤ
matam suppada ining thogi khudong saba tansang ngairadu leiriba misak adudabu toksemda amuk thajillurabadi ining thogi mayokta lan haunaba tanza pibu ina tholoidro Ibungo pame nangbo Quran haidogi wasi amukta ta ko kaidorage Pamel che ngai khomta ngai khosi phingat kinoba tapthok itaw purel su asamba mi hoinate poram yatpada hai singa haidina mayam sing khunja sing asina loida khangnaribani purel haina maming chatlibani ne itaw na harakliba si manungda karigumba amadi soidana leramgadoribani haigumdana Pamel nang su tapthaw khurasi poram yatpada yamna haibani khuragi wase amukta takis Ningthaugi wadabu tabada sauramba Pamelsu tuminna leikirami Purelna Iningtho nana edi thoina haitoi singthobina sateda chumnagi iningthogi phanabada khanjaba misakamani masigi wasi tuklasida khura adugi saru khurana khalliba adudu aikhoi mayam punna leiringai sida mayam punna tanaduna amukta khanasi atai nateda Tausiamgi khongchatsi manao ibungo boina tharaga lambida khunekta hana boina sillasi ita maduna bu mai paklabdi yamna pharaba thabaknine angamba nangna hairiba wadusu khanaba yaba wani adubu yamna luribadi khunek nekpa haibasi akanba mi werabadi akhanaba mi oirabadi laina pangthokpa ngamgadaba mandene Iningtho adugidi kashu wabirun nanaina aduma khangna ahiba mi hatpa kara makhoi kara hekta nelakani Phare adudi achanbada maduma phanaba sil adudi mayam ngasigi mafam asi aswaida adum kensilasiko phagani Iningtho asi haina mayamdo ningthawna satkiba aduda nolukna khurumduna leina horame Ningthau khoyoi tompokbadusu makokta fi amuba makopsillaga adumak thokirame asumna numinini humni leiragadi darbarda manao ibungo singsuna hadu tawsemda yengsinnaba satnaba haina lepnarame darbar adu hegloibaga thoknarakpada famnaiba khombadu tapna manao ibungo ki manakta sangsilakladuna chirol tawduna manao ibungo iningthaugi ngasi warebase manungda law amadi soidana leiramgadaba maliko Hai, phamnaiba tapna leikol loina khanarurasi phagani manao ibungo asi haina mapu manai anidu tunga manga thokna kirame somdana nongthonba mapa masani dudi manao ibungo singsuna hana toksem satlani tabada pena akhaba minok aman nokladuna baba handaki matang asidadi lingthau masing manao ani ase soidana hathoknarani ne baba adubudi aina masida tanaba sillibani dana ibungo hai suaibani baba nangse matau mandana lalong sinbadi othong nai kreda baba adubudi karino ne ibungo aise nangu pokliba na pani dana asi haina mapa masani do pena akhaba minok nokladuna makoina silliba lalong adu mai paklani khanna harauna phungtoklame numit adugi matung numit mangani subada manao ibungo singsuna hadu manai masin kharaga loinana tawse maiki panglaklame asum lakpana khaturel yafatringai gi lambida ikhang khangudana mamai mami khumba makuda thang paiba makoi kharana habung maraktagi fan songthoraklame lanmi gi lusingba aduna hai lamisa mihar pasing se amta lemna tharun halo loina lanmi gi lusingba adugi wadu tabada makoi singadsu mamai khumliba sing aduga afang hekta yanthatnaraklame asumna ngai hakki tungdadi mamai khumba amana manao ibungo singsuna ha mahaki bukchep aduda thangna thinjilaklame manao ibungo singsuna ha du mayadagi I oraklame madu ubada mamai khumba adu thang adu singthoklaga ataidu onsillaga hai akhoi ki thabak loi aduna mafam se akhoi thuna thadokuna chakharse asi haina mamai khumba sing adu mafam adu bu thadokuna chatkirame
ꯅꯤꯡꯊꯧ ꯈꯣꯏꯌꯣꯏ ꯇꯣꯝꯄꯣꯛꯇꯨ ꯃꯅꯥꯏ ꯑꯁꯥꯟꯕ ꯈꯔꯒ ꯂꯣꯏꯅꯔꯗꯨꯅ ꯃꯅꯥꯎ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯤꯍꯥꯠꯄꯁꯤꯡꯅ ꯍꯥꯠꯂꯝꯂꯦ ꯍꯥꯏꯕ ꯄꯥꯎ ꯑꯗꯨꯕꯨ ꯇꯥꯕꯗ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯁꯥꯟꯅ ꯌꯨꯅꯩꯗꯨꯅ ꯅꯨꯡꯉꯥꯏꯔꯦ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ. ꯑꯩꯒꯤ ꯈꯨꯕꯝ ꯑꯁꯤꯗ ꯑꯌꯦꯠꯄ ꯄꯤꯔꯛꯀꯗꯕ ꯏꯅꯥꯎꯇꯣꯟꯕꯨꯁꯨ ꯑꯩꯅ ꯃꯤ ꯊꯥꯗꯣꯛꯂꯒ ꯍꯟꯈ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯀꯅꯥꯃꯠꯇꯅ ꯑꯩꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯑꯌꯦꯠ ꯑꯄꯟ ꯀꯅꯥꯃꯠꯇꯅ ꯄꯤꯔꯛꯂꯔꯣꯏ. ꯏꯅꯤꯡꯊꯧ ꯅꯨꯡꯉꯥꯏꯕꯤꯌꯨ. ꯏꯅꯤꯡꯊꯧꯒꯤ ꯂꯝꯕꯤꯗ ꯍꯧꯖꯤꯛꯇꯤ ꯀꯅꯥꯃꯠꯇꯅ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯛꯂꯔꯣꯏ. ꯑꯗꯨꯅ ꯅꯅꯥ ꯑꯩꯈꯣꯏꯅ ꯍꯥꯏꯗꯧ ꯍꯥꯏꯕꯨ ꯅꯨꯡꯉꯥꯏꯕꯤꯌꯨ, ꯅꯨꯡꯉꯥꯏꯕꯤꯌꯨ ꯑꯁꯤꯇꯅꯤ ꯏꯅꯤꯡꯊꯧ. ꯑꯁꯤ ꯍꯥꯏꯅ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯅꯥꯍꯦꯗꯨꯅ ꯂꯩꯔꯤꯉꯩ ꯂꯥꯟꯃꯤ ꯑꯃꯅ ꯇꯍꯥ ꯆꯦꯜꯂꯛꯂꯗꯨꯅ ꯏꯅꯤꯡꯊꯧ. ꯍꯥꯏ, ꯅꯍꯥꯛꯅ ꯇꯞꯤꯡ ꯆꯦꯜꯂꯛꯂꯤꯕ ꯑꯗꯨꯕꯨ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣꯅꯦ? ꯍꯥꯏꯌꯨ. ꯏꯅꯤꯡꯊꯧ, ꯐꯝꯅꯥꯏꯕ ꯅꯣꯡꯊꯣꯟꯕꯗꯨ ꯂꯥꯟ ꯍꯧꯔꯛꯂꯦ. ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯄꯨꯔꯛꯇꯨꯅ ꯀꯣꯅꯨꯡ ꯃꯥꯏꯀꯩ ꯄꯥꯡꯂꯛꯂꯦ ꯏꯅꯤꯡꯊꯧ. ꯀꯔꯤ ꯍꯥꯏꯕ? ꯍꯧꯖꯤꯛꯃꯛ ꯅꯈꯣꯏꯁꯤꯡ ꯂꯥꯟꯊꯦꯡꯅꯅꯕ ꯁꯦꯝ ꯁꯥꯔꯣꯅꯦ. ꯊꯤꯜꯂꯕꯅꯤ. ꯐꯒꯅꯤ ꯏꯅꯤꯡꯊꯧ. ꯅꯅꯥꯏꯒꯤ ꯋꯥꯈꯜꯗꯗꯤ ꯂꯥꯟꯊꯦꯡꯅꯕꯒꯤ ꯃꯍꯨꯠ ꯑꯔꯣꯟꯕ ꯂꯝꯕꯤꯗ ꯆꯦꯟꯈꯤꯕꯅ ꯐꯒꯅꯤ ꯈꯟꯖꯩ. ꯍꯩ, ꯑꯆꯥꯟꯕ, ꯃꯗꯨ ꯀꯥꯟꯅꯔꯣꯏ. ꯑꯔꯣꯟꯕ ꯂꯝꯕꯤ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯐꯖꯇꯣꯟ ꯑꯗꯨ ꯈꯪꯂꯦꯗꯅ. ꯃꯍꯥꯛꯅ ꯂꯣꯏꯅ ꯈꯪꯕꯅꯤ. ꯑꯆꯥꯟꯕ, ꯃꯗꯨꯅꯗꯤ ꯀꯥꯟꯅꯔꯣꯏ. ꯑꯁꯤ ꯍꯥꯏꯅ ꯅꯤꯡꯊꯧ ꯈꯣꯏꯌꯣꯏ ꯇꯣꯝꯄꯣꯛꯇꯨ ꯁꯥꯐꯤ ꯂꯥꯟꯐꯤ ꯆꯦꯠꯂꯗꯨꯅ ꯂꯥꯟꯊꯦꯡꯅꯅꯕꯒꯤꯗꯃꯛ ꯊꯣꯛꯈꯤꯔꯝꯃꯤ. ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯊꯦꯡꯅꯔꯕ ꯃꯇꯨꯡ ꯃꯁꯦꯟ ꯇꯥꯎꯊꯤꯡꯃꯥꯡꯅ ꯅꯤꯡꯊꯧ ꯈꯣꯏꯌꯣꯏ ꯇꯣꯝꯄꯣꯛꯄꯨ ꯊꯥꯡꯒꯤ ꯈꯨꯠꯊꯥ ꯑꯃꯨꯛꯇ ꯃꯈꯨꯠꯇ ꯄꯥꯏꯕ ꯊꯥꯡ ꯑꯗꯨꯕꯨ ꯃꯌꯥꯏꯗ ꯀꯛꯂꯝꯃꯤ. ꯈꯨꯠꯁꯨ ꯌꯥꯎꯗ꯭ꯔꯕ ꯅꯤꯡꯊꯧ ꯈꯣꯏꯌꯣꯏ ꯇꯣꯝꯄꯣꯛꯇꯨ ꯎꯄꯥꯏ ꯂꯩꯇ ꯆꯞꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯃꯇꯝꯗꯨꯗ ꯉꯁꯥꯏ ꯃꯈꯩ ꯅꯩꯁꯤꯟꯗꯨꯅ ꯂꯩꯔꯝꯕꯤ ꯂꯩꯃꯔꯦꯝꯕꯤ ꯁꯣꯏꯖꯨꯔꯦꯝꯕꯤꯗꯨ ꯊꯣꯛꯂꯛꯇꯨꯅ ꯃꯧꯄ꯭ꯋꯥꯗꯨꯗ ꯑꯣꯟꯁꯤꯜꯂꯒ, ꯍꯥꯏ ꯑꯇꯣꯝꯕ, ꯃꯥꯕꯨ ꯂꯦꯝꯅ ꯊꯥꯒꯅꯨ. ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯏꯃꯥꯡꯃꯛꯇꯗ ꯃꯥꯒꯤ ꯑꯔꯣꯏꯕ ꯑꯣꯏꯍꯜꯂꯨ. ꯅꯍꯥꯛꯃꯛꯅ, ꯑꯗꯨꯁꯨ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯑꯣꯏꯔꯤꯕ ꯅꯍꯥꯛꯃꯛꯅꯁꯨ. ꯏꯅꯤꯡꯊꯧ, ꯅꯠꯇꯦ, ꯅꯪꯗꯤ ꯍꯧꯖꯤꯛ ꯁꯤꯗꯧꯒꯤ ꯈꯞ ꯆꯤꯡꯂꯤꯕ ꯈꯪꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ. ꯑꯩꯅ ꯅꯪꯕꯨ ꯀꯩꯗꯧꯅꯨꯡꯗ ꯏꯄꯨꯔꯣꯏꯕ ꯑꯃ ꯑꯣꯏꯅ ꯈꯟꯈꯤꯕ ꯂꯩꯇꯦ. ꯁꯨꯞꯅꯇꯒꯤ. ꯋꯥꯗꯨꯕꯨ ꯍꯥꯏꯕ ꯂꯣꯏꯐꯥꯠꯇ꯭ꯔꯤꯉꯩ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗ ꯃꯅꯥꯎ ꯏꯕꯨꯡꯉꯣꯁꯤꯡꯁꯨ ꯅꯍꯥꯅ ꯌꯥꯝꯂꯕ ꯂꯥꯟꯃꯤ ꯇꯦꯡꯒꯣꯜ ꯑꯃ ꯄꯨꯔꯛꯂꯗꯨꯅ ꯂꯥꯟꯍꯧꯔꯤꯕꯁꯤꯡ ꯑꯗꯨ ꯍꯥꯠꯂꯨ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯔꯛꯂꯝꯃꯤ. ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯇꯥꯎꯊꯤꯡꯃꯥꯡ ꯃꯈꯣꯏ ꯃꯄꯥ ꯃꯆꯥ ꯑꯗꯨ ꯉꯛꯅ ꯌꯦꯡꯅꯔꯝꯃꯤ. ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯈꯣꯏꯌꯣꯏ ꯇꯣꯝꯄꯣꯛꯇꯨ ꯊꯥꯖꯗꯅ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯛꯂꯝꯃꯤ. ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯂꯩꯃꯔꯦꯝꯕꯤ ꯁꯣꯏꯖꯨꯔꯦꯝꯕꯤ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯂꯥꯟꯖꯗꯕ ꯁꯥꯔꯗꯨꯅ, ꯃꯅꯥꯎ ꯏꯕꯨꯡꯉꯣ, ꯃꯁꯤꯒꯤ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯅꯤꯡꯊꯧ ꯑꯁꯤꯅ ꯃꯅꯥꯎ ꯏꯕꯨꯡꯉꯣꯕꯨ ꯍꯥꯠꯅꯕ ꯁꯤꯜꯂꯤꯕꯅꯤ. ꯑꯩ ꯂꯩꯃꯔꯦꯝꯕꯤ, ꯑꯩꯕꯨ ꯍꯥꯠꯅꯕ ꯁꯤꯜꯂꯤꯕꯗꯤ ꯌꯥꯝꯕꯨꯡꯅ ꯅꯠꯇꯦ, ꯅꯪꯒꯤ ꯅꯄꯥ ꯂꯝꯃꯣꯏ ꯑꯁꯤꯅꯅꯤ. ꯀꯩ ꯍꯥꯏꯕ? ꯑꯗꯨꯝ ꯍꯦꯛꯇ ꯑꯩꯒꯤ ꯏꯄꯥꯗ ꯃꯔꯥꯜ ꯊꯪꯖꯤꯟꯕ ꯌꯥꯕ ꯅꯠꯇꯦ. ꯃꯔꯥꯜ ꯊꯪꯖꯤꯟꯕ. ꯑꯩ, ꯅꯈꯣꯏ ꯀꯅꯥꯅꯣ? ꯂꯧꯃꯩ ꯑꯁꯤꯒꯤ ꯍꯨꯏ ꯑꯣꯏꯕ ꯐꯝꯅꯥꯏꯕ ꯈꯣꯝꯕꯗꯨ ꯃꯌꯥꯝ ꯃꯃꯥꯡꯁꯤꯗ ꯏꯟꯁꯤꯜꯂꯛꯎ. ꯃꯥꯅ ꯑꯩꯉꯣꯟꯗ ꯅꯛꯁꯤꯜꯂꯛꯇꯨꯅ ꯌꯥꯝꯕꯨꯡꯒ ꯑꯩꯒꯒꯤ ꯃꯔꯛꯇ ꯁꯤꯡꯆꯦꯞ ꯊꯥꯔꯤꯕꯁꯤ ꯑꯩ ꯈꯪꯂꯝꯂꯣꯏ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯃꯗꯨꯇ ꯅꯠꯇꯅ ꯑꯩꯅ ꯇꯧꯁꯦꯝ ꯍꯦꯛ ꯆꯠꯂꯒ ꯍꯥꯠꯅꯕ ꯁꯤꯜꯂꯤꯕꯗꯨꯁꯨ ꯅꯄꯥꯕꯨꯡ ꯑꯁꯤꯅꯅꯤ. ꯑꯗꯨꯗ ꯅꯠꯇꯅ ꯐꯝꯅꯥꯏꯕ ꯄꯨꯔꯦꯟꯕꯨꯅ ꯌꯥꯝꯕꯨꯡꯗ ꯍꯤꯒꯥꯏ ꯋꯥꯏꯁꯤꯟꯕꯁꯨ ꯅꯄꯥꯕꯨꯡ ꯂꯝꯍꯨꯏ ꯑꯁꯤꯅꯅꯤ. ꯅꯄꯥꯕꯨꯡꯒꯤ ꯃꯔꯥꯜ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯈꯣ ꯍꯥꯏꯕ꯭ꯔꯣ? ꯂꯝꯃꯤꯁꯥ, ꯂꯥꯟ ꯍꯧꯔꯤꯕꯁꯤꯡꯁꯤ ꯑꯝꯇ ꯂꯦꯝꯅ ꯊꯥꯒꯅꯨ. ꯇꯥꯎꯊꯤꯡꯃꯥꯡ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯅꯔꯗꯨꯅ ꯃꯐꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯗꯨꯅ ꯆꯦꯟꯈꯤꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯅꯥꯎ ꯏꯕꯨꯡꯉꯣꯁꯤꯡꯁꯨ ꯅꯍꯥꯅ ꯃꯃꯥꯡ ꯊꯪꯗꯨꯅ ꯆꯣꯡꯁꯤꯜꯂꯒ ꯊꯜꯂꯛꯄꯗꯒꯤꯗꯤ ꯆꯦꯟꯐꯝ ꯂꯩꯇ ꯑꯗꯨꯃ ꯀꯩꯁꯨꯝꯁꯪꯗ ꯂꯩꯕ ꯇꯥꯈꯤꯔꯝꯃꯤ. ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯅꯤꯡꯊꯧ ꯈꯣꯏꯌꯣꯏ ꯇꯣꯝꯄꯣꯛꯁꯨ ꯃꯅꯥꯎ ꯅꯨꯄꯥ ꯐꯠꯇꯅ ꯈꯜꯂꯝꯕ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯗꯨꯅ ꯍꯥꯟꯅꯒꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯕꯥꯛ ꯑꯗꯨꯕꯨ